Tharodi nongalabsu isi sike magi nangai hogutpa matamdagi hogutpa tinthare thambal amadi matau changduna tumduna lebi tharodo hogdoi tharodo tingli yangri edana hainingdabu khumningdaba hogule tharodo mamit mana noireduna makhongado leibakta thengbada ngairi tharo masado thek launa thek tokre aduga ioi naioi tawbasing othore thambalna tharo kaidoroge nangbo thembanamu tharo se nasado amukta thektokkanu nangbu waba tare tharo madau amadi machin hairibado manada changlamde masado phamung mupaduda thektoklaga ok haiduna lepa leitun ore boroi mapum su ore tharodo boroi degi hentoktana tingkhang tumbausu mamit manani do ngorong umkhatkre themado thawai wai masun pigi oiba phibam maduda masu madawani changduna tharobu sene aroibada laitabi amaga samnapi myam amaga othore tharo aroibagi singse othor lamlaga taibam wakal tabamak tadrabsu tharodo mihul mafam taduna hanagi matau mamit anido usinduna tumil laikre tharogi khudang mihuldo tapna pai yengi masada laigi meyama loinarakpana tharogi masada nungai tribado karino khangdoknaba yengli tharogi mihuldo paibada themba masada ithil phaure mage masunupi tharogi masada misu laishonima yetle haibagi mihulgi kangoududa irai laina khangi tharogi mataududa awabana masado langoi chankre thambala kupsen chanaduna le thembana tharona othorkliba potlam singado setek ama pai kari yaure khotuna yengli laidabi boroi tingkhang samnapi singsina ayamba maru oire laimangnadi asiguma semjin sajinbegi thabak phattaba mahaidi khak tawroi khalle laikai sida lai sanabi maingobidi taibang pal thadokre amaromda maingobigi machanupi ani thembi thena makhoi anina asigumba phattaba tabakse tawba ngamlai ma khange adu oirabdi asigumba phattaba tabak tawba mi amadi laikai sida leire mak chingnaba phaure khwaidagi luba amana chingnaba phaurasu kanana tawribano khangdoknaba honabada awapa amadi oi ihan hanbada uji masunupibu kaidawraga magi oiriba phibam sidai phagatnaba laikatnanaba kari karamba khongthang paikatsige wakhanda khalli phibam lusalaktingi masunupigidama hidak thiba thorakle ayuk aduda magi khangja hijaba pumba sijinnaduna masunupi anaba phanaba thorangli tharona hadorpa singado thambalna sengtoi aduga manau nupidubu kaida soikigade khanna kupna senari tharodo machi lingdana phamungduda utup tabugo taduna le thawai waraba masu ani tagi khanbada mathau oiraba thembado sambal seaduda hidak semba yaba manamase koiti thiri mana khangjaba hidak semba yaba manamasing ado hekna wakalda khalle karigino magi masunupina numidanga thengbada boroi makhongdu tana karigi chaturiba mabu phangnaba thiru halakpada mai oktoktuna khoju lekam okthoklubagi kaimta kanaba leitrabra natraga kanagumba masak masa khangdaba mana magi masunupi thawai mire kauthokduna sanaba yaurabra asini magi wakalda khallibado khanna manasingdo
ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯁꯨꯒꯥꯏꯔꯒ ꯃꯁꯨ ꯅꯨꯄꯤ ꯊꯔꯣꯗ ꯄꯤꯊꯛꯏ꯫ ꯍꯤꯗꯥꯛ ꯄꯤꯊꯛꯂꯝꯂꯒ ꯃꯁꯨ ꯅꯨꯄꯤꯒꯤ ꯎꯁꯤꯟ ꯁꯤꯟꯅꯕ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯨ ꯑꯃꯇ ꯂꯩꯔꯨꯈꯤꯒꯦ, ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯅ ꯊꯝꯕꯥꯜꯗ ꯁꯤꯟꯅꯔꯝꯂꯒ ꯊꯤꯟꯊꯗꯨꯅ ꯀꯩꯊꯦꯜꯗ ꯉꯥꯃꯨ ꯂꯩꯕ ꯊꯣꯛꯈꯤ꯫ ꯊꯔꯣꯒꯤ ꯅꯥꯛꯇ ꯊꯝꯕꯥꯜꯗꯨ ꯃꯤꯀꯨꯞ ꯑꯃꯇ ꯍꯦꯟꯗꯣꯛꯇꯅ ꯁꯪꯗꯨꯅ ꯂꯩ꯫ ꯃꯗꯧꯅ ꯄꯤꯊꯛꯄꯗꯨꯗꯒꯤꯗꯤ ꯃꯤꯍꯨꯜ ꯃꯐꯝ ꯈꯔꯗꯤ ꯇꯥꯕꯗꯧꯅ ꯇꯧꯏ꯫ ꯅꯨꯡꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯦ꯫ ꯊꯝꯕꯥꯜ ꯀꯞꯄꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯁꯨ ꯅꯨꯃꯤꯠꯇꯣ ꯂꯩꯆꯤꯟ ꯃꯔꯨꯝꯗ ꯁꯥꯇꯨꯞꯇꯨꯅ ꯂꯩꯈꯤꯕꯅ ꯎꯔꯤ ꯋꯥꯎꯔꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯌꯦꯜꯂꯝꯗꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯃꯛ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯦ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯁꯥꯐꯨ ꯑꯃꯗꯨ ꯏꯔꯣꯏꯅꯗꯨꯅ ꯆꯠꯄꯒꯨꯝ ꯇꯧꯏ ꯌꯨꯝ ꯑꯗꯨꯗ꯫ ꯊꯝꯕꯥꯜꯍꯣꯏꯒꯤ ꯌꯨꯝ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯁꯥꯐꯨ ꯑꯃ ꯂꯣꯏꯅꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯝꯕꯥꯜ ꯇꯥꯕ꯭ꯔꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ꯫ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯣ ꯃꯗꯧꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯀꯧꯔꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯥꯡꯒꯣꯜ ꯇꯝꯅ ꯇꯐꯤꯡ ꯇꯐꯥꯏ ꯆꯦꯟꯊꯣꯔꯛꯏ ꯊꯝꯕꯥꯜꯗꯣ꯫ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜ ꯌꯧꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯃꯗꯧ ꯍꯜꯂꯛꯂꯕꯣꯏ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯧꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯝꯕꯥꯜ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯑꯣ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯗ ꯊꯔꯣꯗꯣ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯊꯝꯕꯥꯜ꯫ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯊꯔꯣꯅ ꯐꯃꯨꯡꯗ ꯂꯩꯔꯝꯗꯕꯁꯦ ꯊꯝꯕꯥꯜꯗꯤ ꯏꯄꯥꯏ ꯍꯧꯗꯨꯅ ꯊꯔꯣ ꯊꯔꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯦ, ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯌꯨꯝꯒꯤ ꯀꯥꯈꯟ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯔꯣꯕꯨ ꯐꯪꯗꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯊꯔꯣ, ꯏꯆꯦꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯊꯔꯣ? ꯃꯅꯤꯡ ꯃꯌꯥ ꯆꯪꯗꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯁꯨꯃꯥꯡ ꯊꯦꯜꯂꯣ ꯁꯤꯟꯕ ꯊꯨꯡꯅ ꯊꯤ꯫ ꯃꯤꯀꯨꯞ ꯑꯃꯈꯛꯅꯤ ꯃꯥꯡꯒꯣꯟ ꯐꯥꯎꯕꯗꯪ ꯊꯣꯛꯂꯨꯕ꯫ ꯃꯥꯅ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯉꯩ ꯊꯔꯣꯅ ꯇꯨꯡ ꯃꯥꯡ ꯉꯥꯛꯀꯤ ꯋꯥꯁꯨ ꯅꯠꯇꯅ ꯏꯃꯨꯡꯗꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯊꯔꯣꯅ ꯊꯣꯛꯈꯤꯕꯁꯨ ꯎꯍꯧꯗꯦ꯫ ꯅꯠꯇ꯭ꯔꯒ ꯅꯥꯔꯣꯟꯗ ꯂꯨꯝꯗꯨꯅ ꯃꯥ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯆꯦꯟꯊꯣꯛꯈ꯭ꯔꯕꯔꯥ ꯈꯟꯕꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯦ꯫ ꯆꯥꯛꯈꯨꯝ ꯆꯪꯂꯨꯕꯁꯨ ꯃꯅꯤꯡ ꯊꯣꯡꯁꯨ ꯆꯦꯠꯅ ꯂꯣꯜꯂꯦ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤꯁꯨ ꯎꯗꯦ꯫ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯦꯅꯈꯥ ꯂꯨꯈꯥ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯅꯤ, ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯤ ꯊꯝꯕꯥꯜ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟꯗꯨꯗ ꯉꯥꯊꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯃꯗꯧꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯔꯣ ꯃꯥꯡꯈꯤꯕꯒꯤ ꯑꯗꯨꯝꯅ ꯐꯨꯝꯕꯪꯅꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯊꯦꯝꯕꯁꯨ ꯃꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯔꯣꯒꯤ ꯎꯁꯤꯟꯒꯤꯗꯃꯛ ꯉꯥꯃꯨ ꯂꯩꯔꯧꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯁꯨ ꯅꯨꯄꯤ ꯑꯍꯜ ꯊꯝꯕꯥꯜꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯦꯝꯕꯅ ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ ꯊꯝꯕꯥꯜ? ꯊꯝꯕꯥꯜꯅ ꯏꯙꯧ ꯑꯩꯈꯣꯏ ꯊꯔꯣ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯩꯅ ꯃꯄꯥꯜꯗ ꯃꯤ ꯑꯃꯅ ꯀꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯊꯣꯛꯂꯨꯕꯅꯤ꯫ ꯍꯟꯖꯤꯜꯂꯛꯄꯗ ꯊꯔꯣ ꯂꯩꯔꯝꯗ꯭ꯔꯦ, ꯀꯣꯏꯊꯤ ꯊꯤꯔꯁꯨ ꯃꯥꯗꯤ ꯐꯪꯗ꯭ꯔꯦ ꯏꯙꯧ꯫ ꯁꯦ ꯀꯞꯀꯅꯨꯁꯦ, ꯄꯨꯟꯅ ꯊꯔꯣꯕꯨ ꯐꯪꯅꯕ ꯊꯤꯁꯤ꯫ ꯀꯔꯤꯒꯤ ꯅꯨꯡꯁꯥ ꯊꯤꯅꯤ, ꯏꯙꯧ ꯂꯥꯛꯑꯁꯤꯗꯤ꯫ ꯊꯦꯝꯕꯒꯤ ꯊꯦꯝꯖꯤꯜ ꯋꯥꯍꯩꯅ ꯊꯝꯕꯥꯜꯒꯤ ꯄꯨꯛꯅꯤꯡꯗꯣ ꯐꯥꯊꯩ꯫ ꯑꯗꯨꯒ ꯃꯁꯨ ꯃꯗꯧ ꯑꯅꯤꯗꯣ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯊꯔꯣꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯦꯝꯕꯅ ꯊꯔꯣꯗꯣ ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯜꯗꯨꯗ ꯇꯨꯐꯛ ꯇꯨꯄꯥꯏꯆꯟ ꯀꯤꯊꯨ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯊꯦꯝꯕꯅ ꯀꯩꯗꯧꯔꯤꯕ ꯊꯔꯣ ꯅꯪꯗꯤ ꯀꯥꯆꯤꯟꯗꯨꯗ? ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ,
ꯂꯥꯏꯅꯤꯡꯊꯧ ꯂꯩꯕꯗꯨꯗ ꯊꯔꯣ ꯃꯉꯩ ꯅꯤꯛꯂꯗꯨꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯊꯦꯝꯕꯅ ꯁꯦ ꯄꯥꯈꯠꯀꯅꯨꯁꯦ ꯇꯞꯊꯧ ꯏꯙꯧ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯁꯨꯕꯨ ꯀꯅꯥꯝꯇꯅ ꯂꯥꯛꯆꯕ ꯌꯥꯔꯣꯏꯁꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯐꯖꯅ ꯍꯥꯏꯌꯨꯁꯦ ꯊꯦꯝꯕꯅ ꯊꯔꯣꯕꯨ ꯊꯦꯝꯃꯤ ꯃꯆꯦ ꯊꯝꯕꯥꯜꯅ ꯊꯔꯣꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯏ ꯌꯥꯝꯅ ꯀꯤꯕ ꯃꯁꯥꯗꯣ ꯍꯥꯏꯅꯤꯡꯗꯕ ꯃꯇꯧꯅꯤ ꯃꯥꯅ ꯎꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯀꯥꯐꯩ ꯆꯠꯄ ꯍꯩꯕꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯄꯗꯧꯅ ꯇꯧꯏ ꯐꯃꯨꯡꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯊꯦꯝꯅꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯑꯗꯨꯕꯨ ꯐꯖꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯊꯔꯣ ꯃꯁꯥꯗꯣ ꯏꯊꯛ ꯇꯛꯀꯠꯂꯤ ꯑꯗꯨꯒ ꯊꯔꯣꯅ ꯏꯙꯧ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯏꯙꯧ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯁꯨꯅ ꯀꯤꯗꯣꯏꯅꯣ ꯊꯔꯣ ꯊꯣꯡꯖꯤꯜꯂꯣꯝꯗ ꯃꯨꯟꯅ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯥꯏꯔꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯙꯧ ꯃꯥ ꯆꯠꯍꯟꯈꯤꯗ꯭ꯔꯗꯤ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯀꯩꯗꯧꯅꯨꯡꯗ ꯂꯩꯕ ꯉꯝꯂꯣꯏꯌꯦ ꯊꯦꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜ ꯊꯔꯣꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯑꯃꯗꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯒꯣꯜ ꯀꯥꯟꯊꯣꯛꯐꯝ ꯊꯣꯡꯖꯤꯜꯂꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯊꯦꯝꯕꯅ ꯊꯔꯣ ꯁꯦ ꯇꯞꯊꯧꯁꯦ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦꯁꯦ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯅꯗꯧꯒ ꯅꯆꯦꯒ ꯈꯛꯇꯅꯤ ꯊꯔꯣꯗꯣ ꯑꯩꯕꯨ ꯃꯤꯅꯝꯕ ꯉꯥꯡꯕ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯊꯔꯣ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯦ ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯅꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯃꯤꯇꯣꯞꯅꯤ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯩꯕ ꯑꯃ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕꯁꯦ ꯃꯥ ꯂꯩꯕ ꯑꯃ ꯑꯩꯗꯤ ꯃꯥꯒ ꯄꯨꯟꯅ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯊꯔꯣ ꯊꯣꯛ ꯑꯣꯟꯈꯠꯂꯛꯂꯒ ꯁꯥꯎꯒꯠꯂꯛꯏ ꯊꯔꯣꯒꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯋꯥꯉꯥꯡ ꯅꯍꯥꯟꯒꯩ ꯇꯧꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯅ ꯃꯁꯨ ꯃꯇꯧ ꯑꯅꯤꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ ꯇꯧꯒꯦ ꯌꯥꯎꯅ ꯅꯤꯡꯉꯥꯏ ꯑꯃꯗꯤ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯊꯦꯝꯕꯁꯨ ꯈꯪꯉꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯥꯅ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯁꯛꯈꯪꯗꯕ ꯁꯥꯐꯨ ꯁꯥꯍꯨꯝ ꯑꯃꯅ ꯇꯧꯍꯟꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯨ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯑꯁꯥꯎꯕ ꯊꯦꯝꯖꯤꯟꯕ ꯊꯦꯝꯅꯧꯗꯨꯅ ꯃꯥꯕꯨ ꯏꯪꯍꯟꯕ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯕ ꯉꯥꯃꯨꯁꯤꯅ ꯎꯁꯤꯟ ꯁꯤꯜꯂꯕ ꯃꯇꯨꯡ ꯍꯥꯏꯕꯁꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯊꯦꯝꯕꯅ ꯏꯁꯨꯇꯣꯝꯕꯤ ꯀꯔꯤꯒꯤ ꯃꯤꯅ ꯂꯨꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯨꯅ ꯃꯔꯨꯅꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ ꯑꯩꯈꯣꯏꯒ ꯃꯥꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇꯦ ꯏꯙꯧꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯒꯦ ꯊꯦꯝꯕ ꯄ꯭ꯔꯞ ꯊꯣꯡꯖꯤꯟꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯍꯥꯡꯕꯗꯨꯗ ꯋꯥ ꯍꯥꯏ ꯃꯁꯨ ꯅꯨꯄꯤꯅ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯁꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯔꯤꯕꯨ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯌꯨꯝꯗ ꯂꯩꯔꯨꯆꯣ ꯅꯣꯡꯉꯥꯟꯕꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯗꯅ ꯅꯌꯨꯝꯗ ꯂꯩꯔꯨꯆꯣ ꯆꯠꯂꯣ ꯃꯐꯝꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯅꯪ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯊꯦꯝꯕꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯆꯩꯍꯠꯂꯦ ꯃꯗꯧꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯦ ꯍꯦꯛ ꯇꯥꯏ ꯊꯔꯣꯗꯣ ꯑꯁꯥꯎꯕꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯊꯈꯤꯕꯒꯨꯝ ꯐꯥꯊꯈꯤꯕꯒꯨꯝꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯊꯔꯣꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯅ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯤ ꯊꯔꯣꯒꯤ ꯃꯥꯏꯊꯣꯡꯗ ꯎꯕꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯦꯝꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯩꯗꯧꯔꯕꯅꯣ ꯈꯟꯕꯗ ꯁꯥꯊꯤꯅ ꯊꯋꯥꯏ ꯋꯥꯏ ꯊꯤꯡꯕ ꯉꯝꯗꯕ
ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯊꯔꯣꯒꯤ ꯈꯖꯥꯏ ꯑꯅꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯤꯡ ꯆꯥꯏꯕꯤꯒꯨꯝ ꯆꯤꯟꯊꯔꯛꯂꯦ꯫ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯗꯦ ꯊꯔꯣꯗꯣ, ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯗꯨꯅ ꯀꯞꯄꯦ, ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ꯫ ꯊꯦꯝꯕꯅ ꯄꯥꯈꯠꯂꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯊꯔꯣ, ꯅꯪꯅ ꯀꯞꯂꯤꯕꯗꯤ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯒꯦ? ꯍꯥꯏꯌꯨ ꯏꯙꯧꯗ꯫ ꯊꯔꯣ ꯄꯥꯛ ꯍꯦꯛ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯁꯨ ꯌꯥꯝ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯎꯇꯣꯟ ꯋꯥꯇꯣꯟꯁꯤꯡꯗꯨꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯇꯣꯜꯁꯤꯡꯗꯣ ꯍꯥꯏꯅ ꯍꯨꯝꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯊꯣꯡꯅꯥꯎꯗ ꯁꯤꯠꯆꯜꯂꯛꯄ ꯅꯨꯡꯁꯤꯠꯇꯨꯅꯁꯨ ꯁꯥꯐꯨ ꯀꯜꯂꯤ꯫ ꯀꯟꯅ ꯁꯤꯠꯆꯜꯂꯛꯄꯅ ꯊꯣꯡꯅꯥꯎ ꯃꯃꯥꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯈꯨꯝꯖꯤꯟ ꯑꯃꯨꯛ ꯍꯥꯡꯗꯣꯛ, ꯃꯊꯧ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯁꯥꯟꯅꯔꯤ, ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯑꯌꯨꯛ ꯑꯗꯨꯗ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ, ꯁꯛꯂꯣꯟꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯣꯡꯅꯥꯎꯗꯣ ꯆꯦꯟꯆꯠ ꯆꯠ ꯊꯝꯕꯥꯜꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯁꯥꯎꯝ ꯑꯃ ꯁꯛꯎꯗꯕꯒꯤ ꯑꯀꯤꯕꯒꯤ ꯂꯨꯔꯕ ꯏꯔꯣꯜ ꯅꯨꯡ ꯑꯃꯗ ꯋꯥꯈꯜꯅ ꯀꯨꯝꯊꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯀꯗꯥꯏ ꯐꯥꯎꯕ ꯄꯨꯛꯅꯤꯡꯒꯤ ꯑꯔꯨ ꯑꯊꯦꯟꯁꯨ ꯈꯪꯗꯅ ꯁꯥꯟꯅꯅꯤꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯇꯝꯕ ꯉꯝꯗꯕ ꯋꯥꯈꯜꯅꯤ, ꯍꯟꯖꯤꯟꯐꯝ ꯈꯪꯗꯕ ꯄꯣꯝꯕꯤ ꯆꯦꯛꯂꯥꯒꯁꯨ ꯃꯥꯟꯅꯩ, ꯄꯣꯊꯥꯐꯝ ꯈꯪꯗꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯋꯥꯈꯜꯗ ꯈꯟꯕꯗ ꯃꯁꯔꯨꯛ ꯑꯣꯏ ꯊꯝꯕꯥꯜ ꯑꯗꯣ꯫ ꯑꯌꯨꯛꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯊꯝꯕꯥꯜꯗꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯔꯣꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯇꯥꯗꯅ ꯑꯃꯨꯛ ꯂꯦꯛꯊꯈꯤ꯫ ꯃꯁꯥꯗꯣ ꯆꯞꯇꯤꯡ ꯇꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯪꯕꯁꯨ ꯀꯧꯕ ꯉꯥꯡꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯣꯏ ꯃꯥꯌꯦꯝꯇ ꯄꯥꯎꯈꯨꯝ ꯑꯃꯇꯁꯨ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯕꯅ ꯐꯦ ꯂꯥꯎꯏ, ꯃꯄꯨꯝ ꯊꯤꯠꯂꯤ ꯂꯩꯍꯧꯔꯤꯕ ꯃꯁꯨ ꯃꯇꯧ ꯑꯅꯤꯗꯣ꯫ ꯊꯔꯣꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯒ ꯋꯥꯈꯜ ꯇꯥꯍꯟꯗꯣꯏꯅꯣ ꯈꯟꯕꯗ ꯂꯋꯥꯏꯗ ꯂꯥꯏꯖ ꯈꯤꯛꯂꯦꯟ ꯆꯥꯏꯔꯁꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗꯤ ꯂꯩꯇ꯭ꯔꯦ ꯊꯔꯣꯗꯣ꯫ ꯃꯁꯨꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯍꯣꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯥꯅ ꯂꯩꯔꯨꯕ ꯉꯥꯃꯨꯗꯣ ꯃꯁꯨ ꯅꯨꯄꯤꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯥꯡꯗ ꯉꯥꯃꯨꯗꯨ ꯊꯝꯂꯒ ꯎꯁꯤꯟ ꯇꯧꯏ꯫ ꯎꯁꯤꯟꯗꯨ ꯇꯧꯕꯒ ꯉꯥꯃꯨꯗꯣ ꯏꯁꯤꯡꯗ ꯑꯃꯨꯛ ꯊꯥꯗꯈꯤ꯫ ꯏꯁꯤꯡꯗ ꯉꯥꯃꯨꯗꯣ ꯍꯦꯛ ꯊꯥꯗꯕꯒ ꯉꯥꯃꯨꯗꯨꯗꯤ ꯁꯤꯅ ꯇꯥꯎꯈꯠꯂꯛꯑꯦ꯫ ꯊꯦꯝꯕꯅ, ꯍꯥꯏꯁ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯍꯧꯖꯤꯛꯇ ꯊꯥꯗꯕꯗ ꯉꯥꯏꯔꯤ, ꯁꯤꯔꯒ ꯇꯥꯎꯈꯠꯂꯛꯂꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯁꯨꯁꯤꯕꯨ ꯑꯄꯥꯏꯕ ꯂꯥꯟꯐꯝ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯄꯥꯡꯗ꯭ꯔꯕ ꯖꯥꯠꯂꯥ? ꯐꯔꯦ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯉꯥꯃꯨꯁꯤꯅ ꯃꯥꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯄꯨꯝꯅꯃꯛ ꯄꯨꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯊꯦꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯎꯁꯤꯜ ꯂꯣꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯔꯣꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜꯗꯨ ꯄꯥꯏ, ꯅꯤꯡꯁꯥꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯗꯤ ꯅꯠꯇ ꯅꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯕꯅꯤ꯫ ꯁꯤꯗꯣꯏꯔꯥ ꯆꯪꯗꯣꯏꯔꯥ? ꯍꯤꯡꯕ ꯁꯤꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯑꯍꯣꯡꯕ ꯂꯩꯇꯅ ꯃꯅꯥꯎꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯝꯕꯥꯜꯅ, ꯏꯙꯧ, ꯑꯩꯈꯣꯏ ꯊꯔꯣꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯙꯧ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯐꯤꯕꯝꯗꯤ ꯑꯍꯣꯡꯕ ꯅꯥꯏꯗꯦ, ꯁꯤꯕꯨ ꯀꯝꯗꯧꯗꯣꯏꯅꯣ? ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯏꯙꯧꯅ ꯎꯁꯤꯟꯁꯤꯜꯂꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯐꯔꯛꯄꯁꯨ ꯌꯥꯅ ꯂꯩ꯫ ꯊꯝꯕꯥꯜꯅ ꯃꯤꯠꯃꯥꯡꯁꯤꯗ ꯃꯍꯧꯁꯥꯒꯨꯝ ꯍꯧꯒꯠꯇꯨꯅ ꯆꯠꯄꯗꯣ ꯑꯩ ꯌꯦꯡꯅꯤꯡꯉꯤ ꯏꯙꯧ꯫ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯦꯗꯅ ꯏꯙꯧ ꯂꯩꯔꯤꯁꯤꯗꯤ꯫ ꯋꯥꯈꯜ ꯐꯥꯊꯅꯕ ꯊꯦꯝꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯕꯅꯤ꯫ ꯊꯔꯣꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯊꯦꯝꯕꯗꯣ ꯀꯛꯉꯥꯎꯅꯩ, ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯤꯠꯇ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯜ ꯑꯃꯒꯤ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯛꯏ꯫ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃ ꯇꯨꯡꯒꯥ ꯐꯅꯦꯛ ꯁꯦꯠ ꯕꯣꯔꯣꯏ ꯃꯈꯣꯡꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕ
नुपीदुगी नाकंदा नुपी मचा तरेटना समनप्पी हेक्लगा अमद ओम लंगसिंदुना नपसिनबा कोचिन चेंदुना सानबा हराव तयामना नोखेदुना सानबा नुपीदुना मोंग हादना बोरोय मखोंदुदा थेक थेक्तुना जगोय सारे नुपीदुना नसु नुपी थवाई कनिंगलबदी आइबु निंगतंबा पियो करिगुम पीद्रबा नंगी नसुनपी थरोगी आइबी थवाई लौगनी नंगी नुपी नंगी नचा नमो आइगी खुत्ता आइबी थवाई थाखिबदो काउरबरा लमता थागी तरामरिंगी पानबा थारमगे हाइरिबा मतम सिफावगी मनुंगदा आइबु नंगना इनिंग तंबा पीद्रबा लेम तोए आइदे असी यारगा नुपीदो मकोक याउद्रबसु सिथा सिथा नुए कदाइदगी कमदौना ngangluklibuno haiba khangde angakpagi thaudongni wakhalda tu chunggiba khangaude magi nupi thaba manung matam chadana makok yaudaba nupi sigi haktakta punchi longki magi machan pa temba made thadoi nupi sigi mukutta thawai thake asina juloi naide samjaraba khunja kaya nupi sigi makutta lama khangda nauna punchi longki masin thingamdare hauji inong nongna mabu maning tamal hairakpasida oire thawai wariba karigumba man hairibasingase thabaktu ontoktuna maning tamba hekpiruba thoklo mausagi mausa hana oikiba fibamdo adumak hanjilakane nauna micham miyamgi punsida saitheng oiduna makok yaudaba nupi sigi hakanda igi iko nauna laukhom hoina chelakane masidi mak pamlamde karigumba man hairibasing ase thaba oina pangludragana magi masu nupi atombi tharogi punsina kari oirakpa magi pambase hekpi daba thoklagana nauna punsi bikhamnarabadi kamdauba nupi sigi mukutta masu atombi gi abi thawai mangladra nungani gi marakta ha oi pukning ne laugadaba firepse kari to khallubada mangsula tungsuten wakhalama thoktre thembada phumbangnaraba pothaba leitraba magi wakhal mittudagi tarakliba pirangdo thambaldi haifam khangdre kaidawrgi idau nangna kaplidi lotpa yadaba awabana mitki pi oina saphonglabada ahal oiraba thembado wangangba thokte wai lising leirabasu kari wai sijinnaraga masugi pakhum piduina khanbada awabane tumil laisinba pangkapta kappa madaugi amukta ukhidriba mawngsida thambaldi thawaido wabana loi thambalna wai amtadi hayoidau loinamak hainingdrabasu kari apen pendaba laibage idau aikhoi ani natana wa tathok tasin taunaba kana leite aibu angang ni khan karimta hainingba phaudrabro idaugi mittagi sintarakliba pigi maroldo nasudi karino haiba khangdi idaugi mitki piduna nasuaigi ifamda azobu polumuma thangatpagum thokle thambalsu hinghingna kapakle madaudo wangang ngamlaktre thembana thambal nungdambana isui pugi punsibu asuki mate nungdam thina tamak ene nungdam thiba laibak sigidam taina phom khangdabagini kaplibase thambal to sido nungdam magadi karamna temsingnagani adu thaiba yabra yengsi ipu isukana honatuna pikna ulen nanglabi thambal matamna purakpa awanbada inkhalakpada ahal lamagi thaudang purabi wakhal leibe magum
wakhal khanbi haibi mahakne masugi waisina thembado thongna ama lai masu nupi gi thongna su halalloi hayengdi ayang lema kabok chaibi ima khoiramlaga masugi punchi chenggen nige amadi yen akhurau thanglibase phanaba kaidoba yaba pambai tige khalakle haujikti thembado puning changlakle magi kada leiba amanbu pu magi manungdagi kurau ngobu lakthoklaga langja targa masu nupi gi pambomda sibire madu sibadagi tharodo hanagi matauko taibang wakhal taraktuna marul tholakle machi amadi madu mamitta urakle ngarang numidang waramdagi tarang malangi taibang palamada tauduna leiruraga nauna punchi hanjilakbugumna phawe chaning tai tharona wakhal hek tarakpa iche chak lame akhoi gi chak loidribo iche chak thongdriye ngasi ayuki mine somda tara chak lamba sida aidi charam chadanare ngarang su aidi saram thalap khangdiye yengoi nachinneya sengtoklur paya hanbaga sebot masingasu nura nannaba thamlamlabani sengna iruja thoklur hoi adolururage akhoi isese chaki wadi ipan pandabadongna tawi nangna ne iru sadenglingai ise na ne chak thongba loiramdorabane adudi ai chinya chengduna iru maithajannaba thawrang tawrage tharodo karimta tawdabagum magi mausagi phibamda hanjinduna paiba haibta ngairiba usek mana paiba hairakpagi masa khingbagum ikhing khingna imungdagi mapalda thoki themba madi thamba ingak ngakna tharogi matawduda ngakladuna yengduna le karigidi yengloi karigidi ngakloi ngasai waina utup tabagum tana wahimtasu haida chaning chamang chamnadagai sondam nadamduna leiruraga haujiktada masado khingkalakpasidadi ngaklise amuksu ngamu usin tawbuduna maram oi mak wakhal tarakpa mal tapna tapna khudakta phaba mak phadrabasu tapna tapna phagalakpa adunani hanagum tharona taibang mirol taraktuna ngangna saknaba yarakliba thambal amadi thembani do awai khum tawne yengoi masu nanause ngangna saknaba yaringai sida chakto thongdoknaba tawrur idau sune sak charga moirang chatla imanabaga aruba wabu tanaruke hoi idau mana harau harau pukchel onringai aisu chak thongnaba thawrang tawrurage pantharandu thambal thambal chakhumna chak thongba changke thembana ngasigi numitsida aigi isu atombisida yetlibasigi horakpamse khangdoklaga laikhai amtadi tarage he laikhai si tadragadi ai tumina khak laikhraro themba asi haradana magi kada changki wakhaldadi khalle usinsu tawre kurau ngubusu sibire mi oiro lai oiro hektamak laksabadi ngamlaro haina haina jinaidabi matam mahakna leptana magi tantha amada chatkibana ayuki chak loirakpa chaba toklakpada luwang pungphamdi khajik lanthokle numit yunglambadagi nathai harau harau masu mapu humdo chak chamine chak toklaba matung ngayak potharaga thinthadana magaluna tinaba mamanaba yangoigi mayum yongnuba chatli gam gam khongthang thangduna lakpa thangade moirang yokhiba khangaude moirang phairanbam lekaida maming chatpa pena khongba yangoi themba khwaidagi chana thoiba marupni aruba ma leibada mahak natana atei kana liti wata tokta chin tongnaba hek yaurakpaga hidak pu phale tongjeiduda makholama maikhuna wa kamthore yangoina hidak to saning tanam ta thako
ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯊꯦꯝꯕꯅ ꯑꯩꯅꯗꯤ ꯊꯨꯅꯤꯡꯂꯤꯕ ꯏꯁꯨ ꯑꯅꯤꯗꯨꯗ ꯇꯔꯛ ꯇꯔꯛ ꯂꯩꯍꯧꯔꯤꯕ ꯏꯃꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯈꯠꯀꯅꯨ ꯊꯦꯝꯕ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯅ ꯍꯤꯗꯥꯛꯄꯨꯗꯨ ꯊꯛꯏ ꯍꯤꯗꯥꯛꯄꯨꯗꯣ ꯊꯛꯄ ꯂꯣꯏꯔꯛꯄꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯈꯤꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯑꯃꯠꯇ ꯍꯦꯛ ꯆꯤꯊꯗꯅ ꯇꯝꯃꯤ ꯌꯥꯡꯒꯣꯏ ꯃꯇꯥꯎ ꯊꯦꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝ ꯀꯨꯞꯅ ꯅꯥꯀꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯇꯥꯏ ꯇꯥꯔꯕ ꯃꯇꯨꯡ ꯀꯩꯗꯧꯕ ꯌꯥꯕ ꯀꯨꯞꯅ ꯈꯟꯅꯩ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯊꯦꯝꯕ ꯑꯅꯤꯗꯣ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝ ꯏꯙꯧꯒꯤ ꯈꯨꯕꯝꯗꯣ ꯆꯤꯡꯁꯤꯟꯅ ꯌꯨꯝꯗꯨꯗꯒꯤ ꯃꯃꯥꯏ ꯑꯣꯟ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟ ꯂꯣꯏꯕꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝ ꯃꯥꯕꯨ ꯌꯦꯡ ꯂꯥꯞꯅ ꯊꯧꯅꯤꯖꯔꯛꯏ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯠꯂꯤꯕ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯅꯨꯄꯤꯁꯤꯒꯤ ꯍꯧꯔꯛꯄꯝ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯗꯣꯛꯅꯕ ꯈꯣꯏꯌꯨꯝ ꯃꯥꯕꯨ ꯆꯤꯡꯁꯤꯟꯅ ꯊꯧꯅꯤ ꯄꯔꯩ ꯆꯦꯠꯂꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎ ꯑꯅꯤꯗꯣ ꯈꯣꯏꯌꯨꯝ ꯃꯥꯕꯨ ꯊꯧꯅꯤꯖꯩ ꯑꯁꯨꯝꯅ ꯆꯥꯡꯖꯧ ꯆꯦꯠꯅ ꯃꯩꯇꯩ ꯁꯪꯒꯣꯏ ꯑꯆꯧꯕꯗꯨꯗꯒꯤ ꯃꯥꯌꯣꯟ ꯇꯝꯗꯨꯅ ꯊꯧꯅꯤꯔꯛꯄ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯊꯧꯖꯥꯟꯕꯤꯔꯕ ꯈꯣꯏꯌꯨꯝ ꯃꯥꯅ ꯋꯥꯒꯤ ꯋꯥꯈꯣꯡ ꯇꯥꯛꯄꯤꯔꯛꯂꯦ ꯑꯗꯨꯉꯩ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯛꯉꯩꯒꯤ ꯋꯥꯔꯤꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯃꯛꯇꯗ ꯇꯥꯏꯕꯪꯄꯥꯜꯗ ꯃꯤ ꯑꯃꯇ ꯂꯩꯕ ꯉꯝꯂꯝꯗꯦ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯇꯥꯏꯕꯪ ꯃꯥꯂꯪ ꯄꯥꯜꯂꯁꯦ ꯃꯇꯝ ꯑꯍꯨꯝꯃꯛꯇꯗ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯝꯃꯤ ꯁꯥꯍꯤꯡ ꯆꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯁꯤꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯇ ꯎꯕ ꯌꯥꯔꯝꯗꯦ ꯐꯥꯗꯨꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯏ ꯍꯤꯡꯆꯥꯕꯁꯦ ꯏꯆꯝ ꯆꯝꯕ ꯇꯔꯥꯏ ꯇꯔꯥꯏꯕ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯃꯗꯤ ꯑꯇꯩ ꯍꯤꯡꯆꯥꯕꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯣ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯃꯀꯣꯛꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯃꯕꯨꯛ ꯊꯟꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯇꯥꯏꯕꯪ ꯃꯤ ꯈꯜꯂꯒ ꯆꯥꯕꯗ ꯊꯣꯟꯗꯣꯛꯄ ꯌꯥꯎ ꯅꯣꯏꯊꯣꯛꯄ ꯌꯥꯎ ꯐꯝꯖꯥ ꯆꯥꯕꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯦ ꯍꯤꯡꯆꯥꯕꯁꯤꯡꯁꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕꯗ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯝꯕꯤ ꯃꯩꯊꯛꯇ ꯂꯦꯝꯂꯩ ꯉꯥꯁꯤꯡꯅ ꯑꯣꯟꯅ ꯈꯥꯡꯕꯒꯨꯝ ꯈꯥꯡꯂꯤ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯇꯥꯏꯕꯪ ꯃꯤ ꯑꯌꯥꯝꯕ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯤꯡꯗ ꯃꯥꯟꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯇꯝꯄꯥꯛ ꯂꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯃꯆꯥꯕꯨ ꯅꯝꯗ ꯄꯣ ꯀꯩꯔꯨꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯗꯣ ꯏꯆꯤꯛ ꯍꯨꯟꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯈꯨꯠꯇ ꯇꯥꯗꯅꯕ ꯎꯃꯪ ꯂꯩꯕ ꯂꯝꯕꯤꯗꯣ ꯌꯧꯅꯕ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯆꯠꯂꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯅ ꯁꯔꯨ ꯁꯌꯥꯡꯅ ꯏꯆꯥꯏ ꯆꯥꯏꯔꯤ ꯑꯔꯦꯟ ꯃꯄꯥꯅ ꯁꯟꯗꯣꯛꯂꯤ ꯁꯔꯨ ꯃꯀꯣꯛꯁꯤꯡꯅ ꯑꯍꯤꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯁꯛ ꯇꯥꯛꯅꯕ ꯊꯧꯗꯨ ꯅꯨꯡꯒꯨ ꯌꯥꯇꯥꯗꯨꯅ ꯂꯩ ꯃꯔꯨꯜꯁꯨ ꯊꯣꯛꯇꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯅ ꯂꯩꯃꯥꯏꯗ ꯋꯥꯟꯈꯥꯡꯅꯗꯨꯅ ꯂꯩ ꯃꯄꯩ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯍꯤꯡꯆꯥꯕꯁꯤꯡꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯕꯗ ꯂꯦꯝꯍꯧꯕ ꯑꯔꯦꯝ ꯃꯄꯥꯁꯤꯡꯅ ꯂꯤꯔꯤ ꯋꯥꯔꯤ ꯅꯧꯅ ꯄꯨꯟꯁꯤ ꯀꯌꯥ ꯂꯣꯡꯈꯤꯕꯒꯤ ꯌꯦꯡꯉꯨ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯀꯔꯤꯒꯨꯝꯕꯗꯅ ꯑꯔꯥꯞꯄꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯁꯨ ꯃꯔꯛꯇ ꯇꯥꯏ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯇꯨꯅ ꯁꯥꯍꯤꯡ ꯍꯌꯤꯡ ꯆꯦꯟꯕ ꯅꯨꯡꯁꯤꯠꯅꯤ ꯁꯤꯠꯂꯤꯕꯗꯣ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯑꯔꯥꯞꯄꯗ ꯈꯤꯛꯅ ꯂꯥꯎꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯃꯔꯛꯇ ꯈꯣꯟꯊꯥꯡ ꯌꯩꯔꯤ ꯀꯩꯔꯨꯝꯕꯤ ꯅꯤꯛ ꯂꯥꯎꯏ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯒꯤ ꯃꯈ꯭ꯌꯥꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯈꯟꯕꯗꯇ ꯊꯋꯥꯏ ꯋꯥꯏ ꯆꯠꯅ ꯃꯤꯂꯨ ꯄꯤꯔꯥꯡꯅ ꯇꯞ ꯇꯥꯔꯤ ꯆꯌꯣꯜ ꯐꯥꯗ꯭ꯔꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯃꯦꯜꯗꯣ ꯁꯤꯡ ꯆꯟꯕ ꯆꯠꯈ꯭ꯔꯒ ꯍꯤꯡꯆꯥꯕꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯗ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯂꯟꯗꯥꯔꯝꯃꯤ ꯃꯊꯪ ꯃꯤ ꯀꯌꯥ ꯍꯤꯡꯆꯥꯕꯁꯤꯡꯁꯤꯅ ꯐꯥꯗꯨꯅ ꯃꯌꯥꯗ ꯍꯨꯛꯆꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯔꯝꯃꯤ
ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯅꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯃꯈꯨꯠꯅ ꯐꯪꯕ ꯃꯈꯩ ꯂꯥꯝꯗꯨꯅ ꯈꯌꯥꯠ ꯑꯔꯥꯎꯕꯗꯨꯗ ꯊꯥꯗꯈꯤꯕ ꯃꯈ꯭ꯋꯥꯡ ꯇꯠꯇꯨꯅ ꯇꯥꯔꯛꯄ ꯄꯥꯝꯕꯣꯝ ꯅꯥꯝꯃ ꯐꯩꯒꯟ ꯅꯥꯝꯃ ꯃꯆꯣꯏ ꯇꯥꯔꯛꯈꯤꯕ ꯁꯦꯠꯇꯨꯅ ꯑꯍꯤꯡꯕꯁꯤꯡ ꯑꯗꯨ ꯆꯥꯕ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤꯕ ꯌꯥꯎ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯈꯨꯠꯇ ꯇꯥꯈꯤꯕ ꯌꯥꯎ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕ ꯁꯤꯕꯒꯤ ꯀꯞꯄ ꯅꯪꯗꯦ ꯃꯅꯤꯡ ꯇꯝꯅ ꯐꯥꯎ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯕ ꯉꯝꯖꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯊꯣꯛꯅ ꯍꯦꯛ ꯀꯞꯂꯨꯕꯗ ꯃꯤꯍꯤꯡ ꯆꯥꯕ ꯍꯤꯡꯆꯥꯕꯁꯤꯡꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯕꯗꯤ ꯈꯜꯂꯨꯕꯗ ꯀꯩꯔꯨꯡꯍꯟꯕꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤꯁꯤꯡꯁꯤꯒꯤ ꯈꯨꯠꯇꯒꯤ ꯇꯥꯗꯅꯕ ꯂꯝꯕꯤ ꯌꯦꯡꯂꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗ ꯂꯣꯏꯕꯤ ꯆꯤꯡꯂꯩꯕꯥꯛ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ ꯑꯊꯦꯡꯕꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯤꯍꯤꯡ ꯁꯥꯍꯤꯡ ꯃꯅꯝ ꯆꯦꯜꯂꯕꯗ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯑꯃꯨꯛꯁꯨ ꯑꯊꯥꯞꯄꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯑꯗꯨꯃꯛ ꯇꯥꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯄꯟꯊꯧ ꯑꯄꯣꯛꯄ ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯋꯥꯍꯩ ꯈꯣꯟꯊꯣꯛꯇꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯍꯥꯏꯕꯕꯨ ꯀꯥꯏꯅꯕ ꯃꯄꯥꯎ ꯄꯨꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯀꯩꯔꯨꯡꯕꯤ ꯅꯥꯀꯣꯡ ꯑꯅꯤꯗꯨ ꯃꯦꯜꯂꯤ ꯀꯩꯔꯨꯡꯕꯤꯒꯤ ꯃꯤꯠꯂꯨꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯅꯣꯡꯃꯗꯣ ꯂꯥꯏꯖ ꯇꯦꯝꯁꯤꯡꯅꯕ ꯉꯝꯕ ꯃꯤꯠꯀꯤ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯅ ꯏꯍꯧꯔꯕꯗ ꯃꯤꯠ ꯐꯥꯎꯕ ꯆꯨꯝꯅ ꯄꯥꯡꯕ ꯉꯝꯖꯗꯦ ꯊꯥꯕꯜ ꯃꯉꯥꯜꯅ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯤ ꯀꯩꯔꯨꯡꯕꯤꯅꯤ ꯃꯥꯅ ꯆꯠꯂꯤꯕ ꯎꯃꯪ ꯇꯥꯕ ꯂꯝꯕꯤꯒꯤ ꯆꯥꯎꯔꯥꯛꯄ ꯂꯤꯈꯨꯜ ꯑꯃꯗꯤ ꯈꯪꯏ ꯑꯁꯨꯝꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯣ ꯇꯥꯅ ꯆꯠꯂꯤꯉꯩ ꯅꯝꯗ ꯄꯣꯔꯤꯕ ꯑꯉꯥꯡ ꯅꯋꯥꯗꯣ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯦ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯀꯞꯄ ꯂꯥꯎꯕ ꯅꯤꯡꯉꯥꯏ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯃꯊꯥꯗ ꯃꯆꯥꯕꯨ ꯀꯣꯟ ꯀꯞꯇꯅꯕ ꯅꯥꯎꯊꯦꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯊꯦꯝꯕ ꯌꯥꯔꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯈꯣꯜ ꯍꯧꯅ ꯀꯞꯄꯤ ꯃꯕꯨꯛ ꯂꯥꯝꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯄꯤꯊꯛꯂꯕꯁꯨ ꯀꯞꯄꯒꯤ ꯍꯥꯂꯦꯡꯕ ꯂꯩꯔꯝꯗꯦ ꯀꯩꯔꯨꯡꯕꯤꯅ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯋꯥ ꯅꯪꯕꯨ ꯆꯥꯎꯗ꯭ꯔꯤꯕ ꯆꯥꯎꯕ ꯁꯔꯤꯞ ꯀꯥꯡꯗꯣꯡ ꯐꯥꯗ꯭ꯔꯤꯕ ꯅꯄꯥ ꯃꯆꯨꯝ ꯇꯥꯈꯤꯕ ꯅꯄꯨ ꯃꯆꯨꯝ ꯇꯥꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯄꯥꯒꯤ ꯄꯥꯔꯦ ꯇꯥꯟꯒꯗꯕ ꯄꯨꯒꯤ ꯄꯨꯔꯦ ꯌꯧꯒꯗꯕ ꯋꯥꯠꯂꯤꯗꯣ ꯁꯦ ꯀꯞꯄ ꯇꯣꯛꯂꯨꯁꯦ ꯄꯥꯔꯤ ꯅꯪꯅ ꯑꯗꯨꯝꯅ ꯊꯦꯝꯕ ꯌꯥꯗ ꯀꯞꯂꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯠꯇ ꯏꯃꯥ ꯏꯆꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯥꯏꯔꯅꯤ ꯁꯦ ꯄꯥꯔꯤ ꯅꯪꯕꯨ ꯀꯞꯄ ꯇꯣꯛꯂꯨ ꯀꯩꯗꯧꯒꯦ ꯀꯩꯔꯨꯡꯕꯤ ꯃꯆꯥꯕꯨ ꯀꯞꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯊꯦꯝꯅꯧꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯗꯨꯗꯤ ꯊꯦꯝꯕ ꯌꯥꯔꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯄꯤ ꯃꯆꯥꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯀꯩꯔꯨꯡꯕꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯍꯧꯔꯦ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯅ ꯃꯆꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯈꯜꯂꯤ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯗꯨꯗ ꯁꯥꯎꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯗꯣꯏꯅꯣ ꯃꯍꯥꯛꯁꯨ ꯈꯪꯏ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯊꯦꯝꯅꯧꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯞꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ ꯊꯦꯝꯂꯤꯉꯩ ꯍꯧꯅ ꯀꯞꯄꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯋꯥꯗꯨꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯇꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯏꯆꯥꯏꯗꯨꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯃꯤꯠꯀꯨꯞ ꯑꯃꯇ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯅꯤꯁꯥ ꯆꯥꯕ ꯍꯤꯡꯆꯥꯕ ꯑꯃ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯃꯃꯥ ꯃꯆꯥꯒꯤ ꯅꯥꯀꯟꯗ
ꯂꯦꯞꯂꯔꯤꯕꯗꯣ ꯊꯥꯕꯜꯒ ꯐꯔꯦ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ ꯍꯤꯡꯆꯥꯕꯗꯨꯅ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯀꯩꯔꯨꯡꯕꯤ ꯀꯧꯕꯤꯗꯣ ꯆꯦꯟꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯈꯪꯗꯅ ꯍꯤꯡꯆꯥꯕꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯤꯡꯆꯥꯕꯗꯨꯅ ꯃꯊꯥꯗ ꯄꯝꯂꯤꯕ ꯃꯆꯥꯕꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯟꯈꯤ ꯆꯥꯎ ꯁꯥꯡꯂꯕ ꯍꯤꯡꯆꯥꯕꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕꯗ ꯉꯥꯏꯍꯥꯛꯇꯤ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ ꯀꯩꯔꯨꯡꯕꯤ ꯃꯈꯣꯜ ꯍꯧꯅ ꯀꯞꯄꯛꯂꯦ ꯑꯗꯨꯒ ꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯒꯤ ꯃꯐꯝꯗ ꯁꯤꯟꯅꯧꯑꯣ ꯑꯩꯒꯤ ꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤ ꯆꯥꯎꯕ ꯁꯔꯦ ꯀꯥꯡꯗꯣꯡ ꯐꯥꯗ꯭ꯔꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ꯭ꯔꯥ ꯅꯪꯕꯨ ꯁꯦ ꯊꯥꯗꯣꯛꯑꯣꯁꯦ ꯀꯌꯥꯔꯛ ꯍꯥꯏꯖꯧ ꯍꯥꯏꯕꯅꯣ ꯃꯃꯥ ꯑꯩꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯔꯒ ꯏꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯈꯨꯠꯁꯨꯝꯅꯕꯤꯌꯨ ꯀꯩꯗꯧꯒꯦ ꯀꯩꯔꯨꯡꯕꯤ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯀꯩꯔꯨꯡꯕꯤꯒꯤ ꯂꯨꯁꯝꯗꯨꯗ ꯄꯥꯏ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯏ ꯃꯈꯣꯡꯗꯣ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯦ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯃꯈꯣꯡ ꯑꯅꯤꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯏ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀꯩꯔꯨꯡꯕꯤꯅ ꯊꯥꯗꯣꯛꯑꯣ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇ ꯄꯣꯛꯇꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯈꯣꯏꯒꯤꯗꯤ ꯅꯃꯥ ꯅꯆꯥ ꯂꯩꯇꯕ꯭ꯔꯥ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯕ ꯈꯪꯗꯕ꯭ꯔꯥ ꯁꯥꯌꯤꯡ ꯆꯥꯕ ꯁꯥ ꯉꯥ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯈꯪꯏ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯍꯥꯏꯖꯩ ꯍꯥꯏꯕꯗꯅꯤ ꯑꯔꯦꯝꯕꯅꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯐꯝꯗꯗꯤ ꯊꯧꯗꯨꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝ ꯊꯣꯛꯂꯦ ꯃꯥꯅ ꯀꯞꯄꯗꯣ ꯍꯤꯡꯆꯥꯕꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯑꯃꯨꯛꯇ ꯃꯌꯥꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯨꯛꯆꯤꯟꯈꯤ ꯀꯞꯂꯝꯕ ꯅꯋꯥ ꯑꯉꯥꯡꯗꯨꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ ꯃꯆꯥꯅ ꯃꯤꯠꯃꯥꯡꯗ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯆꯕ ꯐꯥꯎꯕ ꯉꯝꯗꯦ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯆꯥꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯍꯤꯛꯊꯔꯛꯄꯤ ꯀꯩꯔꯨꯡꯕꯤꯗꯣ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯌꯥꯗ ꯍꯨꯛꯆꯤꯟꯈ꯭ꯔꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯀꯞꯇꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯥꯎꯗꯦ ꯍꯔꯥꯎ ꯍꯔꯥꯎ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯒ ꯁꯥꯒꯣꯟꯃꯤꯟꯅꯗꯨꯅ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯀꯩꯔꯨꯡꯕꯤꯗꯤ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪ ꯄꯥꯜꯗꯤ ꯑꯃꯝꯕꯅ ꯀꯨꯌꯣꯝ ꯑꯣꯏ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯅ ꯏꯒꯤ ꯏꯈꯣꯡ ꯆꯦꯜꯍꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯍꯧꯔꯦ ꯏꯒꯤ ꯏꯈꯧ ꯂꯥꯡꯕ ꯁꯥꯍꯤꯡ ꯃꯤꯍꯤꯡ ꯃꯅꯝꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯍꯟꯗ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤ ꯇꯥꯏꯕꯪ ꯄꯥꯜꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯔꯣꯏ ꯃꯔꯥ ꯇꯥꯛꯂꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯄꯅ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯩꯕ ꯂꯩꯌꯥꯝꯁꯤꯡ ꯑꯗꯣ ꯇꯥꯏꯕꯪ ꯄꯥꯜꯒꯤ ꯊꯧꯗꯣꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯂꯦꯝ ꯐꯝꯕꯥꯛꯇꯒꯤ ꯅꯃꯨ ꯇꯥꯏꯕꯪꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯇꯥꯏꯕꯪꯁꯤꯡꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯌꯥꯝ ꯈꯨꯟꯗꯤꯟꯅꯗꯨꯅ ꯀꯩꯗꯧꯕ ꯌꯥꯕ ꯋꯥꯇꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯍꯥꯏꯅ ꯂꯩꯌꯥꯝꯁꯤꯡꯅ ꯋꯥꯔꯦꯞꯅꯩ ꯅꯣꯡꯃꯗ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯦ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯃꯇꯝ ꯆꯪꯅ ꯁꯦꯝꯈꯤꯕꯅꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯈꯣꯏꯗꯥꯖꯅ ꯁꯦꯝꯈꯤ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥ ꯁꯦꯝꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯅ ꯁꯥꯕ ꯊꯋꯥꯏꯅ ꯇꯥꯕ ꯇꯥꯏꯕꯪ ꯃꯤꯁꯦ ꯉꯁꯤꯗꯤ ꯎꯐꯨꯜ ꯇꯥꯕ ꯃꯈꯩ ꯇꯥꯏꯕꯪ ꯃꯥꯂꯪꯄꯥꯟ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯅꯕ ꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯄꯨꯟꯅ ꯈꯨꯟꯗꯤꯟꯅꯔꯕ ꯃꯇꯨꯡ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯔꯤ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕꯁꯦ ꯍꯥꯠꯅꯕ ꯂꯤꯟ ꯇꯥꯎꯕ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯅ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯁꯤꯡꯅꯔꯛꯂꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯨꯞꯅ ꯂꯩꯌꯥꯝꯁꯤꯡꯒ ꯍꯤꯡꯆꯥꯕꯁꯤꯡꯒ ꯁꯨꯛꯅꯕ ꯂꯥꯟꯐꯝꯗ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕꯗꯨꯗꯤ ꯍꯥꯠꯄ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯍꯥꯠꯂꯦ
ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯕꯨ ꯈꯔꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯇꯩ ꯆꯦꯡꯒꯨꯝ ꯁꯧꯕꯒꯨꯝꯅ ꯁꯧꯒꯠꯂꯦ꯫ ꯑꯣꯟꯊꯣꯛꯄ ꯑꯉꯛꯄ ꯃꯥꯏꯀꯩ ꯐꯪꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯈꯨꯌꯨꯝ ꯂꯥꯌꯥꯝꯁꯤꯡꯗꯨꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯨꯞꯅ ꯁꯣꯛꯅꯕ ꯂꯥꯟꯐꯝꯗꯨꯗ ꯃꯥꯂꯦꯝꯗꯤ ꯎꯐꯨꯜ ꯇꯥꯔꯦ꯫ ꯊꯧꯗꯨ ꯅꯨꯡꯂꯪꯅꯕꯗ ꯎꯒꯤ ꯎꯔꯥ ꯐꯨꯛꯄꯗ ꯑꯆꯧ ꯑꯆꯧꯕ ꯇꯂꯥ ꯄꯥꯃꯦꯜ ꯀꯌꯥ ꯃꯥꯡ ꯇꯥꯛꯂꯦ꯫ ꯃꯥꯂꯦꯝꯁꯦ ꯍꯥ ꯀꯥ ꯂꯥꯎꯔꯦ꯫ ꯍꯤꯡꯆꯥꯕꯁꯦ ꯀꯝꯗꯧꯅ ꯍꯥꯠꯁꯤꯒꯦ ꯋꯥ ꯇꯥꯅꯩ꯫ ꯃꯇꯝꯗꯨꯗ ꯆꯤꯡꯎ ꯂꯥꯌꯥꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯁꯟꯊꯣꯡ ꯑꯄꯥꯟꯕ ꯀꯧꯕ ꯂꯥꯏꯅ ꯂꯥꯌꯥꯝꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯕꯤꯌꯨ ꯂꯥꯌꯥꯝ ꯁꯥ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯩꯒꯤ ꯏꯈꯨꯠꯁꯨ ꯑꯣꯏꯔꯤꯕ ꯋꯥꯏ ꯃꯉꯥ ꯆꯥꯎꯕ ꯅꯣꯡꯃꯩꯁꯦ ꯍꯤꯡꯆꯥꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯏꯅꯤꯡꯊꯧ ꯁꯟꯊꯣꯡ ꯑꯄꯥꯟꯕꯅ ꯃꯥꯒꯤ ꯃꯇꯤꯛ ꯍꯦꯟꯕ ꯅꯣꯡꯃꯩ ꯀꯧꯕ ꯈꯨꯠꯂꯥꯏꯁꯦ ꯍꯤꯡꯆꯥꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯥꯞꯁꯤꯟꯈꯤ꯫ ꯈꯨꯠꯂꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝ ꯂꯩꯃꯁꯦ ꯊꯛ ꯊꯛ ꯅꯤꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯌꯥꯝꯕꯗꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕꯗꯨꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕ ꯉꯝꯗꯔꯦ꯫ ꯑꯇꯩ ꯍꯤꯡꯆꯥꯕ ꯃꯈꯩꯗꯨꯗꯤ ꯆꯦꯟꯕꯗ ꯍꯥ ꯍꯥ ꯂꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯑꯁꯦ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯃꯥꯂꯦꯝ ꯏꯃꯥꯗꯤ ꯋꯥꯕꯅ ꯐꯦ ꯂꯥꯎꯏ꯫ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯃꯤꯇꯝ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯌꯥꯝꯁꯤꯡꯅ ꯃꯥꯒꯤ ꯂꯩꯖꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯌꯨꯝ ꯂꯥꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕꯗ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯎꯔꯦ꯫ ꯏꯕꯨꯙꯧ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕꯁꯦ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯏꯕꯪꯄꯥꯜꯁꯦ ꯃꯥꯡꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯐꯠꯇꯕ ꯃꯍꯥꯛ ꯑꯃ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯂꯦꯝꯁꯦ ꯃꯥꯡꯅꯕ ꯃꯁꯛ ꯑꯣꯏꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯁꯦ ꯍꯥꯠꯅꯕ ꯑꯩꯒꯤ ꯁꯃꯨ ꯍꯛꯆꯥꯡꯗꯒꯤ ꯀꯣꯏꯔꯦꯡ ꯀꯧꯕ ꯏꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯦ ꯄꯨꯊꯣꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯃꯁꯥꯗ ꯂꯣꯏꯅꯕ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯊꯣꯔꯛꯂꯦ꯫ ꯏꯕꯨꯙꯧ ꯃꯥꯒꯤ ꯁꯃꯨ ꯍꯛꯆꯥꯡꯗꯒꯤ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯊꯣꯔꯛꯏ꯫ ꯃꯇꯣꯜꯗꯨꯅ ꯇꯥꯖꯤꯟꯒꯨꯝꯅ ꯇꯨꯝ, ꯃꯌꯥꯏ ꯁꯨꯅ ꯌꯥꯎꯕ ꯃꯩ, ꯏꯁꯤꯡ ꯅꯨꯡꯁꯤꯠ, ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯃꯌꯥꯏ ꯃꯉꯥꯁꯤꯅ ꯂꯩꯇꯦꯡꯂꯕ ꯊꯥꯡ꯫ ꯀꯣꯏꯔꯦꯡ ꯀꯧꯕ ꯊꯥꯡꯗꯨꯅ ꯅꯨꯃꯤꯠ ꯃꯉꯥꯜ ꯂꯤꯁꯤꯡ ꯊꯛꯇꯣꯔꯛꯄꯒꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯊꯥꯡꯗꯨ ꯎꯕꯗ ꯈꯨꯌꯨꯝ ꯂꯥꯌꯥꯝ ꯄꯨꯝꯕ ꯑꯄꯦꯟꯕ ꯐꯥꯎꯔꯦ꯫ ꯃꯥꯡꯂꯨꯔꯕ ꯊꯥꯖꯕꯁꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯍꯤꯡꯆꯥꯕꯁꯦ ꯁꯤꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯩ꯫ ꯑꯃꯨꯛ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯩꯔꯤꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇꯁꯨ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯗꯨꯅ ꯈꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯕꯗꯣ ꯀꯅꯥꯅ ꯈꯪꯒꯅꯤ? ꯑꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕ ꯂꯩꯕꯒꯨꯝ ꯍꯤꯡꯆꯥꯕꯁꯤꯡꯅ ꯆꯠꯊꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯌꯥꯊꯤꯅ ꯍꯥꯠꯂꯤꯕꯁꯤꯗ ꯑꯄꯦꯟꯕ ꯐꯥꯎꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯩ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯐꯖꯇꯣꯝꯕꯤ ꯀꯧꯏ꯫ ꯄꯣꯛꯂꯛꯄꯗꯒꯤ ꯃꯕꯨꯛ ꯂꯨꯕ ꯈꯨꯌꯨꯝ ꯂꯥꯏꯕꯨ ꯊꯧꯑꯣꯏꯗꯕ, ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯈꯨꯌꯨꯝ ꯂꯥꯏꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯅꯤ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯑꯔꯦꯝ ꯃꯄꯥ ꯇꯥꯏꯕꯪ ꯃꯤꯒꯤ ꯏꯈꯤꯡ ꯄꯥꯊ ꯆꯣꯠꯊꯔꯛꯄ ꯇꯛꯄꯤ ꯃꯍꯥꯛꯅꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡꯕꯨ ꯃꯥꯗꯤ ꯇꯥꯏꯌꯣꯟꯅꯕꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯂꯥꯛꯄꯅ ꯐꯠꯇꯕ ꯃꯍꯩ ꯃꯈꯜ ꯃꯁꯤꯡ ꯁꯨꯅ ꯍꯩꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯌꯣꯡ ꯌꯥꯔꯤꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯦꯡꯒꯣꯏꯅꯤ꯫ ꯐꯖꯇꯣꯝꯕꯤ ꯁꯦꯡꯒꯣꯏ ꯃꯃꯥ ꯃꯆꯥ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯦꯡꯒꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯋꯥꯇꯥꯅꯩ꯫ ꯏꯃꯥ, ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯆꯨꯝꯂꯕꯅꯤ ꯏꯕꯦꯝꯃ ꯄꯥꯎꯁꯦ꯫
ꯀꯣꯏꯔꯦꯡ ꯀꯧꯕ ꯊꯥꯡꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯗ꯭ꯔꯥ? ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯥ? ꯍꯛꯆꯥꯡꯇꯅꯤ ꯂꯩꯕꯥꯛ ꯑꯣꯟꯈꯤꯒꯗꯕ, ꯊꯋꯥꯏꯗꯤ ꯁꯤꯕ ナꯏꯗꯦ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯠ ꯑꯃ ꯂꯩꯔꯤꯗꯨꯁꯨ ꯆꯨꯝꯕ ꯇꯥꯏ꯫ ꯑꯆꯨꯝꯕꯅꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕ꯫ ꯃꯃꯤꯡꯗꯤ ꯁꯥꯐꯨꯗꯤ ꯁꯥꯍꯨꯝꯗꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯍꯨꯝꯅ ꯃꯨꯊꯠꯄ ꯉꯝꯗꯅ ꯂꯩꯍꯧꯒꯅꯤ꯫ ꯃꯤꯅ ꯅꯪꯕꯨ ꯑꯆꯨꯝꯕ ꯉꯥꯡꯏ ꯅꯨꯡꯁꯤꯔꯔꯣꯏ꯫ ꯑꯗꯣ ꯏꯃꯥ ꯀꯩꯗꯧꯔꯕ? ꯍꯤꯡꯆꯥꯕꯁꯤꯡꯁꯤꯅ ꯊꯨꯞꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯊꯧꯗꯥꯗꯤ ꯀꯥꯏꯗꯅꯕ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯕ ꯑꯃꯗꯤ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯈꯪꯍꯧꯔꯔꯣꯏ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯦ ꯊꯨꯞꯈ꯭ꯔꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯁꯦ ꯄꯨꯃꯨꯠ ꯃꯨꯊꯠꯄꯗꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ꯫ ꯈꯨꯌꯨꯝ ꯂꯌꯥꯝꯁꯤꯡꯅ ꯀꯛꯄ ꯍꯤꯡꯆꯥꯕ ꯃꯀꯣꯛ ꯑꯃꯠꯇ ꯏꯃꯥ ꯏꯆꯥꯅ ꯐꯪꯂꯕꯗꯤ ꯌꯥꯔꯦ꯫ ꯍꯤꯡꯆꯥꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯇꯥꯡꯖꯜꯂꯨꯔꯦ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯅ ꯃꯈꯥ ꯁꯝꯊꯍꯧꯔꯅꯤ꯫ ꯑꯁꯨꯝꯅ ꯐꯖꯇꯣꯝꯕꯤ ꯑꯃꯗꯤ ꯁꯦꯡꯒꯣꯏ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯋꯥꯇꯥꯅꯩ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕꯗꯣ ꯍꯥꯠꯅꯕ ꯃꯈꯨꯠꯁꯨ ꯀꯣꯏꯔꯦꯡ ꯑꯗꯨ ꯄꯥꯏ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯥꯡꯗ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯃꯈꯨꯠꯁꯨ ꯀꯣꯏꯔꯦꯡ ꯑꯗꯨꯒ ꯂꯦꯞꯂꯔꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯥꯄꯜ ꯆꯥꯎꯕ ꯍꯤꯡꯆꯥꯕꯗꯨꯒ ꯏꯕꯨꯙꯧꯒ ꯂꯥꯎꯅꯔꯛꯏ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯏꯕꯨꯙꯧ ꯃꯥꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯇꯧꯊꯣꯔꯛꯄꯅ ꯌꯥꯏꯇꯝꯕ ꯄꯨꯛꯅꯤꯡꯗꯅ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯂꯩꯔꯝꯃꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ꯫ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯗꯣꯏꯕ? ꯑꯩꯗꯤ ꯅꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯃꯊꯛꯅꯤ꯫ ꯑꯩꯕꯨ ꯃꯥꯡꯍꯟꯗꯣꯏꯕ? ꯑꯣꯏꯗꯕ ꯋꯥꯅꯤ꯫ ꯅꯥꯄꯜ ꯑꯗꯨꯛ ꯆꯥꯎꯕ ꯅꯥꯄꯜ, ꯅꯥꯄꯜꯅ ꯍꯦ ꯇꯣꯡꯂꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ, ꯉꯁꯤꯗꯤ ꯊꯥꯡꯖꯤꯡꯉꯩꯒꯤ ꯈꯨꯠꯂꯥꯏ ꯑꯊꯣꯏꯕ ꯀꯣꯏꯔꯦꯡꯁꯤꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦꯗꯣ ꯈꯣꯌꯨꯝ ꯏꯇꯤꯛ ꯈꯪꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯃꯈꯨꯠꯁꯨ ꯀꯣꯏꯔꯦꯡ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯍꯤꯡꯆꯥꯕꯗꯨ ꯇꯝꯅ ꯂꯪꯉꯛꯄꯗ ꯆꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯃꯥꯒꯤ ꯃꯀꯣꯛ ꯀꯛꯈ꯭ꯔꯦ꯫ ꯂꯥꯂꯨ ꯆꯣꯃꯥꯏ ꯇꯥꯡꯖꯜꯂꯨꯔꯦꯟ ꯊꯕꯠ ꯀꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯗ ꯑꯉꯛꯄꯅꯤ, ꯃꯀꯣꯛ ꯀꯛꯂꯕꯁꯨ ꯍꯤꯡꯆꯥꯕꯗꯨꯗꯤ ꯁꯤꯕ ꯅꯥꯏꯔꯝꯗꯦ꯫ ꯃꯀꯣꯛꯇꯣ ꯍꯦꯛꯇ ꯃꯊꯪ ꯃꯊꯪ ꯎꯐꯩꯊꯛꯇ ꯀꯪꯂꯥꯌꯦꯟ ꯆꯣꯡꯕꯒꯨꯝ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯃꯔꯤꯗꯒꯤ ꯃꯉꯥ ꯂꯣꯏꯅꯥꯏꯗꯅ ꯁꯧꯔꯛꯏ꯫ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯦ꯫ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯀꯣꯏꯔꯦꯡꯗꯨꯅ ꯁꯧꯒꯠꯂꯛꯂꯤꯕ ꯃꯀꯣꯛꯁꯤꯡ ꯑꯗꯨꯁꯨ ꯇꯥꯅ ꯇꯥꯅ ꯂꯣꯏꯅ ꯀꯛꯊꯠꯂꯦ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛꯁꯤꯡ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯗꯨꯅ ꯄꯩꯅ ꯄꯩꯅ ꯂꯩꯔꯦ꯫ ꯍꯤꯡꯆꯥꯕꯗꯨꯒꯤ ꯈꯣꯡꯕꯨ ꯑꯃꯠꯇꯁꯨ ꯆꯤꯊꯗꯅ ꯂꯣꯏꯅ ꯍꯥꯠꯂꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯧꯗꯣ ꯈꯨꯌꯨꯝ ꯂꯌꯥꯝꯁꯤꯡꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯆꯥ ꯀꯧꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯂꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯕꯗ ꯀꯣꯏꯔꯦꯡ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯏꯕꯨꯙꯧ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯍꯟꯖꯤꯟꯈꯤ꯫ ꯈꯣꯌꯨꯝ ꯂꯌꯥꯝꯒ ꯅꯤꯁꯥ ꯆꯥꯕ ꯍꯤꯡꯆꯥꯕꯁꯤꯡꯒ ꯍꯨꯌꯦꯟ ꯂꯥꯟ ꯇꯧꯅꯈꯤꯕꯒꯤ ꯃꯐꯝꯗꯨꯗꯤ ꯎ ꯋꯥ ꯑꯃꯇ ꯍꯧꯗ꯭ꯔꯦ꯫ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯐꯥꯎꯕ ꯐꯨꯛꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕꯒꯤ ꯀꯨꯠꯊꯗꯨꯅ ꯂꯩꯔꯦ꯫ ꯅꯤꯁꯥ ꯆꯥꯕ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯀꯥꯡꯂꯨꯞ ꯀꯅꯥ ꯑꯃꯇ ꯂꯩꯇ꯭ꯔꯕꯗ ꯈꯣꯌꯨꯝ ꯂꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯩꯁꯤ ꯂꯩꯊꯣꯟꯈꯤ꯫ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯇꯧꯕ ꯉꯝꯕ ꯁꯪꯉꯨꯂꯩ ꯄꯣꯛꯄꯤ ꯀꯣꯂꯣꯏꯅꯈꯤ꯫ ꯂꯌꯥꯝꯁꯤꯡꯅ ꯏꯕꯨꯙꯧ ꯃꯥꯕꯨ ꯂꯩꯁꯤ ꯂꯩꯊꯣꯟꯈꯤꯕ ꯃꯐꯝꯗꯨꯕꯨꯅ ꯈꯣꯌꯨꯝ ꯑꯣꯏꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯍꯨꯌꯦꯟ ꯂꯥꯟꯗ ꯁꯤꯈꯤꯕ ꯃꯤꯁꯤ ꯆꯥꯗꯕ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯌꯥꯝꯅ ꯏꯉꯥꯡ ꯄꯥꯛꯇꯛꯅ
ꯏꯃꯨ ꯄꯥꯐꯦꯟꯅꯔꯕꯗ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯦꯡꯗꯣꯛꯅꯤꯡꯂꯗꯅ ꯈꯨꯌꯨꯝ ꯃꯍꯛꯆꯥꯡꯗꯨꯗꯒꯤ ꯀꯣꯏꯔꯦꯡ ꯀꯧꯕ ꯈꯨꯠꯂꯥꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯣꯏꯕꯤ ꯆꯤꯡꯃꯥꯏ ꯑꯃꯗ ꯌꯥꯟꯁꯤꯟꯈꯤ꯫ ꯌꯥꯟꯁꯤꯟꯈꯤꯕ ꯃꯐꯝꯗꯨꯗ ꯏꯌꯣꯛꯀꯣꯡ ꯄꯨꯈ꯭ꯔꯤ ꯐꯖꯕ ꯑꯃ ꯁꯦꯝꯈꯤ꯫ ꯏꯌꯣꯛꯀꯣꯡ ꯑꯗꯨꯗꯒꯤ ꯐꯖꯔꯕꯤ ꯈꯣꯏꯃꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒ ꯂꯥꯏꯖ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯏꯕꯨꯙꯧ ꯃꯥꯅ ꯏꯔꯩꯃ ꯍꯥꯏꯗꯨꯅ ꯀꯣꯜꯂꯣꯏꯅꯩ꯫ ꯏꯔꯩꯃ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯌꯦꯡꯅ "ꯍꯦ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯑꯊꯣꯏꯕ, ꯆꯤꯡꯉꯨ ꯅꯪꯅ ꯅꯣꯡꯗꯝꯕꯤꯌꯨ, ꯀꯔꯤ ꯋꯥꯔꯝ ꯇꯥꯛꯄꯤꯒꯗꯕꯅꯣ, ꯊꯧꯖꯥꯜ ꯅꯌꯥꯊꯪꯕꯨ ꯄꯤꯅꯕꯤꯌꯨ"꯫ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ "ꯁꯦ ꯇꯥꯔꯣ, ꯏꯔꯩꯃ ꯀꯧꯕꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯅꯪꯕꯨ ꯉꯁꯤ ꯀꯧꯊꯣꯛꯄꯗꯤ ꯂꯥꯏꯖ ꯏꯁꯤꯡ ꯇꯔꯪꯕꯤ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯅꯤꯁꯥ ꯆꯥꯕ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯕꯨ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯍꯦ ꯅꯌꯨ ꯇꯥꯏꯕꯨꯡ ꯄꯣꯛꯃꯥꯕꯤ ꯃꯃꯥꯋꯣ"꯫ ꯏꯔꯩꯃꯅ "ꯈꯣꯌꯨꯝ ꯅꯌꯥꯊꯪꯕꯨ ꯀꯥꯏꯐꯗ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯖ ꯏꯔꯨ ꯏꯁꯦꯡ ꯑꯣꯏꯕꯤ, ꯏꯀꯥ ꯏꯀꯨꯝ ꯑꯣꯏꯔꯤꯕꯤ, ꯅꯨꯡꯄꯥꯛꯊꯛꯇ ꯁꯛꯌꯦꯡꯕꯤ, ꯂꯩꯔꯥꯏꯗꯅ ꯃꯤꯠꯌꯦꯡꯕꯤ, ꯈꯣꯏꯃꯣꯝ ꯑꯩꯅ ꯁꯤꯟꯄꯥꯡꯖꯔꯝꯃꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯏꯔꯩꯃ ꯀꯧꯕꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯏꯖ ꯏꯁꯤꯡ ꯏꯈꯥꯏ ꯏꯊꯤꯜ ꯏꯅꯤꯜ ꯅꯥꯏꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯎꯔꯛꯇꯨꯅ ꯑꯀꯟꯕ ꯏꯆꯦꯜꯒ ꯂꯣꯏꯅꯅ ꯆꯦꯟꯊꯔꯛꯇꯨꯅ ꯂꯥꯟꯗ ꯁꯤꯈꯤꯕ ꯄꯨꯝꯅꯃꯛ ꯏꯔꯨꯒ ꯂꯣꯏꯅꯅ ꯊꯤꯗꯨꯅ ꯇꯥꯎꯊꯍꯜꯂꯒ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯂꯣꯏꯕꯤ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯐꯥꯎꯗꯨꯅ ꯊꯨꯞꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯕꯨ ꯂꯝꯂꯦꯟ ꯂꯝꯗꯝ ꯂꯝꯅꯨꯡꯆꯤ ꯆꯤꯡꯅꯨꯡ ꯍꯨꯠꯇꯪ ꯉꯥꯅ ꯍꯨꯠꯄ ꯂꯝꯗꯝꯅꯤ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯂꯥꯏ ꯑꯃꯗꯤ ꯍꯤꯡꯆꯥꯕꯅ ꯂꯥꯟ ꯁꯣꯛꯅꯕꯗ ꯀꯨꯠꯈꯤꯕ ꯃꯐꯝ ꯂꯥꯏꯖ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤ, ꯍꯤꯡꯆꯥꯕꯁꯤꯡꯅ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯂꯣꯛꯇꯥꯛ ꯍꯥꯏꯅ ꯀꯣꯜꯂꯣꯏꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯏꯔꯩꯃꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯗꯨꯅ ꯀꯣꯜꯂꯣꯏꯅꯗꯨꯅ ꯇꯥꯏꯕꯪ ꯆꯥꯗꯥ ꯅꯧꯗꯥꯅ ꯇꯨꯡꯂꯝꯆꯠ ꯐꯥꯎꯕꯗ ꯁꯣꯟꯅꯍꯧꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯤꯡꯆꯥꯕ ꯆꯥ ꯀꯧꯕꯗꯣ ꯍꯥꯠꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯆꯥꯅꯣꯡ ꯅꯤꯡꯊꯧ ꯀꯣꯜꯂꯣꯏꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯂꯥꯡꯑꯣꯜ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨꯅ ꯊꯨꯞꯈ꯭ꯔꯕꯗ ꯐꯖꯇꯣꯝꯕꯤ ꯑꯃꯗꯤ ꯁꯦꯡꯒꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯗ ꯀꯞꯄꯒꯨꯝ ꯀꯞꯄꯤ꯫ ꯀꯞꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯇꯥꯅꯩ꯫ "ꯏꯃꯥ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ꯫ ꯅꯪꯗ ꯅꯠꯇꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯏꯃꯥꯁꯨ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯃꯔꯥ ꯂꯩꯖꯗꯕ ꯂꯩꯈꯨꯠ ꯂꯩꯔꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯖꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯣ ꯆꯤꯡꯊꯣꯛꯇꯅ ꯊꯥꯡꯅ ꯊꯕꯠ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯤꯈꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯈꯤꯗ꯭ꯔꯦ ꯂꯥꯏꯁꯤꯡꯁꯦ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯔꯗ꯭ꯔꯥ? ꯀꯔꯤꯒꯤ ꯂꯣꯏꯅꯤ? ꯑꯔꯣꯏꯕ ꯈꯨꯗꯤꯡ ꯋꯥꯔꯣꯏꯁꯤꯟ ꯅꯠꯇꯦ꯫ ꯑꯅꯧꯕ ꯂꯩꯃꯥꯏ ꯑꯃꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯍꯧꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯃꯥꯡꯂꯕꯁꯤꯗ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯑꯅꯧꯕꯅꯣ? ꯂꯣꯏꯅꯃꯛ ꯃꯌꯥꯏ ꯆꯥꯝꯂꯕꯅꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯂꯧꯕ ꯏꯃꯥꯅꯅꯦ ꯂꯝꯂꯦꯟ ꯆꯤꯡꯅꯨꯡꯍꯨꯠ ꯍꯥꯏꯗꯨꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯠꯀꯅꯤ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯏꯃꯥ ꯃꯗꯣ꯫ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕ? ꯑꯣꯏꯔꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯣꯏꯔꯣꯏ꯫ ꯃꯔꯤ ꯃꯈꯣꯡ ꯅꯤꯡꯊꯤꯖꯅ ꯈꯪꯕ ꯃꯐꯝ ꯑꯃꯁꯨ ꯅꯠꯇꯦ꯫ ꯄꯟꯊꯨꯡꯐꯝ ꯀꯩꯗꯅꯣ ꯈꯪꯗꯕ ꯈꯣꯡꯆꯠ ꯑꯃ ꯁꯦꯝ ꯁꯥꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯩ, ꯑꯉꯥꯡꯅꯅꯦ ꯑꯈꯪ ꯑꯍꯩ ꯌꯥꯝ ꯁꯥꯅꯨ꯫ ꯈꯥ ꯃꯥꯏꯀꯩꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯐꯥꯎꯕ ꯏꯃꯥ ꯆꯠꯀꯅꯤꯌꯦ꯫ ꯏꯃꯥ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ, ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯃꯥꯡꯂꯒ ꯇꯣꯛꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ
ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯔꯤ ꯑꯃꯠꯇꯁꯨ ꯍꯥꯏꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕ ꯋꯥ ꯃꯌꯥꯝꯗꯨꯗ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ? ꯐꯖꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯁꯦꯡꯒꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯈꯣꯏꯗꯧ ꯊꯤꯠꯂꯤ꯫ ꯁꯦꯡꯒꯣꯏꯅꯗꯤ ꯑꯣꯏꯔꯣꯏ ꯈꯟꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯇꯨꯔꯦꯜ ꯂꯥꯜꯂꯒ ꯏꯆꯥꯎꯗꯨꯅ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯍꯣꯏ ꯂꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯀꯣꯛ ꯂꯧꯔꯨꯅꯤ, ꯁꯔꯨ ꯁꯌꯥꯡ ꯊꯤꯔꯨꯅꯤ, ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯈꯪꯕꯁꯨ ꯉꯝꯗꯕ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯍꯨꯠꯂꯒ ꯂꯩ ꯍꯥꯏꯅꯔꯤꯕ ꯂꯝꯂꯦꯟ ꯍꯨꯠꯇ-ꯉꯥꯒꯤ ꯃꯐꯝ ꯆꯞ ꯆꯥꯕ ꯈꯪꯕ ꯅꯠꯇꯦ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯀꯔꯥꯝ ꯆꯥꯎꯕꯤ ꯃꯍꯥꯛꯅꯤ꯫ ꯂꯥꯏꯕꯨ ꯂꯥꯠꯄꯒꯤ ꯃꯍꯨꯠ ꯍꯤꯡꯆꯥꯕꯁꯤꯡꯕꯨ ꯃꯥꯒꯤ ꯊꯃꯣꯏꯒ ꯅꯛꯁꯤꯟꯅꯅ ꯊꯝꯕ ꯉꯝꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯋꯥ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯩ꯫ ꯃꯆꯥꯅꯗꯤ ꯍꯥꯏꯖꯩ ꯑꯣꯏꯔꯣꯏ, ꯃꯃꯥꯅꯗꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯈꯣꯏꯆꯪꯗꯦ꯫ ꯑꯉꯝ ꯇꯥꯟꯕꯤ ꯐꯖꯇꯣꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯤꯗ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯃꯊꯟꯇ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯃꯈꯩ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕ ꯃꯥꯏꯀꯩꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯣꯡꯗꯣꯏ ꯎꯍꯜ ꯇꯝꯂꯛꯂꯦ꯫ ꯃꯁꯥꯗ ꯋꯥꯕ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯐꯥꯎꯗꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯄꯟꯊꯨꯡꯐꯝ ꯈꯣꯡꯆꯠ ꯑꯃꯗ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯍꯥꯛꯇꯤ꯫ ꯃꯉꯣꯟꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯗꯦ꯫ ꯌꯦꯡꯕꯗ ꯀꯜꯂꯨ, ꯈꯥꯡꯕꯗ ꯀꯜꯂꯨ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ, ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅꯅꯤ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯋꯥꯏ ꯀꯧꯕꯇ ꯍꯥꯏꯗꯨꯅ ꯌꯥꯡꯗꯧ ꯂꯝꯕꯤꯁꯤꯗ ꯄꯣꯊꯥꯕ ꯍꯩꯇꯕ ꯃꯈꯩ ꯆꯠꯂꯤꯕ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯈꯣꯡꯆꯠꯇ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕ ꯃꯥꯏꯀꯩ ꯏꯕꯨꯙꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟ ꯃꯥꯒꯤ ꯃꯀꯥꯏꯐꯝ ꯌꯧꯔꯦ꯫ ꯍꯨꯇꯨꯝ ꯉꯥꯅ ꯍꯨꯠꯄ ꯂꯝ ꯆꯤꯡꯅꯨꯡ ꯍꯨꯠꯀꯤ ꯂꯝꯗꯝꯗꯨꯗꯤ ꯌꯧꯗ꯭ꯔꯦ꯫ ꯃꯥꯅ ꯂꯝꯂꯦꯟ ꯁꯨꯒꯨꯅꯨ ꯌꯧꯔꯛꯄꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯐꯖꯇꯣꯝꯕꯤꯒꯤ ꯃꯐꯝꯗꯗꯤ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯃꯥꯒꯤ ꯃꯁꯥ ꯁꯥꯔꯛꯄꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ꯫ ꯁꯨꯒꯨꯅꯨ ꯀꯩꯊꯦꯜ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩ ꯐꯖꯇꯣꯝꯕꯤ ꯑꯗꯣ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯗꯨꯅ, ꯂꯪꯖꯥ ꯀ꯭ꯋꯥꯛꯀꯨꯝ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯨꯛꯇꯣꯛꯇꯨꯅ ꯑꯃꯝꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯤ꯫ ꯑꯃꯝꯕꯗꯤ ꯑꯃꯨꯕ ꯃꯆꯨꯒ ꯄꯥꯡꯀꯛ ꯑꯣꯏꯈꯤꯕꯅ ꯃꯥꯒꯤ ꯃꯆꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯊꯨꯝꯅ ꯆꯥꯡ ꯑꯃꯠꯇꯗ ꯁꯪꯈꯤꯕꯅ ꯐꯖꯇꯣꯝꯕꯤꯒꯤ ꯃꯤꯠꯇ ꯊꯣꯏꯅ ꯀꯔꯤꯁꯨ ꯎꯗꯦ꯫ ꯑꯗꯨꯕꯨ ꯑꯀꯟꯕ ꯏꯔꯩꯒ ꯂꯣꯏꯅꯅ ꯆꯦꯟꯊꯕ ꯇꯨꯔꯦꯜꯒꯤ ꯏꯔꯩ ꯏꯔꯥꯎꯈꯣꯜ ꯃꯅꯥꯗ ꯇꯥꯏ꯫ ꯑꯃꯨꯛꯁꯨ ꯃꯅꯥꯗꯣ ꯃꯨꯟꯅ ꯊꯥꯡꯒꯠꯇꯨꯅ ꯇꯨꯔꯦꯜꯒꯤ ꯏꯔꯩ ꯏꯔꯥꯎꯈꯣꯜꯗꯣ ꯃꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯑꯃ ꯇꯧꯏ꯫ ꯃꯥꯅ ꯇꯥꯔꯤꯕ ꯇꯨꯔꯦꯜꯁꯦ ꯂꯝꯂꯦꯟ ꯆꯤꯡꯅꯨꯡꯍꯨꯠ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯨꯔꯦꯜꯁꯤꯒꯤ ꯇꯨꯔꯦꯜꯗꯨ ꯊꯨꯞ ꯏꯟꯗꯨꯅ ꯆꯠꯂꯕꯗꯤ ꯆꯤꯡꯅꯨꯡꯍꯨꯠ ꯌꯧꯒꯅꯤ꯫ ꯐꯔꯦ, ꯑꯃꯝꯕꯁꯤꯗ ꯇꯨꯔꯦꯜꯒꯤ ꯍꯩꯅꯥ ꯇꯨꯡꯏꯜꯂꯒꯦ꯫ ꯂꯩꯔꯥꯏꯗꯨꯕꯨ ꯀꯗꯣꯝꯗ ꯂꯩꯔꯝꯗꯣꯏꯅꯣ ꯋꯥꯈꯜ ꯇꯧꯏ꯫ ꯏꯁꯤꯡꯒꯤ ꯃꯈꯣꯜ ꯑꯗꯣ ꯂꯥꯛꯁꯤꯜꯂꯤ ꯅꯥꯞꯄꯗ꯫ ꯀꯩꯊꯦꯜ ꯂꯝꯌꯥꯏꯗꯨꯗ ꯂꯩꯔꯝꯂꯒ ꯃꯈꯣꯡ ꯑꯗꯣ ꯇꯨꯔꯦꯜ ꯃꯄꯥꯜ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯒꯝ ꯒꯝ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯏꯗꯣ ꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯣꯡꯊꯥꯡ 5-6 ꯊꯥꯡꯕ ꯍꯧꯕꯇ ꯉꯥꯏꯔꯤ꯫ ꯑꯀꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯛꯇꯕꯤ ꯐꯖꯇꯣꯝꯕꯤꯗꯣ ꯁꯨꯒꯨꯅꯨ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯁꯥꯐꯨ ꯑꯃꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯕꯨ ꯈꯥꯝꯗꯨꯅ ꯊꯝꯕ ꯃꯥꯟꯕ꯫ ꯑꯃꯨꯛꯁꯨ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯁꯨ ꯑꯍꯥꯡꯕꯅꯤ꯫ ꯃꯁꯥꯗꯣ ꯇꯅꯤꯛ ꯇꯅꯤꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯌꯨꯝꯗ ꯂꯩꯍꯧꯕꯤ ꯁꯦꯡꯒꯣꯏꯗꯣ ꯀꯞꯂꯤ ꯀꯞꯂꯤ ꯃꯈꯨꯠꯇ ꯊꯧꯔꯤ ꯄꯥꯏ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯅ "ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ, ꯃꯥꯂꯦꯝ ꯂꯨꯝꯅꯕ ꯄꯣꯛꯄ ꯃꯆꯥꯅꯦ ꯑꯩ, ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯒ
ꯑꯩꯕꯨ ꯂꯣꯏꯅꯕꯤꯕ ꯉꯝꯕ ꯀꯅꯥ ꯂꯩꯒꯦ? ꯏꯕꯨꯡ ꯊꯦꯝꯕꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤ, ꯊꯦꯝꯕꯕꯨ ꯄꯣꯛꯂꯤꯕ ꯃꯄꯥ ꯂꯨꯈꯣꯏꯅ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯒ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯝꯂꯒ ꯀꯥꯏꯅꯈꯤ ꯍꯥꯏ꯫ ꯑꯍꯜ ꯍꯥꯛꯇꯛꯇ ꯊꯨꯡꯅꯗ꯭ꯔꯕꯁꯨ ꯑꯩꯒ ꯅꯪꯒꯗꯤ ꯊꯨꯡꯅꯕ ꯌꯥꯏꯗꯅ? ꯐꯔꯦ, ꯅꯪꯅ ꯃꯤꯔꯥꯏꯔꯕ ꯑꯩꯁꯦ ꯍꯤꯡꯂꯨꯗꯨꯅ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯇ ꯁꯤꯖꯈ꯭ꯔꯒꯦ, ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯣ꯫ ꯁꯦꯡꯒꯣꯏ ꯅꯤꯡꯉꯝꯗꯅ ꯂꯥꯛꯄꯅ ꯊꯦꯝꯕ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯕꯗ ꯀꯣꯟꯊꯣꯡ ꯈꯔ ꯆꯠꯂꯒ ꯍꯧꯔꯤꯕ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯈꯣꯡ ꯑꯗꯨ ꯌꯧꯕꯒ ꯁꯤꯔꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯥꯀꯥꯗ ꯁꯤꯅꯤ, ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯁꯤꯕ ꯍꯧꯅꯗꯦ ꯍꯥꯏ꯫ ꯅꯪꯒꯤ ꯅꯁꯥꯏꯀꯣꯟꯗ ꯍꯧꯔꯤꯕ ꯀꯨꯔꯥꯎ ꯃꯈꯣꯡꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯏꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯒꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯎꯁꯥ ꯔꯤꯡꯕ ꯃꯌꯦꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯣꯛ ꯂꯥꯎꯅ ꯂꯪꯈꯠꯂꯦ꯫ ꯐꯖꯇꯣꯝꯕꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯗꯣ? ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯏꯃꯥꯅ ꯏꯆꯥꯕꯨ ꯌꯦꯡꯖꯕꯅꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯂꯨꯕ꯭ꯔꯣ? ꯏꯃꯥꯒꯤ ꯀꯔꯤꯝꯇ ꯈꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯐꯖꯇꯣꯝꯕꯤ ꯀꯞꯄꯛꯂꯦ, ꯃꯆꯥꯒꯤ ꯌꯦꯡꯍꯩꯗꯕ ꯎꯍꯩꯗꯕ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯒ꯫ ꯐꯖꯇꯣꯝꯕꯤ ꯍꯤꯌꯥꯡꯀꯣꯛꯇ ꯆꯦꯡ ꯈꯩꯕꯒꯨꯝ ꯊꯥꯅꯨꯡꯗꯒꯤ ꯅꯤꯛꯄ ꯍꯧꯔꯛꯄꯅ ꯀꯣꯛꯇꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯃꯁꯥꯗꯣ ꯍꯥꯝꯆꯠ ꯍꯥꯝꯐꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯌꯦꯡꯍꯩꯗꯕ ꯎꯍꯩꯗꯕ ꯁꯛꯂꯣꯟ ꯑꯁꯦ ꯎꯍꯜꯂꯝꯂꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯐꯖꯇꯣꯝꯕꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯂꯥꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯥꯅ ꯎꯈꯤꯕꯗꯣ ꯑꯁꯦꯡꯕ ꯅꯠꯇꯦ, ꯋꯥꯈꯜ ꯑꯃꯅ ꯐꯩꯖꯤꯟꯈꯤꯕꯗꯒꯤ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯗꯅ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯗꯤ ꯈꯜꯂꯣꯏ꯫ ꯆꯠꯂꯝꯕꯗ ꯇꯣꯛ ꯋꯥꯈꯜꯗ ꯐꯨꯡꯕꯪꯅꯔꯗꯨꯅ ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯐꯖꯇꯣꯝꯕꯤ꯫ ꯑꯀꯤꯕ ꯀꯔꯤꯅꯣ ꯃꯥ ꯈꯪꯂꯝꯗꯕ, ꯑꯀꯤꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯋꯥꯍꯟꯊꯣꯛ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯃꯁꯥꯗꯣ ꯅꯤꯛꯄ ꯐꯠꯇ꯭ꯔꯤ, ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯉꯩ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯔꯛꯄꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯪꯍꯧꯗꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯐꯖꯇꯣꯝꯕꯤ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯊꯧꯗꯣꯅꯨꯡ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯈꯖꯤꯛ ꯑꯍꯣꯡꯕ ꯂꯥꯛꯂꯦ꯫ ꯑꯩ ꯌꯨꯝ ꯍꯟꯕꯅ ꯐꯔꯅꯤ, ꯍꯧꯖꯤꯛꯄꯨ ꯆꯤꯡꯅꯨꯡꯍꯨꯠ ꯌꯧꯔꯨꯗꯅ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯅ ꯆꯤꯡꯅꯨꯡꯍꯨꯠ ꯆꯠꯂꯤꯉꯩ ꯑꯔꯦꯝꯕꯗ ꯑꯩꯒꯤ ꯏꯆꯥꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯕꯗꯤ ꯃꯃꯥ ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯃꯐꯝꯁꯤꯗ ꯑꯩ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯂꯒꯦ꯫ ꯑꯐꯤꯡꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯒꯦ ꯍꯧꯒꯠꯂꯛꯄ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯟꯕ ꯍꯧꯔꯛꯏ꯫ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯈꯣꯟꯖꯦꯜꯗꯨꯅ ꯇꯥꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯉꯤ꯫ ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯧꯕ ꯑꯇꯤꯌꯥ ꯑꯣꯏꯔꯔꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯑꯣꯏꯗꯨꯅ ꯑꯇꯤꯌꯥꯁꯦ ꯈꯨꯝꯖꯤꯜꯂꯨꯕ, ꯍꯧꯖꯤꯛꯇꯗ ꯃꯀꯥ ꯂꯥꯝꯃꯛꯏ, ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ꯫ ꯑꯍꯤꯡꯗꯨꯗ ꯐꯩꯖꯣꯝ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯥ 9, ꯈꯨꯠꯇ ꯇꯥ ꯃꯇꯣꯟ ꯑꯇꯨꯝꯕ 9 ꯄꯥꯏ꯫ ꯏꯕꯨꯙꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟ ꯃꯥꯒꯤ ꯂꯥꯏꯀꯣꯜ ꯂꯩꯕꯗꯣꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯂꯩꯄꯨꯡ ꯋꯥꯒꯨꯝ ꯇꯅꯥꯞꯄ, ꯃꯨꯕꯤ ꯋꯥꯒꯨꯝ ꯅꯥꯄꯨꯡꯕ ꯃꯔꯦꯞꯅ ꯋꯥꯡꯂꯤꯕ, ꯆꯥꯎꯗꯝ ꯁꯥꯡꯗꯝꯕ ꯅꯤꯡꯊꯤꯕ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯅꯨꯄꯥ 9ꯅꯤ꯫ ꯄꯥꯝꯕꯣꯝꯅ ꯁꯥꯃꯨ ꯌꯩꯁꯥ ꯉꯝꯖꯩꯗꯣ ꯇꯥꯖꯤꯟ ꯃꯇꯣꯟ ꯑꯃꯃꯝ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ꯫ ꯂꯝꯂꯦꯟ ꯆꯨꯒꯨꯅꯨꯗꯨꯗꯗꯤ ꯇꯝꯕ ꯅꯤꯄꯥ 9ꯇꯨꯃꯨ ꯅꯤꯡꯊꯤꯖꯕ ꯑꯇꯩ ꯂꯩꯇꯦ꯫ ꯃꯩ ꯏꯁꯤꯡ ꯅꯨꯡꯆꯤꯠ ꯑꯇꯤꯌꯥ ꯃꯥꯂꯦꯝ ꯃꯌꯥꯏ ꯃꯉꯥꯅ ꯂꯩꯄꯨꯡ ꯊꯣꯟꯕꯒꯨꯝ ꯅꯨꯄꯥ 9ꯁꯤꯗ ꯋꯥꯡꯅ ꯆꯥꯎꯅ ꯄꯨꯡꯅ ꯊꯣꯜꯂꯤ꯫ ꯅꯨꯄꯥ 9ꯇꯨꯅ ꯊꯣꯛꯂꯛꯄꯗ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯖꯤꯛ ꯅꯥꯊꯩꯔꯒ ꯃꯈꯣꯏ 9ꯁꯤꯗ ꯆꯪꯁꯤꯜꯂꯒ ꯂꯝꯂꯦꯟ ꯆꯤꯡꯅꯨꯡꯍꯨꯠꯀꯤ ꯂꯝꯗꯝꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯨꯄꯥ 9ꯇꯨꯅ ꯂꯩꯕ ꯃꯥꯏꯀꯩꯗꯨꯗ ꯆꯠꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯣ
ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯐꯖꯇꯣꯝꯕꯤ꯫ ꯀꯅꯥꯅꯣ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯁꯦ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯤꯌꯥꯏ ꯆꯟꯕꯤ, ꯌꯦꯡꯕꯗ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯟꯒꯗꯕ, ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯤ, ꯃꯁꯝꯒ ꯏꯐꯥ ꯐꯥꯔꯗꯅ ꯌꯦꯡꯕꯗ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯨ ꯃꯥꯟ, ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯗꯨꯅ ꯀꯩꯊꯦꯜꯁꯤꯗ ꯑꯍꯤꯡ ꯌꯥꯏꯔꯛꯄꯤ ꯑꯣꯏꯕꯁꯨ ꯃꯥꯜꯂꯤ꯫ ꯅꯨꯄꯤꯗꯨꯒ ꯐꯖꯇꯣꯝꯕꯤꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯍꯦ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ, ꯅꯪꯒꯨꯝꯕꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯕ ꯌꯥꯕ꯭ꯔꯥ? ꯁꯤꯕ ꯇꯥꯔꯦ ꯑꯔꯦꯝꯕꯗ ꯍꯥꯏꯗꯨꯅ ꯀꯟꯕꯤꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯅ ꯊꯥꯖꯤꯜꯂꯧꯔꯥ ꯍꯥ? ꯅꯪꯅ ꯅꯇꯤꯛ ꯂꯩꯔꯗꯤ ꯊꯥꯎꯅꯦ꯫ ꯍꯥꯏ ꯑꯉꯥꯎꯕꯤ, ꯅꯪꯒ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯜꯂꯤ꯫ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯃꯥꯡꯕ ꯇꯥꯔꯦ꯫ ꯅꯨꯄꯥ 7ꯁꯤꯒ ꯑꯣꯛꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯕꯤꯕ, ꯅꯪꯅꯒ ꯁꯤꯗ ꯃꯨꯛꯁꯤꯜꯂꯛꯑꯗꯅ ꯅꯨꯄꯥ 7ꯁꯦ ꯑꯣꯛꯅꯔꯒ ꯑꯩꯗꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗ? ꯅꯨꯄꯥ 7ꯁꯦ ꯑꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯤꯌꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯈꯥꯅ ꯆꯥꯎꯕꯒꯤ ꯈꯣꯡꯂꯣꯏ, ꯌꯥꯈꯝꯂꯣꯏ 7 ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯁꯥꯊꯣꯛꯂꯤꯕꯅꯤ꯫ ꯆꯤꯡꯉꯨ ꯁꯥꯔꯣꯏ 34, ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯊꯤꯕ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯁꯃꯨ ꯃꯥꯌꯣꯛ ꯌꯥꯔꯗꯨꯅ ꯂꯃꯈꯥꯡꯗ ꯑꯔꯦꯝꯕꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯗꯣꯏꯕ ꯈꯪꯖꯤꯜꯍꯧ꯫ ꯅꯪꯗꯤ ꯑꯁꯨꯛ ꯂꯨꯕ ꯋꯥꯐꯝꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯩꯗꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃ ꯀꯩꯊꯦꯜꯁꯤꯗ ꯂꯦꯜꯂꯛꯂꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯎ, ꯁꯤꯗ ꯌꯥꯝ ꯁꯥꯡꯗꯅ ꯋꯥ ꯉꯥꯡꯅꯕ ꯀꯥꯟꯅꯔꯣꯏ꯫ ꯑꯃꯔꯣꯝꯗ ꯂꯝꯂꯦꯟ ꯁꯨꯒꯨꯅꯨꯁꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ꯫ ꯁꯤꯗ ꯄꯣꯛꯄ ꯑꯩꯅ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯈꯪꯗꯅ ꯀꯅꯥꯅ ꯈꯪꯒꯅꯤ? ꯌꯥꯈꯝꯂꯣꯏ 7, ꯍꯥꯏ ꯌꯦꯡꯉꯣꯏ, ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯃꯈꯣꯏ 7ꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯕꯗ ꯊꯥꯖꯗ꯭ꯔꯗꯤ ꯅꯃꯤꯠꯇꯣ ꯊꯤꯠꯅ ꯌꯦꯡꯖꯧ, ꯑꯗꯨꯒ ꯇꯤꯂꯥꯡ ꯌꯣꯠꯂꯒ ꯅꯪꯒꯤ ꯐꯤꯔꯦꯞ ꯂꯧ, ꯄꯨꯛꯅꯤꯡ ꯐꯤꯔꯦꯞ ꯑꯆꯨꯝꯕ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯣꯏꯗ꯭ꯔꯤꯔꯥ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯈꯝꯂꯣꯏ 7 ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯁꯔꯣꯏ 34ꯒꯤ ꯃꯅꯨꯡꯗꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯁꯔꯣꯏ 5, ꯍꯥꯏꯕꯗꯤ ꯑꯣꯛꯁꯨꯕ, ꯀꯥꯃꯨꯕ, ꯂꯩꯇ꯭ꯔꯦꯡꯕ, ꯂꯩꯀꯟꯕ ꯑꯃꯗꯤ ꯑꯇꯣꯡꯕꯒ ꯀꯩꯊꯦꯜꯒꯤꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯥꯏꯀꯩꯗꯨꯗ ꯈꯣꯌꯨꯝ ꯂꯌꯥꯝ ꯈꯨꯟꯗꯤꯟꯅꯩ꯫ ꯑꯃꯨꯛꯁꯨ ꯈ꯭ꯋꯥꯏꯒꯤ ꯂꯨꯆꯤꯡꯕ ꯁꯔꯣꯏ ꯂꯨꯡꯃꯨꯟꯅꯕꯤ ꯍꯥꯏꯔꯤꯗꯨꯅ ꯂꯌꯥꯝ ꯈꯨꯟꯗꯤꯟꯅꯔꯤꯕꯗꯨꯗ ꯃꯥꯅ ꯑꯁꯤꯟ ꯑꯔꯥꯡ ꯇꯧꯕꯗꯧꯅ ꯇꯧꯏ꯫ ꯂꯥꯇꯣꯜꯂꯕꯗ ꯂꯥꯏꯁꯤꯡ ꯑꯗꯣ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯨꯅ ꯆꯥꯕꯗꯧꯅ ꯇꯧꯏ꯫ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯌꯥꯈꯝꯂꯣꯏ 7ꯁꯤꯒ ꯁꯔꯣꯏ 6ꯇꯨꯒ ꯋꯥꯇꯥꯅꯩ꯫ ꯀꯩꯗꯧꯉꯩ ꯈꯣꯡꯗꯣꯏ ꯎꯍꯜ ꯇꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯦ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ? ꯂꯥꯏꯅꯤꯡꯊꯧ ꯃꯥꯗꯤ ꯑꯅꯥꯟ ꯈꯨꯟꯊꯣꯛꯁꯅꯨ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯑꯅꯥꯟ ꯈꯨꯂꯦꯟꯗ ꯀꯣꯡꯕ ꯂꯝꯂꯦꯡꯕ ꯆꯠꯈꯤꯕꯅꯤ꯫ ꯀꯣꯔꯧ ꯅꯣꯡꯖꯥ ꯈꯔꯗꯤ ꯂꯩꯔꯛꯀꯅꯤꯗꯣ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯗꯨꯅ ꯊꯧꯒꯟꯖꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯈꯥ ꯃꯥꯏꯀꯩꯁꯦ ꯉꯥꯛꯎ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯆꯣꯏꯅꯧ ꯁꯅꯥꯒꯤ ꯋꯥꯀꯩ ꯍꯤꯔꯦꯜ ꯊꯛꯇ ꯇꯣꯡ, ꯂꯨꯄꯥ ꯃꯆꯨꯒꯤ ꯈꯨꯃꯨ ꯇꯨꯔꯦꯜ ꯈꯨꯠꯇ ꯄꯥꯏ꯫ ꯍꯤꯔꯦꯜ ꯃꯥꯕꯨ ꯍꯣꯟꯗꯨꯅ ꯂꯥꯏꯖ ꯏꯄꯥꯛ ꯏꯔꯦꯜ, ꯇꯨꯔꯦꯜ ꯇꯥꯈꯨꯜ, ꯏꯔꯝ ꯈꯣꯡꯂꯝ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯅꯃꯨ ꯄꯣꯡꯉꯣꯏꯕꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯝꯕꯤꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯤ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯉꯁꯤ ꯁꯔꯣꯏ 34 ꯑꯩꯈꯣꯏꯅꯤ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯀꯂꯛ ꯆꯥꯎꯕ, ꯌꯦꯡꯊꯤ ꯆꯥꯎꯕ, ꯅꯃꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯇꯥꯏꯕꯪ ꯅꯥꯄꯜ ꯍꯦꯟꯊꯣꯏꯕ ꯑꯩ ꯃꯉꯥꯏꯔꯦ ꯆꯠꯄ ꯀꯌꯥꯕꯨ ꯅꯥꯄꯜꯒꯤ ꯃꯌꯥꯏ ꯊꯨꯗꯦꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯄꯤꯁꯨꯝ ꯌꯦꯛꯄ, ꯈꯣꯡꯖꯤ ꯌꯥꯞꯄ, ꯃꯨꯅ ꯌꯦꯛꯄ, ꯃꯨꯅ ꯂꯪꯕ, ꯂꯥꯏꯖ ꯏꯊꯣꯡ ꯂꯣꯟꯕ, ꯂꯦꯝꯂꯩ ꯏꯊꯣꯡ ꯊꯤꯡꯕ, ꯈꯣꯏꯃꯣꯝ ꯄꯤꯁꯨꯝ ꯌꯦꯛꯄ, ꯈꯣꯏꯃꯣꯝ ꯄꯤꯁꯨꯝ ꯀꯟꯕ,
ꯎꯟꯕꯤ ꯇꯨꯈꯣꯡ ꯉꯝꯕ ꯍꯨꯌꯦꯜ ꯂꯨꯡꯃꯨꯡ ꯂꯩꯀꯥꯕ ꯈꯨꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯊꯧꯗꯥꯕꯨ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯥ ꯃꯥꯏꯀꯩꯁꯤ ꯉꯥꯛꯇꯨꯅ ꯂꯩꯁꯤꯀꯣ ꯁꯥꯔꯣꯏ ꯁꯥ ꯑꯁꯨꯝꯅ ꯁꯥꯔꯣꯏ ꯂꯥꯂꯣꯏꯁꯤꯡꯗꯣ ꯈꯨꯟꯗꯤꯟꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯁꯥꯗꯣ ꯌꯥꯝ ꯆꯔꯥꯡꯅꯕ ꯑꯃ ꯐꯥꯎꯏ ꯐꯖꯇꯣꯝꯕꯤꯗꯣ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯥꯏ ꯂꯩꯇꯦ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯍꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯂꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯊꯥꯖꯅꯕꯤ ꯑꯃ ꯂꯩꯕꯁꯦ ꯃꯉꯣꯟꯗꯗꯤ ꯇꯥꯏꯌꯣꯟꯅꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯈꯪꯗꯕ ꯋꯥꯐꯝ ꯑꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯪꯖꯤꯟꯖꯔꯦ ꯑꯍꯥꯟꯕꯗ ꯂꯥꯏ ꯂꯩ ꯃꯃꯤꯠꯅ ꯎꯗꯨꯅ ꯂꯥꯛꯄꯗꯣ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯦ ꯑꯃꯔꯣꯝꯗ ꯑꯁꯤꯕ ꯑꯆꯪꯕ ꯑꯅꯤꯃꯛꯄꯨ ꯉꯥꯛꯄ ꯂꯥꯏꯅꯤ ꯍꯥꯏꯅꯔꯤꯕ ꯏꯕꯨꯙꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟ ꯃꯥꯒꯤ ꯈꯣꯡꯒꯨꯔꯣꯏꯁꯤꯡ ꯑꯆꯝꯕ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯜꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯑꯊꯣꯏ ꯅꯥꯄꯜ ꯃꯌꯥꯏꯕꯨ ꯊꯤꯗꯣꯛꯄ ꯉꯝꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯃꯗꯤ ꯌꯥꯈꯝꯂꯣꯏ ꯑꯅꯤꯁꯨꯕꯗ ꯑꯀꯤꯕ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯐꯥꯎꯕ ꯑꯀꯤꯕꯗꯨꯅꯤ ꯑꯀꯤꯕꯁꯤ ꯀꯣꯛꯅꯕ ꯂꯥꯏꯁꯤꯡꯁꯤꯗ ꯍꯥꯏꯖꯒꯗ꯭ꯔꯥ ꯑꯁꯤ ꯑꯆꯪꯗꯤ ꯃꯈꯣꯏꯅ ꯉꯥꯛꯄꯅꯤ ꯇꯉꯥꯏ ꯐꯗꯅ ꯃꯥ ꯂꯥꯏ ꯅꯤꯡꯂꯁꯤꯔ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇ ꯄꯨꯟꯁꯤ ꯇꯦꯜꯂꯨ ꯇꯝꯂꯛꯄꯁꯦ ꯀꯣꯛꯅꯕ ꯀꯩꯗꯧꯕ ꯃꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯃꯍꯥꯛ ꯂꯥꯏ ꯅꯤꯡꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯈꯟꯖꯕꯇꯅꯤ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯊꯦꯜꯗ ꯌꯥꯔꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯃꯔꯛꯁꯤꯗ ꯅꯪꯒꯨꯝꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯂꯩꯌꯥꯝꯁꯤꯡꯁꯤꯒ ꯁꯃꯨ ꯃꯥꯌꯣꯛ ꯌꯥꯔꯨꯕ ꯃꯇꯝꯗ ꯊꯋꯥꯏ ꯃꯆꯥꯗꯣ ꯃꯥꯡꯗꯣꯏꯕ ꯐꯖꯇꯣꯝꯕꯤꯗ ꯑꯩ ꯃꯥꯌꯣꯛ ꯌꯥꯔꯔꯣꯏ ꯑꯩ ꯈꯪꯂꯦ ꯂꯩꯌꯥꯝꯁꯤꯡꯒꯤ ꯇꯧꯕ ꯉꯝꯕ ꯑꯍꯤꯡꯁꯦ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯦꯜꯂꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯒꯦ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯐꯤꯔꯦꯞꯇꯣ ꯍꯣꯡꯗꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯀꯟꯃꯜꯂꯤ ꯇꯞꯊꯧ ꯑꯃꯨꯛ ꯂꯩꯌꯥꯝꯁꯤꯡꯁꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯇꯦꯝꯁꯤꯡꯅꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯇꯦꯝꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯁꯤꯗ ꯆꯪꯁꯤꯟꯕꯗꯤ ꯉꯝꯂꯣꯏ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯃꯁꯥꯏ ꯀꯣꯜꯅꯤ ꯇꯧꯕꯇꯕꯨ ꯌꯦꯡꯉꯣꯏ ꯃꯈꯥ ꯇꯥꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯁꯥꯟꯅꯕꯨꯡꯒꯨꯝ ꯂꯩꯌꯥꯝꯁꯤꯡꯁꯤꯅ ꯁꯥꯟꯅꯒꯗꯧꯕ ꯀꯨꯝꯃꯩꯁꯦ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨ ꯀꯩꯊꯦꯜꯗ ꯌꯥꯔꯛꯄꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥ ꯇꯥꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯃꯥꯒꯤ ꯂꯨ ꯇꯣꯡꯗ ꯑꯀꯤꯕꯒꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯁꯥꯄꯨꯁꯤꯡꯅ ꯀꯟꯅ ꯏꯔꯩ ꯑꯃꯒ ꯂꯣꯏꯅꯅ ꯏꯔꯣꯡ ꯐꯥꯡꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯩꯊꯦꯜ ꯁꯪꯗꯨꯒꯤ ꯃꯆꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯉꯤ ꯁꯔꯣꯏ ꯂꯥꯂꯣꯏꯁꯤꯡꯗꯨꯅ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯅ ꯂꯝꯂꯦꯟ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯑꯅꯥꯟ ꯈꯨꯂꯦꯟꯗ ꯆꯠꯈꯤꯕꯗꯣ ꯀꯩꯗꯧꯔꯝꯒꯅꯤ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯂꯥꯡꯇꯛꯅꯕꯁꯤꯡꯗꯣ ꯀꯣꯛꯅꯕ ꯄꯣꯏꯔꯩ ꯈꯥ ꯃꯥꯏꯀꯩ ꯉꯥꯛꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯎꯔꯝꯃꯤ ꯑꯅꯛꯄ ꯑꯔꯥꯞꯄ ꯍꯥꯏꯕ ꯂꯩꯇꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯤ ꯃꯥꯒꯤ ꯁꯥꯔꯣꯏ ꯂꯥꯂꯣꯏ ꯌꯥꯈꯝꯂꯣꯏꯁꯤꯡꯗꯨꯒꯤ ꯆꯤꯡꯅꯕ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯇꯤꯌꯥꯗ ꯑꯣꯏꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯎꯍꯟꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯂꯦ ꯅꯣꯡꯁꯨ ꯃꯪꯗꯅ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯑꯍꯥꯟꯕꯗ ꯇꯥꯍꯜꯂꯦ ꯁꯥꯔꯣꯏ ꯂꯥꯂꯣꯏꯁꯤꯡ ꯑꯗꯣ ꯉꯛꯏ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯀꯩꯊꯦꯜ ꯃꯆꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯅꯤꯗꯨꯁꯨ ꯇꯥꯏ ꯅꯣꯡ ꯈꯥꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯍꯧꯕ ꯃꯈꯣꯜ ꯃꯥꯂꯦꯝꯕꯨ ꯅꯤꯛꯍꯟꯕ ꯉꯝꯕ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ ꯁꯔꯣꯏ ꯃꯁꯦꯟꯗꯣ ꯄꯉꯥꯡꯗ ꯉꯥꯡꯅꯩ
ꯊꯥꯕꯜꯅ ꯐꯤꯡꯉꯧ ꯐꯧꯔꯤ ꯅꯣꯡꯁꯨ ꯈꯣꯡꯂꯤ ꯀꯝꯗꯧꯕꯅꯣ ꯁꯤꯅ ꯌꯦꯡꯉꯨꯅꯦ ꯅꯣꯏꯕꯣ ꯐꯤꯖꯪ ꯑꯉꯧꯕ ꯃꯒꯨꯝ ꯈꯜꯂꯦ ꯑꯇꯤꯌꯥꯁꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯐꯤꯖꯪꯅꯦ ꯐꯤꯖꯪꯅꯦ ꯀꯣꯛꯅꯣꯟꯁꯤ ꯁꯔꯣꯏ ꯂꯥꯂꯣꯏꯁꯥ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯤꯖꯪ ꯈꯜꯂꯤꯕ ꯑꯇꯤꯌꯥꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ 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 ꯂꯥꯏꯌꯥꯝꯁꯥ ꯇꯨꯃꯤꯟ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯂꯥꯡꯒꯣꯟ ꯀꯨꯝꯍꯩꯁꯦ ꯌꯦꯡꯁꯦ ꯍꯣꯏ ꯌꯦꯡꯁꯦ ꯑꯁꯨꯝꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯣ ꯃꯊꯤꯜ ꯅꯥꯏꯅ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯅꯔꯝꯕꯗꯒꯤ ꯇꯨꯃꯤꯟ ꯃꯃꯤꯠ ꯀꯨꯞꯇꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯑꯗꯣ ꯈꯨꯔꯨ ꯈꯨꯗ ꯀꯨꯟ ꯈꯨꯕꯥꯛ ꯂꯣꯟꯅꯗꯨꯅ ꯌꯦꯡꯉꯤ ꯂꯥꯏꯃꯇꯣꯟ ꯆꯤꯡꯒꯤ ꯅꯣꯡꯆꯨꯞ ꯊꯥꯡꯕ ꯁꯔꯨꯛꯇꯒꯤ ꯈꯔ ꯈꯖꯤꯛ ꯅꯥꯊꯩꯔꯒ ꯇꯦꯅꯧꯄꯜ ꯈꯨꯔꯥꯎ ꯑꯃꯗꯤ ꯁꯦꯔꯥꯝ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗꯒꯤ ꯍꯧꯔꯛꯄꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕꯤ ꯇꯨꯔꯦꯜꯅꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯆꯛꯄꯤ ꯇꯨꯔꯦꯜ ꯆꯛꯄꯤ ꯇꯨꯔꯦꯜꯒꯤ ꯅꯥꯛ ꯌꯦꯠꯇꯅ ꯆꯥꯟꯗꯦꯜ ꯅꯝꯐꯧ ꯐꯁꯥ ꯑꯅꯥꯟ ꯈꯨꯂꯦꯟ ꯃꯤꯇꯣꯡ ꯇꯔꯥꯎ ꯀꯣꯡꯕꯩ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯡꯁꯤꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩ ꯑꯃꯨꯛꯁꯨ ꯆꯛꯄꯤ ꯀꯥꯔꯣꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯟꯁꯥꯡ ꯖꯥꯐꯧ ꯑꯅꯥꯟ ꯈꯨꯂꯦꯟ ꯆꯤꯡꯇꯝ ꯇꯥꯝꯄꯤ ꯍꯔꯤꯡꯐꯤ ꯗꯥꯡꯈꯨ ꯅꯨꯡꯗꯥꯟ ꯋꯥꯔꯈꯨꯔꯤꯟ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯡꯁꯤꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯐꯔꯝꯃꯤ ꯑꯗꯨꯕꯨ ꯆꯛꯄꯤ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯌꯥꯝꯅ ꯂꯩꯕ ꯂꯝ ꯑꯣꯏ ꯆꯛꯄꯤ ꯇꯨꯔꯦꯜ ꯀꯝꯗꯧꯅ ꯂꯥꯏꯃꯇꯣꯟ ꯆꯤꯡꯗꯒꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯗꯤ ꯊꯥꯖꯅꯕꯤ ꯂꯩ ꯑꯗꯨꯉꯩ ꯇꯔꯥꯎ ꯀꯥꯡꯂꯨꯞꯀꯤ ꯂꯥꯏꯔꯦꯝꯕꯤ ꯁꯪꯒꯨꯕꯨ ꯀꯕꯣꯂꯥꯏ ꯄꯥꯈꯪꯅ ꯀꯨꯟꯗꯣꯡꯅ ꯄꯥꯝꯃꯨꯕꯗꯒꯤ ꯅꯣꯡꯃ ꯎꯃꯪ ꯑꯃꯗ ꯁꯪꯒꯨꯅ ꯀꯣꯏꯅ ꯆꯠꯂꯤꯉꯩ ꯃꯥꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯃꯩꯒꯤ ꯃꯁꯛ ꯂꯧ ꯆꯤꯡꯃꯥꯏꯗ ꯆꯥꯛꯄ ꯂꯥꯃꯩꯒꯤ ꯃꯁꯛ ꯂꯧ ꯁꯪꯒꯨ ꯂꯥꯏꯔꯦꯝꯕꯤꯕꯨ ꯐꯥꯗꯨꯒꯤ ꯇꯥꯟꯅꯔꯛꯄꯗ ꯂꯥꯏꯅꯤꯡꯊꯧ ꯋꯥꯡꯕ꯭ꯔꯦꯟꯅ ꯎꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯀꯜꯂꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯈꯤ ꯂꯥꯏꯃꯇꯣꯟ ꯆꯤꯡꯗ ꯀꯥꯗꯨꯅ ꯏꯁꯤꯡꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯁꯥꯄꯨ ꯀꯟꯕꯤ ꯇꯨꯔꯦꯜ ꯆꯛꯄꯤ ꯑꯣꯟꯗꯨꯅ ꯁꯪꯒꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯥꯗꯨꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯃꯩꯒꯤ ꯁꯛꯂꯣꯟ ꯂꯥꯡꯂꯤꯕ ꯀꯕꯣꯒꯤ ꯂꯥꯏ ꯀꯨꯟꯗꯣꯡꯗꯣ ꯏꯁꯤꯡ ꯁꯥꯄꯨꯅ ꯃꯩꯁꯨ ꯃꯨꯊꯠꯈꯤ ꯆꯦꯟꯁꯨ ꯆꯦꯟꯊꯔꯛꯇꯨꯅ ꯍꯥꯎꯔꯩꯈꯥ ꯃꯥꯏꯀꯩꯗ ꯄꯨꯈꯤꯕꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯈꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯆꯛꯄꯤ ꯀꯥꯔꯣꯡ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯇꯨꯈꯨꯜ ꯑꯁꯤꯗꯤ ꯑꯆꯝꯕ ꯇꯨꯔꯦꯜ ꯅꯠꯇꯦ ꯂꯥꯏꯅꯤꯡꯊꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯅ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄ ꯑꯀꯥ ꯑꯀꯨꯝ ꯁꯥꯟꯅꯕ ꯇꯨꯔꯦꯜꯅꯤ ꯁꯨꯒꯨꯅꯨꯕꯨ ꯑꯔꯤꯕ ꯂꯣꯟꯗ ꯗꯌꯥꯡꯔꯨ ꯗꯨꯆꯤꯊꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄꯁꯤꯅ ꯑꯅꯥꯟ ꯈꯨꯂꯦꯟ ꯁꯛꯄꯦꯂꯨꯊꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯃꯁꯥꯅ ꯇꯥꯂꯣꯏ ꯑꯅꯥꯟ ꯈꯨꯂꯦꯟꯗꯒꯤ ꯍꯧꯔꯛꯄꯤ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯍꯥꯛꯇ ꯅꯨꯡ ꯂꯪꯅꯈꯤ ꯑꯅꯥꯜ ꯊꯧꯕ ꯊꯨꯋꯥꯎ ꯃꯈꯦꯜ ꯑꯃꯗꯤ ꯋꯥꯡꯕ꯭ꯔꯦꯟ ꯂꯥꯏꯅꯤꯡꯊꯧ ꯑꯅꯤꯅ ꯅꯨꯡ ꯂꯪꯅꯈꯤꯕ ꯈ꯭ꯋꯥꯏꯗ ꯁꯥꯟꯅ ꯂꯪꯈꯤꯕ ꯂꯥꯏꯅꯤꯡꯊꯧ ꯋꯥꯡꯕ꯭ꯔꯦꯟꯅ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤꯒ ꯃꯔꯥ ꯂꯨꯍꯣꯡꯈꯤ ꯉꯁꯤꯁꯨ ꯊꯧꯗꯨ ꯅꯨꯡ ꯑꯅꯤ ꯑꯃꯅ ꯑꯆꯧꯕ ꯑꯃꯅ ꯈꯔ ꯄꯤꯛꯄ ꯅꯨꯡꯕꯤ ꯅꯨꯡꯖꯥꯎ ꯑꯁꯦ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩ ꯐꯤꯖꯪ ꯈꯜꯂꯤꯕ ꯑꯇꯤꯌꯥꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯆꯛꯄꯤ ꯇꯨꯔꯦꯜꯒꯤ ꯇꯨꯊꯨꯞꯇ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄꯗꯣ ꯁꯥꯔꯣꯏ ꯂꯥꯂꯣꯏꯁꯤꯡꯅ ꯎꯔꯝꯃꯤ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯁꯤ ꯑꯣꯏꯔꯕꯣꯏ ꯁꯥꯔꯣꯏ ꯂꯥꯂꯣꯏꯁꯤꯡꯗꯨꯅ ꯄꯥꯏ ꯃꯅꯨꯡꯗ ꯃꯈꯜꯂꯤ ꯑꯁꯨꯝꯅ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄꯕꯨ ꯑꯁꯨꯝ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯃꯨꯋꯥꯄꯜꯂꯤ ꯇꯨꯔꯦꯜꯒ ꯏꯇꯤꯟꯅꯗꯨꯅ ꯂꯩꯕ ꯃꯐꯝ ꯏꯔꯣꯡ ꯑꯃꯗ ꯆꯛꯄꯤ ꯇꯨꯔꯦꯜ ꯑꯃꯠꯇ ꯑꯣꯏꯕ ꯃꯐꯝꯗ ꯍꯤ ꯑꯗꯨ ꯈꯥꯝꯃꯤ ꯈꯥꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩꯅꯤ ꯍꯥꯏꯔꯤꯕ ꯁꯨꯒꯨꯅꯨ ꯅꯨꯡꯊꯣꯡꯁꯤ ꯇꯥꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯁꯥꯕꯟꯅ ꯂꯝꯊꯣꯛꯄ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯅꯨꯡꯊꯣꯡ ꯍꯥꯏꯗꯨꯅ ꯌꯣꯠꯅ ꯄꯨꯔꯣꯜ ꯂꯣꯟꯗꯨꯅ ꯂꯩ ꯊꯧꯗꯨ ꯅꯨꯡꯅ ꯇꯨꯔꯦꯜ ꯇꯣꯔꯩꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩ ꯅꯨꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯁꯤ ꯊꯣꯡ ꯑꯆꯪ ꯊꯣꯡ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ
ꯅꯨꯡ ꯊꯣꯡ ꯑꯁꯦ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝꯅꯤ꯫ ꯑꯁꯤꯕꯒ ꯑꯆꯪꯕꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯅꯨꯡ ꯊꯣꯡꯁꯤꯅ ꯇꯥꯛꯂꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯊꯨꯡꯂꯕꯒ ꯇꯥꯏꯕꯪꯄꯥꯟ ꯃꯤꯔꯝꯂꯦꯟ ꯑꯅꯤꯒꯤ ꯊꯣꯡꯂꯣꯟ ꯉꯥꯛꯂꯤꯕꯤ ꯃꯥꯂꯦꯝ ꯏꯃꯥ ꯅꯨꯡꯊꯣꯡ ꯁꯤꯗꯕꯤꯕꯨ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯒꯤ ꯁꯥꯐꯣꯡꯂꯛꯏ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯊꯥꯆꯠꯇ ꯍꯥꯏꯔꯤꯕ ꯏꯃꯥꯒꯤ ꯃꯐꯝꯁꯤꯗ ꯄꯣꯏꯔꯩꯆꯥꯁꯤꯡꯅ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯏ꯫ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯣ ꯋꯥꯇꯥꯅꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯀꯨꯝꯁꯤꯗꯤ ꯀꯪꯂꯥꯒꯤ ꯑꯈꯪꯀꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗ ꯅꯠꯇꯅ ꯁꯨꯒꯅꯨ ꯍꯟꯖꯕꯅ ꯂꯥꯏꯔꯦꯝꯕꯤ ꯅꯪꯒꯤ ꯅꯨꯡꯊꯣꯡ ꯂꯣꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯗ꯭ꯔꯤ꯫ ꯀꯨꯝꯁꯤꯗꯤ ꯀꯔꯤ ꯋꯥꯌꯦꯟꯊꯧꯗ ꯄꯥꯡꯒꯅꯤ? ꯇꯥꯕꯤꯌꯨ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯖ ꯏꯃꯩ ꯈꯩꯕ ꯏꯃꯨ ꯍꯪꯖꯩ ꯁꯨꯕ ꯏꯉꯧ ꯍꯥꯡꯊꯣꯡ ꯂꯣꯟꯕ ꯂꯦꯝꯂꯩ ꯉꯥꯊꯣꯡ ꯊꯤꯡꯕ ꯅꯁꯥꯅꯧ ꯅꯨꯡꯊꯣꯡ ꯁꯤꯗꯕꯤ ꯑꯩꯅ ꯑꯁꯤ ꯊꯣꯡꯗꯣ ꯂꯥꯎꯅ ꯍꯥꯡꯉꯤꯗꯣ ꯑꯆꯪ ꯊꯣꯡꯗ ꯈꯖꯤꯛ ꯈꯨꯏꯗꯣ ꯄꯥꯔꯤ ꯃꯁꯤꯡ ꯍꯦꯟꯒꯅꯤ ꯏꯃꯣꯝ ꯃꯁꯤꯡ ꯋꯥꯠꯀꯅꯤ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡꯒꯤ ꯃꯁꯤꯡꯅ ꯍꯟꯗꯛ ꯀꯨꯝꯗꯤ ꯑꯁꯤ ꯊꯣꯡꯁꯤꯗ ꯈꯣꯡꯗꯣꯏ ꯎꯍꯜ ꯇꯝꯂꯛꯀꯅꯤ꯫ ꯃꯁꯦ ꯂꯥꯏꯔꯦꯝꯕ ꯑꯩꯒꯤ ꯑꯅꯤꯡꯕꯅꯤ ꯑꯄꯥꯝꯕꯅꯤ꯫ ꯍꯥꯗ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯊꯣꯡꯗꯣ ꯈꯖꯤꯛꯇꯗꯤ ꯈꯨꯍꯜꯂꯨꯗꯣ ꯏꯃꯣꯝꯁꯤꯡꯅ ꯅꯧꯅ ꯄꯨꯟꯁꯤ ꯀꯦꯝꯕꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯂꯥꯏꯅꯤꯡꯊꯧ ꯀꯨꯝꯁꯤ ꯀꯨꯝꯗꯤ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯁꯤꯡꯊꯦꯛ ꯁꯤꯡꯊꯤꯕꯗ ꯏꯃꯣꯝ ꯃꯁꯤꯡꯅ ꯍꯦꯜꯂꯦꯗꯣ ꯑꯁꯤ ꯊꯣꯡ ꯑꯆꯪ ꯊꯣꯡꯒꯤ ꯄꯨꯔꯣꯟ ꯍꯥꯡꯕ ꯂꯣꯟꯕ ꯂꯥꯏꯔꯦꯝꯕꯤ ꯅꯈꯨꯠꯅꯤ꯫ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯗꯝ ꯌꯦꯛ ꯁꯂꯥꯏꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯐꯕ ꯂꯝꯗꯝ ꯑꯃꯗꯤ ꯑꯣꯏꯍꯟꯁꯤꯀꯣ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯌꯥ ꯊꯪꯕ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯏꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯀꯅꯤ ꯊꯧꯗꯥꯃꯛꯇꯕꯨ ꯄꯥꯡꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯣ ꯋꯥꯀꯩ ꯍꯤꯕꯨ ꯇꯣꯡꯗꯨꯅ ꯂꯝꯂꯦꯟ ꯂꯝꯗꯝ ꯁꯨꯒꯅꯨ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯏꯃꯥ ꯅꯨꯡꯊꯣꯡ ꯂꯥꯏꯔꯦꯝꯕꯤꯁꯨ ꯁꯨꯒꯅꯨ ꯅꯨꯡꯊꯣꯡ ꯃꯥꯒꯤ ꯃꯀꯥꯏꯐꯝꯗ ꯁꯥꯊꯣꯛꯈ꯭ꯔꯦ꯫ ꯆꯛꯄꯤ ꯇꯨꯔꯦꯜꯒꯤ ꯇꯣꯔꯩ ꯇꯨꯇꯨꯞꯇ ꯍꯤꯗꯣ ꯑꯃꯨꯛ ꯍꯣꯟꯒꯠꯂꯛꯏ꯫ ꯍꯤꯗꯣ ꯍꯣꯟꯅ ꯍꯣꯟꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎ ꯇꯥꯏꯕꯪꯆꯥꯁꯤꯡꯒꯤꯗꯃꯛ ꯌꯦꯟꯕꯤꯔꯝꯃꯤ꯫ ꯆꯤꯉꯨ ꯃꯥꯒꯤ ꯑꯉꯛꯄ ꯊꯧꯑꯣꯡ ꯊꯧꯗꯥꯁꯤꯡ ꯐꯤꯖꯪ ꯑꯗꯨꯗ ꯎꯍꯜꯂꯝꯕꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯊꯔꯛꯂꯦ꯫ ꯐꯤꯉꯧ ꯐꯔꯕ ꯊꯥꯕꯜ ꯃꯉꯥꯜꯅ ꯑꯃꯨꯛ ꯑꯇꯤꯌꯥꯗꯣ ꯂꯥꯛꯁꯤꯟꯈꯤ꯫ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯍꯟꯖꯤꯟꯈꯤꯕꯗ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗꯤ꯫ ꯃꯤꯠꯅ ꯎꯍꯧꯏ ꯅꯥꯀꯣꯡꯅ ꯇꯥꯍꯧꯏ ꯀꯩꯊꯦꯜ ꯃꯆꯤꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯐꯖꯇꯣꯝꯕꯤꯁꯨ꯫ ꯈꯣꯌꯨꯝ ꯃꯥꯒꯤ ꯑꯉꯛꯄ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯁꯦꯡꯒꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯊꯣꯏꯕ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯥꯏꯁꯤ ꯑꯣꯏꯅ ꯅꯤꯡꯂꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯣꯏꯔꯥꯡꯕ ꯋꯥꯈꯜ ꯑꯃ ꯂꯣꯏꯅꯩ꯫ ꯁꯣꯝꯗ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯍꯤꯡ ꯆꯕꯨꯛ ꯂꯣꯜꯂꯛꯂꯕ ꯃꯇꯝꯗ ꯄꯂꯦꯝ ꯃꯃꯥꯅ ꯁꯨꯒꯅꯨꯗ ꯆꯠꯈ꯭ꯔꯕꯁꯨ ꯃꯃꯥ ꯂꯧꯗꯨꯅ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯁꯦꯡꯒꯣꯏꯗꯣ ꯑꯍꯤꯡꯗꯨꯗ ꯀꯞꯂꯤ꯫ ꯁꯦꯡꯒꯣꯏꯅ ꯇꯥꯊꯦꯝꯕ ꯃꯤꯔꯥꯏꯕꯅ ꯅꯪꯒꯤ ꯁꯔꯨꯛ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯁꯔꯨꯛ ꯑꯅꯤꯁꯦ ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯣꯠꯅꯕ ꯇꯤꯟꯅꯕ ꯌꯥꯗꯕꯒꯨꯝ ꯃꯥꯡꯂꯗ꯭ꯔꯥ? ꯅꯪꯅ ꯊꯕꯥꯕꯨꯅ ꯅꯨꯡꯁꯤꯕ ꯑꯩꯕꯨꯅ ꯃꯤꯔꯥꯏꯕ ꯑꯩꯁꯦ ꯀꯌꯥꯝ ꯊꯤꯔꯒꯦ ꯅꯪꯒꯤ ꯃꯤꯠꯇꯨꯗ? ꯁꯦꯡꯒꯣꯏ ꯀꯥꯡꯊꯣꯜ ꯃꯆꯤ ꯑꯃꯗ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯍꯤꯡ ꯆꯕꯨꯛꯇꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤ꯫ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡ ꯑꯃꯨꯛꯁꯨ ꯍꯦꯛ ꯀꯞꯄꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯣꯛꯏ ꯃꯊꯟꯇ꯫ ꯇꯔꯪ ꯑꯃꯗ ꯇꯥꯎꯔꯤ ꯃꯤꯠꯀꯨꯞꯇꯅ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯇꯥꯖꯔꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯆꯕꯨꯛꯇ ꯃꯁꯥꯒꯤ ꯁꯛꯇꯝꯗꯣ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯃꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯡꯁꯦꯜꯗꯨꯗ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯒ ꯃꯁꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯇꯨꯡꯗ ꯍꯦꯛ ꯂꯦꯞꯄ ꯂꯩꯕꯁꯨ ꯃꯥꯜꯂꯤ꯫ ꯇꯨꯡ ꯍꯟꯅꯁꯨ ꯍꯦꯛ ꯑꯣꯟꯊꯣꯛꯂꯒ
ꯌꯦꯡꯂꯨꯔꯒꯁꯨ ꯃꯥꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯆꯔꯥꯡꯅꯩ ꯃꯥꯁꯨ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯕꯗ ꯃꯤꯅꯝꯕ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯡꯁꯦꯜꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯄꯨꯛꯅꯤꯡꯗ ꯆꯥꯡꯗꯝꯅꯩ ꯁꯦꯡꯒꯣꯏ꯫ ꯁꯦꯡꯒꯣꯏꯅ ꯃꯤꯠ, ꯅꯥꯇꯣꯟ, ꯈꯗꯥꯡ, ꯈꯖꯥꯏ, ꯄꯤꯁꯨꯝ, ꯆꯤꯟꯕꯥꯟ, ꯌꯥ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯅ ꯑꯋꯥꯠꯄ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯇꯥꯊꯦꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕ? ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯍꯩꯇꯕ꯭ꯔꯥ? ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯑꯩꯒꯤ ꯁꯛꯇꯝ, ꯅꯪꯒꯤ ꯃꯤꯠꯇꯨꯅ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯐꯖꯕꯁꯦ ꯎꯕ ꯉꯝꯗꯕ꯭ꯔꯥ ꯇꯥꯊꯦꯝꯕ? ꯍꯥꯏꯌꯨ, ꯃꯣꯏꯔꯥꯡ ꯆꯅꯨ ꯊꯕꯥꯅ ꯊꯥꯡꯒ ꯅꯤꯡꯉꯣꯜ ꯁꯦꯡꯒꯣꯏ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ? ꯁꯦꯡꯒꯣꯏ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡ, ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯋꯥꯠꯂꯤ ꯀꯨꯞꯊꯅ ꯑꯍꯤꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯦꯡꯒꯣꯏ ꯃꯥꯒꯤ ꯑꯈꯣꯏꯕ ꯁꯝꯂꯥꯡꯗꯨ ꯎꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯦꯡꯒꯣꯏꯗꯤ ꯃꯁꯝ ꯈꯣꯏ, ꯑꯗꯨꯅ ꯃꯥꯕꯨ ꯁꯝꯈꯣꯏꯕꯤ ꯇꯣꯔꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯂꯥꯛꯅꯩ꯫ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯃꯥꯡ ꯇꯨꯃꯥꯡꯗ ꯍꯧꯕ ꯁꯝꯅꯞꯄꯤꯗꯣ ꯑꯉꯥꯡ ꯉꯥꯎꯁꯤꯟꯅꯕ ꯈꯔꯅ ꯇꯥꯟꯅꯗꯨꯅ ꯃꯁꯝ ꯑꯐꯥꯕꯗꯨꯗ ꯅꯞꯁꯤꯟꯕ ꯂꯪꯁꯤꯟꯕ ꯇꯠꯇꯅ ꯇꯧꯏ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯊꯧꯑꯣꯡꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏ ꯃꯁꯝ ꯑꯐꯥꯕꯗꯨꯗ ꯄꯛꯄ ꯁꯝꯅꯞꯄꯤꯁꯤꯡꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯁꯝꯅꯞꯄꯤ ꯎꯕ ꯌꯥꯗꯦ ꯁꯦꯡꯒꯣꯏ, ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯥꯕꯨ ꯇꯣꯔꯣ ꯍꯥꯏꯗꯨꯅ ꯂꯥꯛꯅꯕ꯫ ꯁꯝꯅꯞꯄꯤꯅ ꯃꯥꯒꯤ ꯁꯝꯂꯥꯡ ꯑꯐꯥꯕꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯨꯕꯅ ꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏ ꯃꯆꯤꯡ ꯃꯁꯣꯟ ꯀꯥꯡꯗꯨꯅ ꯁꯝꯅꯞꯄꯤ ꯄꯥꯝꯕꯤꯁꯤꯡꯗꯣ ꯌꯥꯟꯊꯠꯈꯤꯕ ꯃꯁꯤꯡ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯛ ꯀꯟꯕ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯥ ꯐꯥꯎꯕ ꯑꯉꯝ ꯇꯥꯟꯗꯨꯅ ꯐꯨꯛꯄ ꯌꯥꯎꯏ꯫ ꯃꯗꯨ ꯐꯨꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯠ ꯃꯁꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯈꯤ꯫ ꯃꯥꯕꯨ ꯃꯑꯣꯡ ꯇꯥꯗꯅ ꯂꯥꯛꯅꯕꯁꯦ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯊꯦꯝꯕꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯦꯡꯒꯣꯏꯒꯤꯗꯃꯛ ꯊꯦꯝꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯂꯥꯛꯄꯗꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯁꯦꯡꯒꯣꯏꯅ ꯊꯦꯝꯕꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯅꯗꯤ ꯁꯦꯡꯒꯣꯏꯕꯨ ꯄꯣꯛꯇ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟꯅꯤ ꯈꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯗꯦ꯫ ꯁꯦꯡꯒꯣꯏ, ꯊꯕꯥ ꯑꯃꯗꯤ ꯊꯦꯝꯕ ꯃꯔꯤ ꯂꯩꯅꯤ ꯈꯪꯂꯛꯄꯗ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈꯤ꯫ ꯊꯦꯝꯕ ꯑꯃꯗꯤ ꯊꯕꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯥ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯇꯥꯡꯀꯛ ꯀꯌꯥ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯁꯦꯡꯒꯣꯏꯅ ꯑꯩꯒꯤ ꯁꯝꯂꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯊꯦꯝꯕ ꯅꯪꯅ ꯑꯩꯕꯨ ꯇꯨꯔꯨ ꯈꯣꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯔꯕ꯭ꯔꯥ? ꯄꯣꯠꯂꯨꯝꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯂꯧꯕ꯭ꯔꯥ? ꯀꯗꯥꯏ ꯁꯝꯆꯦꯠ, ꯑꯩꯒꯤ ꯈꯨꯒꯥ ꯅꯟꯕꯤ ꯁꯝꯆꯦꯠ, ꯍꯧꯖꯤꯛꯃꯛ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯁꯝꯂꯥꯡ ꯑꯈꯣꯏꯕꯁꯦ ꯇꯤꯡꯍꯜꯂꯒꯦ꯫ ꯁꯦꯡꯒꯣꯏ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯊꯥ ꯑꯍꯤꯡ ꯆꯕꯨꯛ ꯑꯗꯨꯗ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯈꯨꯒꯥ ꯅꯥꯟꯕꯤ ꯁꯝꯆꯦꯠ ꯑꯃ ꯄꯥꯏ ꯁꯝꯂꯥꯡ ꯑꯈꯣꯏꯕꯗꯣ ꯇꯤꯡꯅꯕ ꯇꯣꯏꯅ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯤꯡꯉꯨ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯁꯦꯡꯒꯣꯏꯅ ꯍꯣꯠꯅꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨꯗ ꯃꯥꯒ ꯃꯁꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯈꯪꯍꯧꯗꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯦ꯫ ꯑꯗꯨꯒ ꯁꯦꯡꯒꯣꯏ ꯌꯦꯡꯅ ꯁꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤꯗꯨꯅ ꯁꯦꯡꯒꯣꯏ, ꯑꯔꯦꯝꯕꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ, ꯇꯥꯎꯕ ꯍꯨꯏꯒꯤ ꯃꯃꯩ ꯆꯨꯝꯊꯣꯛꯄꯒꯨꯝ ꯊꯣꯛꯀꯅꯤꯌꯦ꯫ ꯁꯦꯡꯒꯣꯏ ꯉꯛꯂꯗꯨꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯁꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ꯫ ꯁꯦꯡꯒꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯃꯗꯤ ꯁꯦꯡꯒꯣꯏ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯍꯩꯃꯥ, ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕ, ꯑꯩꯉꯣꯟꯗ ꯅꯊꯧ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯥꯅꯤꯡꯗꯦ, ꯑꯩ ꯅꯪꯅ ꯉꯥꯡꯕ ꯑꯃ ꯇꯥꯅꯤꯡꯗꯦ꯫ ꯑꯐꯕ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯅꯤꯡꯅꯤ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ꯫ ꯇꯥꯟꯗ꯭ꯔꯁꯨ ꯆꯠꯀꯅꯤ ꯑꯩ, ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯍꯥꯏꯕꯤꯒꯦ ꯂꯥꯛꯄꯅꯤ꯫ ꯇꯥꯊꯦꯝꯕꯗꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ, ꯅꯪꯒꯨꯝꯕꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯔꯣꯏ꯫ ꯊꯕꯥꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯑꯉꯧꯕ ꯍꯨꯛꯈ꯭ꯔꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯤꯔꯥꯏꯔꯅꯤ꯫
ꯅꯪꯅ ꯂꯦꯡꯒꯦ ꯈꯜꯂꯤꯕ ꯀꯨꯟꯗꯣꯗꯨꯅ ꯑꯃꯨꯕ ꯀꯨꯟꯗꯣ ꯃꯃꯜ ꯌꯥꯎꯗꯕ ꯈꯪꯉꯕ ꯀꯥꯟꯅꯔꯣꯏꯌꯦ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯆꯟꯅꯐꯝ ꯈꯪꯗꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯍꯧꯕ ꯀꯨꯔꯥꯎ ꯑꯉꯧꯕꯒꯨꯝ ꯃꯃꯜ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯡꯕ ꯀꯨꯔꯥꯎ ꯃꯄꯥꯜꯒꯗꯤ ꯆꯥꯡꯗꯝꯅꯒꯅꯨ ꯍꯣ ꯆꯥꯡꯗꯝꯅꯔꯦ ꯅꯪꯒꯤ ꯃꯤꯠꯅ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯑꯆꯨꯝꯕꯗꯣ ꯎꯅꯕ ꯆꯥꯡꯗꯝꯅꯔꯤꯕꯅꯤ ꯆꯥꯡꯗꯝꯅꯕꯤꯌꯨ ꯍꯥꯏꯗꯦ ꯑꯣꯏꯔꯣꯏꯗꯕꯗ ꯑꯋꯣꯏꯕ ꯁꯥꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯁꯤꯟꯖꯔꯤꯕꯗꯣ ꯃꯩꯅꯨꯡꯒꯤ ꯀꯣꯝꯗ ꯆꯣꯡꯊꯅꯕ ꯊꯧꯔꯥꯡꯕꯒ ꯄꯥꯡꯀꯛꯅꯤ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯉꯥꯡꯕꯗꯣ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯑꯣꯏꯔꯣꯏꯗꯕ ꯅꯪꯒꯤ ꯄꯥꯎꯇꯥꯛ ꯃꯌꯥꯝꯁꯤꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯟꯅꯐꯝ ꯂꯩꯇꯦ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯑꯐꯕꯇ ꯈꯜꯂꯤꯕ ꯑꯩꯁꯦ ꯅꯪꯅ ꯆꯨꯝꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪꯅ ꯇꯥꯜꯂꯕꯅꯤꯅ ꯆꯠꯂꯣꯏ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯅꯤ ꯁꯦꯡꯒꯣꯏ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯇꯥꯁꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕꯒꯨꯝ ꯊꯣꯛꯂꯦ ꯅꯨꯄꯤꯗꯨꯒꯤ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯁꯛꯇꯝꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯄꯣꯠ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯃꯤꯡꯁꯦꯜꯗꯨ ꯇꯝꯅ ꯂꯪꯉꯤ ꯑꯗꯨꯝꯅ ꯇꯧꯕꯅ ꯁꯛꯏ ꯃꯤꯡꯁꯦꯜꯗꯣ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠꯁꯤꯡꯗꯨꯗ ꯃꯥꯒ ꯁꯛꯃꯥꯟꯅꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯍꯧꯖꯤꯛꯁꯨ ꯇꯥꯔꯤ ꯅꯨꯄꯤꯗꯨꯅ ꯁꯦꯡꯒꯣꯏ ꯌꯦꯡꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯅꯣꯛꯂꯤ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯃꯗꯨ ꯎꯕꯗ ꯁꯦꯡꯒꯣꯏ ꯈꯣꯏꯗꯧ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯂꯦ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯕꯗ ꯅꯠꯇꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯠꯆꯦꯠ ꯎꯏꯁꯤꯜꯂꯦ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕꯗ ꯇꯥꯔꯝꯂꯤꯕ ꯃꯃꯤꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯑꯆꯤꯛꯄꯅ ꯌꯥꯊꯣꯔꯛꯄ ꯃꯃꯤꯠ ꯄꯥꯡꯂꯛꯂꯦ ꯃꯅꯥ ꯃꯦꯜꯂꯝꯕꯗꯨꯁꯨ ꯃꯦꯟꯈꯤꯗ꯭ꯔꯦ ꯁꯦꯡꯒꯣꯏꯗꯣ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯏ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯁꯦꯡꯒꯣꯏꯅ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯤꯅꯝꯕ ꯌꯥꯋꯥ ꯑꯃꯠꯇꯕꯨ ꯍꯥꯏꯔꯝꯗꯦ ꯑꯩꯇꯅ ꯑꯆꯨꯝꯕꯗꯣ ꯈꯪꯅꯤꯡꯂꯨꯗꯕꯅꯤ ꯀꯣꯔꯧ ꯃꯁꯤꯡ ꯌꯥꯝꯂꯛꯇ꯭ꯔꯦ ꯇꯥ ꯊꯦꯝꯕ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯑꯩꯇꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯗꯨꯅ ꯂꯩꯍꯧꯔꯅꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯃꯍꯥꯛꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯌꯦꯡꯕ ꯉꯝꯂꯣꯏ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤꯅ ꯃꯆꯥ ꯑꯩꯒꯤ ꯊꯦꯡꯂꯧꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯩꯅꯤ ꯇꯥ ꯊꯦꯝꯕꯅ ꯃꯤꯔꯥꯏꯔꯕ ꯑꯩꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯍꯤꯡꯂꯒ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯒꯦ ꯁꯦꯡꯒꯣꯏ ꯏꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯦ ꯁꯪꯒꯣꯟꯗꯒꯤ ꯁꯟ ꯄꯨꯟꯅꯕ ꯊꯧꯔꯤ ꯑꯃ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯧꯔꯤ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯌꯨ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕꯤ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤꯔꯦ ꯑꯩꯁꯦ ꯑꯁꯤꯕ ꯀꯧꯕ ꯃꯥꯒꯤ ꯅꯥꯛꯇ ꯄꯨꯕꯤꯌꯨꯀꯣ ꯁꯦꯡꯒꯣꯏ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯑꯍꯤꯡ ꯆꯕꯨꯛ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯅꯥꯏꯇꯣꯝ ꯂꯥꯛꯂꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯃꯪꯐꯝ ꯑꯣꯏꯍꯩꯗꯦ ꯑꯗꯨꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯀꯥꯏꯐꯝꯗ ꯋꯥꯏꯊꯨꯡꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯍꯧꯕ ꯀꯨꯔꯥꯎ ꯑꯉꯥꯡꯕ ꯃꯈꯣꯡꯗꯨꯗ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯒꯦ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯍꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯈ꯭ꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯗꯣꯝ ꯁꯛꯅꯧꯕꯤ ꯅꯣꯡꯃꯗꯣꯜ ꯊꯥꯖꯅ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯜꯂꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯊꯧꯔꯤ ꯀꯨꯡꯒꯣꯏꯗꯨ ꯄꯥꯏ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯌꯦꯡꯉꯤ ꯃꯁꯥ ꯃꯔꯤꯡꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯤꯠꯅ ꯀꯣꯏꯅ ꯀꯨꯔꯥꯎ ꯑꯉꯥꯡꯕꯗꯨꯗ ꯀꯣꯛꯇꯒꯤ ꯅꯇꯣꯟ ꯐꯥꯎ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯤ ꯑꯀꯣꯏꯕꯗꯨꯗꯅ ꯁꯥꯐꯨ ꯀꯌꯥ ꯁꯥꯍꯨꯝ ꯀꯌꯥꯅꯤ ꯑꯍꯤꯡꯒꯤ ꯐꯤꯉꯧ ꯁꯦꯠꯄ
नुपा नुपीसिंदुना इकोई कोइना लेपलगा लै थौरीदु पाइ हौजिक्ति थोक लाउना कुराउ मसा अमदा ताप लाउना लंखत्कि अदुगा हराउ हराउ अमुक्तंग मिचीना नुंसीना माना पाइरिबा कोंगोई थौरीदुदि येंगना कोंगोई थौरीदो अंगौबु कुंदो परेंग ओइना मागी ममित्ता उरक्ले मोमो नोकपा थेंबगी सक्तमना हौजिक्ति मागी मांगदुदा लेपलरे ता थेंबा सेंगोय नंगी ngaksamda ngasidi thawaina taba kundo parengse huklage laklabani asingbro ta themba kadai nangi khutta pairiba angoubu kundo do aingonda piro se lauro ta themba phajakreda nangna lengba kundo parengsidi adubudi nangonda huksagi haiduna thawai ta na lengbani nangi khutna lengba kundo se aina oina nangi ngaksamda nungsina hukpirage farene nangnabu nungsina hukpini hairabanina hukpiru pamuba themba kundo pareng dupai tap launa hui sengoi gi ngaksamda tawriba singase wakhal ko bumagi thawin chin thawai mirel kyan mabu ikoi koina senabudu natana atai thoina kana leite singamdana misi chaduna sikiba mirel khaidune akoi biduda ninduna question senaduna laidiba themba sulaite masana masagi ngaksamda kongoi thorido angubu kundo paring ni khanduna mangaksamda hukchin jagre kurau masamada thoridu yalabada sengoi मागी मिस्नानी तो अंगांगो इखेंग ओइना चलकले हराउ हराउ नोकजे असीबबु पुकनिंग न खोइदाबगुम थोकले मखोंग अनिदो ngayakti फिद्रिंग फिद्रिंग अहांगो मालंगदुदा कावरमलगा खौरीदो लातुना याबी थवाई थारे कुराउ मखोंगदुदा अदुबु मागी हक्सांगदगी नुंसितकी साउ मोइना पाइथोरकलिबा याबी थवाईदुदि खोयम लाइरमलेंदा tin bangamdana ahangbo malangduda ngayhak pairamlaga magi makhongani yanthaduna leiriba mapaduda nungsitki sawumoi changsinkhre thawai mireldo asumna ahinga du loiki mathangi numini khullekai wa launare kurau mukhungda thawri yanduna sire sengoi khangdaba udaba kanasu lesilaktre loina khangi loina tare laikai dugi machin chatpasing kurau mukhungduda lep watane nungai khidreda taurise mama du ta leijaram labadi ngasigi thaudose thuklam loiko phajado midu mari mata thokpa magi arapada satki haigum su tawi satpa tarasu mathanta chatpagi muhut macha nupi se puduna chatlabadi phaidana chatpu chatminaram labadi ngasi sengoina oiba phibam se oiramdaba yai haujikpu apokpi ma lakte haiduna adum kurau mukhungsida yanduna thamnasi haibra nupi angang singdi kibu kinareda horen hing tumba yaroi haiduna marei sina musukmuna tingthoktuna larise yang hidre nakhoi na khara changlaga amukta kurau sidagi lauthause haldu na hairido khulle kai gi naha singdo thoina kurau du da changlaga uthakta tharak yanduna lairiba sengoi gi asi bak changado lauthaba ngamagi thona lairamde adubu asumna thambadi yadabanina kiraba sukina asi bak changado lauthare siriba misije tawribado natei chaba misi oide mamit anido ira chenma makai panglagasi na hum marido changchillaga thawrido thabat kaklaga asibak changdugi khongi sarukda paifam chahodre kiboy hangoi boy paihudabadi thawrido tatplaga tap launa malem nei maida tare hakchangduna pop launa
ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯗꯤ ꯈꯪꯗꯨꯅ ꯆꯦꯜꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯋꯥꯒꯤ ꯁꯒꯥꯏ ꯑꯃꯗ ꯍꯥꯞ ꯃꯊꯛꯇ ꯆꯔꯩ ꯐꯤꯉꯣꯛ ꯀꯨꯞꯂꯒ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯀꯨꯏ ꯀꯨꯏꯅ ꯋꯥꯇꯥꯅꯩ ꯀꯝꯗꯧꯁꯦꯕ ꯃꯌꯥꯝ ꯀꯝꯗꯧꯁꯦ ꯍꯥꯏꯕꯕꯨ ꯐꯖꯇꯣꯝꯕꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯕ ꯌꯥꯔꯣꯏ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯃꯤꯒꯤ ꯃꯆꯥꯅꯤ ꯃꯃꯥꯗꯣ ꯂꯥꯛꯂꯒ ꯏꯪꯅ ꯆꯤꯛꯅ ꯃꯥꯒꯤ ꯃꯊꯧꯁꯦ ꯄꯥꯡꯕꯤꯔꯁꯤ ꯏꯉꯥꯎꯇ ꯉꯥꯎꯖꯕꯤ ꯑꯉꯥꯡꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯅꯤꯅꯦ ꯇꯥꯗ ꯆꯥꯎꯍꯜ ꯑꯩꯈꯣꯏꯁꯦ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯇꯝ ꯂꯥꯛꯂꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯗꯧꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟꯅ ꯀꯣꯟ ꯉꯥꯛꯇꯅꯤ ꯍꯥꯏꯕꯕꯨ ꯁꯦꯡꯒꯣꯏꯒꯤ ꯃꯤꯁꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯊꯦꯟꯕ ꯍꯥꯏꯗꯨꯅꯤ ꯐꯖꯇꯣꯝꯕꯤꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯕꯨ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯃꯥꯅ ꯌꯨꯝꯗ ꯂꯩꯇꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯅꯤ ꯑꯔꯦꯝꯕꯗ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯦ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯃꯆා ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯒꯗꯕꯁꯨ ꯂꯩ ꯑꯗꯨꯅ ꯃꯍꯥꯛ ꯍꯜꯂꯛꯄ ꯉꯥꯏꯔꯁꯤ ꯇꯧꯕꯇꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯁꯪꯂꯁꯤ ꯍꯣꯏ ꯍꯣꯏ ꯁꯪꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯋꯥꯔꯦꯞꯅꯩ ꯑꯃꯔꯣꯝꯗ ꯃꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨ ꯇꯝꯅ ꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯇꯣꯝꯆꯧ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯍꯨꯝꯗꯣ ꯎ ꯌꯥꯟꯕ ꯂꯥꯛꯂꯤ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯇꯥꯅꯩ ꯄꯥꯝꯃꯨꯏꯗ ꯌꯥꯟꯗꯧꯕ ꯑꯁ ꯀꯩꯗꯧꯕꯗꯕꯨ ꯄꯥꯝꯃꯨꯗꯣꯏꯅꯣ ꯎꯔꯨꯝꯁꯨ ꯂꯥꯡꯗꯕ ꯎꯅꯤ ꯀꯨꯔꯥꯎꯅ ꯄꯨꯡꯗꯅ ꯀꯌꯥꯝ ꯄꯨꯡꯒꯅꯤ ꯌꯥꯟꯗ꯭ꯔꯒ ꯇꯝꯅ ꯂꯥꯏ ꯁꯥꯊꯣꯛꯐꯝ ꯑꯣꯏꯗꯣꯏꯅꯤ ꯐꯔꯦꯅꯦ ꯎꯁꯤꯕꯨꯗꯤ ꯌꯥꯜꯂꯅꯤ ꯎꯁꯤ ꯌꯥꯟꯕ ꯂꯣꯏꯔꯛꯄꯗ ꯂꯩꯕꯥꯛ ꯇꯧꯗꯣꯏꯁꯤꯅꯤ ꯇꯜꯂꯤꯁꯦ ꯑꯩꯒꯤ ꯋꯥꯗꯤ ꯎꯁꯦ ꯀꯣꯟꯅ ꯌꯥꯜꯂꯁꯤ ꯎꯁꯦ ꯌꯥꯟꯈ꯭ꯔꯗꯤ ꯃꯥꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯁꯥ ꯃꯄꯥꯗꯨ ꯈꯪꯍꯧꯔꯔꯣꯏ ꯃꯗꯨ ꯈꯪꯗ꯭ꯔꯗꯤ ꯂꯩꯕꯥꯛ ꯀꯔꯝ ꯇꯧꯅꯤ ꯍꯣꯏꯅꯦ ꯏꯇꯥꯎꯁꯥ ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯦ ꯂꯩꯕꯥꯛ ꯇꯧꯅꯕ ꯌꯣꯄꯥꯛꯇꯨ ꯏꯇꯥꯎꯅ ꯑꯝꯇ ꯂꯧꯔꯨꯒꯦꯔꯥ ꯍꯣꯏ ꯏꯇꯥꯎ ꯑꯩꯈꯣꯏꯗꯒꯤ ꯌꯣꯄꯥꯛ ꯂꯧꯔꯨꯒꯦ ꯀꯨꯏꯔꯛꯂꯣꯏ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯍꯣꯏ ꯂꯩꯔꯝꯃꯒꯦ ꯀꯤꯒꯟꯗꯕꯗ ꯍꯥꯏꯅꯔꯤꯕ ꯂꯨꯅ ꯇꯤꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯆꯧ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯄꯥꯏꯈꯣꯝꯕ ꯃꯌꯨꯝꯗ ꯌꯣꯄꯥꯛ ꯂꯧꯕ ꯆꯠꯈꯤ ꯃꯇꯝꯗꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯥꯡꯅꯤ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯃꯥꯁꯨ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯂꯗꯅ ꯑꯇꯤꯌꯥ ꯃꯥꯁꯨ ꯑꯀꯤ ꯁꯛꯂꯣꯟ ꯂꯥꯡꯂꯤ ꯅꯨꯡꯁꯤꯠꯅ ꯁꯥꯍꯨꯝ ꯀꯟꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯊꯋꯥꯟꯊꯥꯒꯤ ꯊꯥꯃꯩꯗꯨꯗ ꯁꯤꯜꯂꯛꯂꯤ ꯀꯨꯔꯥꯎ ꯃꯈꯣꯡ ꯑꯗꯥꯏꯗ ꯁꯣꯠ ꯕ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯇꯝꯅꯕꯣꯏ ꯀꯤꯕꯣꯏ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯏ ꯃꯔꯛꯁꯤꯗ ꯁꯤꯠꯂꯨꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯍꯤꯡꯒꯥꯏ ꯃꯅꯝꯁꯨ ꯀꯟꯅ ꯅꯝꯂꯤ ꯇꯧꯔꯤꯕꯗꯣ ꯊꯦꯝꯕꯨꯡꯅ ꯑꯀꯣꯏꯕꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯐꯠ ꯂꯥꯎꯅ ꯂꯥꯟꯈꯤꯕ ꯃꯥꯟꯕꯒꯤ ꯁꯥꯍꯨꯝ ꯃꯉꯣꯟꯗ ꯐꯪꯉꯤ ꯇꯣꯝꯆꯧꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯃꯤꯠ ꯑꯅꯤꯗꯨꯅ ꯁꯨꯛꯇꯣꯛꯄ ꯃꯈꯩ ꯌꯦꯡꯂꯤꯗꯨꯅ ꯊꯦꯝꯕꯨꯡꯅ ꯏꯇꯥꯎ ꯇꯣꯝꯆꯧ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯃꯄꯥꯜꯂꯥꯅ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯧꯅ ꯇꯧꯏ ꯇꯣꯝꯆꯧꯅ ꯈꯨꯝꯃꯛꯏ ꯄꯛꯇꯦꯗ ꯅꯪꯅ ꯉꯥꯡꯕꯁꯦ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯅ ꯀꯤꯕꯅ ꯀꯤꯕꯅꯤ ꯀꯤꯒꯟꯗꯕ ꯅꯪꯅ ꯀꯤꯕꯁꯤꯗꯤ ꯄꯛꯆꯕ ꯈꯔ ꯋꯥꯠꯂꯤ ꯃꯤꯅ ꯀꯤꯕꯁꯤꯕꯨ ꯃꯐꯝ ꯃꯇꯝ ꯍꯥꯏꯅ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯅꯦ ꯇꯣꯝꯆꯧꯅ ꯀꯤꯕ ꯍꯥꯏꯕꯁꯦ ꯑꯃꯝ ꯑꯊꯦꯡꯗꯨꯅꯤ ꯍꯧꯖꯤꯛꯅ ꯅꯨꯃꯤꯠ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ
ꯃꯁꯤꯗ ꯅꯪꯅ ꯀꯤꯅꯤꯅ ꯀꯤꯔꯤꯁꯤꯕꯨ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯁꯨꯝꯅ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀ꯭ꯋꯥꯛ ꯁꯪꯒꯨ ꯑꯃ ꯍꯧꯅꯗꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯛꯂꯒ ꯎꯔꯥꯎ ꯃꯁꯥꯁꯤꯡꯗꯨꯗ ꯇꯣꯡꯂꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯈꯣꯡꯉꯤ꯫ ꯈꯪꯍꯧꯗꯅ ꯀ꯭ꯋꯥꯛꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯤꯗꯨꯅ ꯃꯁꯥꯗ ꯇꯣꯡꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯣꯞ ꯀꯦꯟꯗꯨꯅ ꯇꯥꯔꯛꯑꯦ꯫ ꯀ꯭ꯋꯥꯛꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯃꯄꯥꯗꯣ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯁꯦꯡꯒꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥꯗꯨꯃꯛꯅꯤ꯫ ꯀ꯭ꯋꯥꯛ ꯑꯁꯤꯕꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯈꯣꯡꯂꯤ꯫ ꯈꯣꯡꯕꯁꯨ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯈꯣꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯀ꯭ꯋꯥꯛ ꯑꯃ ꯑꯁꯤꯕ ꯀ꯭ꯋꯥꯛꯇꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯀ꯭ꯋꯥꯛ ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯂꯥꯛꯅ ꯈꯣꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯇꯩ ꯀ꯭ꯋꯥꯛꯁꯤꯡꯗꯨꯅ ꯄꯥꯏꯈ꯭ꯔꯒ ꯀ꯭ꯋꯥꯛ ꯑꯁꯤꯕꯗꯣ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯦꯝꯕꯨꯡꯗꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯇꯨꯅ ꯀ꯭ꯋꯥꯛ ꯑꯁꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅꯇ ꯂꯩ꯫ ꯇꯣꯝꯆꯧꯅ "ꯀꯩꯗꯧꯔꯦ? ꯅꯪꯅ ꯀꯟꯅ ꯅꯤꯛꯏꯗꯨꯅ?" ꯊꯦꯝꯕꯨꯡꯅ ꯈꯨꯝꯃꯛꯏ꯫ "ꯅꯪꯕꯨ ꯃꯤꯠ ꯇꯥꯡꯕ꯭ꯔꯥ? ꯅꯃꯥꯡꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯎꯗꯕ꯭ꯔꯥ?" ꯇꯣꯝꯆꯧ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ "ꯀꯔꯤꯅꯣ ꯅꯪꯅ ꯐꯤꯡꯀꯠꯇꯨꯅꯒ ꯑꯩꯉꯣꯟꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯁꯥꯎꯔꯛꯏꯗꯨꯅ? ꯑꯩꯅ ꯀꯤꯔꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯀꯔꯦꯝꯅꯔꯤꯗꯨꯅ ꯀꯔꯤꯒꯤ? ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯦ꯫ ꯅꯪꯅ ꯐꯠꯇꯅ ꯈꯜꯂꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯅꯤ? ꯇꯣꯛꯑꯁꯦ, ꯌꯥꯔꯦ, ꯑꯩ ꯃꯤꯀꯤꯊꯤ ꯑꯣꯏꯔꯦ, ꯏꯁꯥꯅ ꯌꯥꯔꯦ꯫ ꯑꯩ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯇꯧꯗꯣꯏꯕ ꯊꯕꯛꯁꯦ ꯌꯥꯎꯕ ꯉꯝꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡꯗꯣ ꯐꯤꯡꯀꯠꯂꯒ ꯆꯠꯈꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯆꯧꯗꯣ ꯍꯣꯏ ꯃꯥꯏ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯇꯣꯝꯆꯧꯅ "ꯁꯥꯎꯅꯤꯡꯂꯒ ꯁꯥꯎꯖꯧ, ꯆꯠꯅꯤꯡꯂꯒ ꯆꯠꯆꯧ, ꯅꯋꯥ ꯂꯧꯗꯦ꯫ ꯃꯤꯅ ꯆꯨꯝꯅ ꯍꯥꯏꯔꯁꯨ ꯅꯪꯅꯕꯨ ꯂꯥꯟꯅ ꯈꯜꯂꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯅꯋꯥ ꯂꯧꯗꯦ꯫ ꯆꯠꯅꯤꯡ ꯆꯠꯆꯧ, ꯑꯩꯁꯨ ꯈꯥꯝꯃꯣꯏ꯫ ꯅꯪꯗꯧꯅ ꯃꯤꯀꯤꯊꯤ ꯅꯠꯇꯦ ꯑꯩ, ꯏꯊꯟꯇ ꯑꯗꯨꯝ ꯄꯥꯡꯍꯧꯔꯒꯦ." ꯌꯣꯄꯥꯛ ꯂꯧꯕ ꯆꯠꯈꯤꯕ ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣꯗꯨꯅ ꯃꯔꯣꯜ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ꯫ ꯌꯣꯄꯥꯛꯅ ꯅꯟꯗꯨꯅ ꯁꯤꯈ꯭ꯔꯕꯔꯥ ꯈꯪꯗꯦ꯫ "ꯄꯥꯏꯈꯣꯝꯕ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯩꯗꯤ ꯋꯥꯔꯦꯗ." ꯇꯣꯝꯆꯧ ꯃꯆꯤꯟꯗ ꯃꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯤ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ꯫ ꯉꯁꯤꯒꯤ ꯃꯤꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕ, ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯩꯗꯤ ꯀꯤꯕꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯦ꯫ ꯅꯤꯡꯉꯥꯏ ꯇꯧꯒꯟꯈ꯭ꯔꯕ, ꯉꯥꯃꯣꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯐꯥꯎꯕ ꯉꯥꯃꯣꯛ ꯆꯥꯒꯦ, ꯉꯥꯃꯣꯛ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯅꯗꯦ, ꯃꯈꯣꯜ ꯃꯋꯥ ꯇꯥꯗꯦ꯫ ꯈꯔ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯑꯁꯤꯕ ꯁꯪꯕ ꯁꯦꯡꯒꯣꯏ ꯍꯣꯏꯗ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯃꯤꯀꯣꯛ ꯑꯃꯃꯝ ꯆꯠꯅꯈꯤ꯫ ꯑꯇꯩꯅ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯨꯝ ꯑꯃꯗ ꯂꯩꯕ ꯅꯥꯎꯕ ꯀꯧꯕ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯃꯅꯥꯎꯄꯥ ꯈꯣꯝꯕ ꯀꯧꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯈꯣꯝꯕ, ꯇꯥꯆꯧ, ꯍꯣꯔꯦꯟ ꯃꯪꯗ ꯏꯆꯦ ꯁꯦꯡꯒꯣꯏ ꯂꯥꯛꯆꯅꯤ." "ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ ꯇꯥꯆꯧ, ꯑꯩ ꯌꯥꯝ ꯀꯤꯌꯦꯕ." "ꯅꯪꯗꯤ ꯃꯥ ꯇꯥꯟꯅꯔꯒ ꯂꯥꯛꯅꯗꯥꯏ? ꯃꯥꯒꯤ ꯑꯈꯣꯏꯕ ꯁꯝꯂꯥꯡꯗ ꯁꯝꯅꯞꯄꯤ ꯂꯪꯁꯤꯜꯂꯤꯗꯨꯗꯤ ꯅꯞꯅꯕ." "ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ." "ꯇꯥꯆꯧ, ꯅꯪ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯅꯣꯕ." "ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ?" "ꯀꯔꯤꯕꯣ? ꯉꯁꯥꯏꯒꯤꯗꯣ?" "ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯎ ꯃꯆꯥꯗ ꯏꯆꯦ ꯁꯦꯡꯒꯣꯏꯅ ꯌꯥꯟꯗꯨꯅ ꯂꯩꯕꯗꯣ." "ꯎꯍꯧꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯁꯪ ꯎꯗꯨꯅ ꯂꯩ." "ꯀꯤꯖꯕ꯭ꯔꯥ ꯅꯪ? ꯀꯤꯗ꯭ꯔꯗꯤ ꯃꯔꯩꯗꯨꯅ ꯁꯥꯡꯅ ꯍꯦꯛ ꯇꯤꯡꯊꯣꯛꯂꯗꯅ ꯑꯉꯥꯡ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ, ꯃꯃꯤꯠꯇꯨꯗꯤ ꯂꯥꯎꯊꯣꯛꯈꯩ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩ꯫
ꯑꯩꯗꯤ ꯀꯤ ꯃꯨꯟꯅ ꯌꯦꯡꯕ ꯃꯤꯁꯥꯟꯅꯕꯒ ꯀꯤꯖꯩ ꯍꯣꯔꯦꯟ ꯃꯥ ꯅꯪꯒꯤ ꯃꯪꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯌꯥꯝ ꯀꯤ ꯍꯥꯏꯕ ꯇꯥꯆꯧ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎꯄꯥꯕꯨ ꯀꯤꯅꯕ ꯂꯥꯛꯅꯔꯤ ꯃꯉꯣꯟꯗꯗꯤ ꯑꯀꯤꯕꯗꯣ ꯑꯀꯤꯕꯒꯤ ꯃꯊꯣꯏ ꯍꯥꯞꯂꯕꯁꯨ ꯃꯅꯥꯎꯄꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯌꯥꯝꯕꯗꯤ ꯅꯨꯡꯉꯥꯏꯕꯣꯏ ꯐꯥꯎꯏ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯌꯣꯄꯥꯛ ꯂꯧꯅꯤ ꯆꯠꯈꯤꯕ ꯄꯥꯏꯈꯣꯝꯕꯗꯨꯁꯨ ꯌꯣꯄꯥꯛꯇꯨ ꯄꯥꯏ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯣ ꯈꯔꯁꯨ ꯁꯣꯡꯉꯤ ꯋꯥꯇꯣꯜ ꯑꯃꯒ ꯈꯨꯈ꯭ꯔꯕ ꯂꯥꯏꯔꯤꯛꯇꯨꯗ ꯋꯥꯇꯣꯟꯁꯤꯡꯗꯣ ꯂꯦꯡꯒꯣꯟꯅꯩ ꯋꯥꯇꯣꯜꯅ ꯅꯣꯡꯃꯗꯣꯜ ꯇꯦꯝꯁꯤꯡꯅ ꯍꯧꯕ ꯂꯥꯏꯔꯤꯛꯇꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄ ꯃꯥꯟꯕꯒꯤ ꯁꯥꯎꯝ ꯑꯃ ꯃꯁꯥꯗ ꯐꯪꯂꯛꯏ ꯇꯍꯥꯗꯅ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡꯅꯤ ꯁꯥꯎꯝ ꯑꯗꯣ ꯀꯅꯥꯅꯣ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯣ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯨꯕꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯕ ꯎꯔꯦ ꯃꯊꯟꯇ ꯁꯣꯟꯖꯩ ꯄꯥꯏꯈꯣꯝꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯅꯔꯥ ꯄꯥꯏꯈꯣꯝꯕꯗꯣ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯃꯥꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯦ ꯑꯃꯨꯛꯁꯨ ꯈꯔ ꯆꯠꯂꯒ ꯑꯃꯨꯛꯁꯨ ꯃꯃꯥꯡꯗ ꯐꯪꯈꯤꯕ ꯁꯥꯎꯝꯗꯣ ꯑꯃꯨꯛ ꯐꯪꯕ ꯍꯧꯔꯛꯑꯦ ꯍꯟꯗꯛꯃꯨꯛꯅ ꯆꯠꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯁꯝꯂꯒ ꯆꯠꯈꯤꯕꯗꯧꯅ ꯇꯧꯋꯦ ꯄꯥꯏꯈꯣꯝꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯠꯇ꯭ꯔꯦ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯅꯤ ꯄꯥꯏꯈꯣꯝꯕ ꯄ꯭ꯔꯞ ꯊꯨꯅ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯉꯤ ꯈꯪꯍꯧꯗꯅ ꯋꯥꯄꯜ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯃꯥꯒꯤ ꯃꯅꯥꯗ ꯇꯥꯔꯝꯃꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯈꯣꯟꯊꯣꯛꯅꯤ ꯋꯥꯄꯜꯗꯒꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯑꯩꯕꯨ ꯇꯧꯊꯣꯛꯄꯤꯒꯅꯨ ꯑꯩ ꯈꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯩꯖꯒꯦ ꯁꯝꯅ ꯆꯞ ꯌꯨꯡꯉꯤ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤꯗꯨꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯑꯃꯨꯛꯇꯪ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯦ ꯃꯍꯥꯛ ꯈꯪꯉꯤ ꯃꯅꯥꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯉꯁꯤ ꯑꯌꯨꯛ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯁꯦꯡꯒꯣꯏꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯁꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯥꯅꯤ ꯁꯦꯡꯒꯣꯏꯅꯤ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒꯤ ꯇꯦꯡꯊꯥꯈꯣꯟ ꯇꯥꯍꯩꯕ ꯉꯝꯗꯦ ꯈꯨꯔꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯠꯂꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤꯕꯗꯣ ꯃꯁꯛ ꯎꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯈꯣꯟꯖꯦꯜꯇꯅꯤ ꯇꯥꯔꯤꯕ ꯅꯤꯛ ꯂꯥꯎꯏ ꯇꯞꯅ ꯆꯠꯂꯝꯕꯗꯒꯤ ꯆꯠꯄꯣꯏ ꯆꯠꯂꯦ ꯂꯥꯏꯔꯤꯛꯁꯤꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯉꯥꯡꯂꯝꯕ ꯁꯦꯡꯒꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯀꯟꯈꯠꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯋꯥꯡꯅ ꯅꯨꯄꯥꯗꯧꯅ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯂꯩꯕꯥꯛ ꯂꯩꯔꯣꯜꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯕ ꯅꯍꯥꯛ ꯅꯁꯥ ꯍꯤꯡꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯉꯨ ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯆꯦꯟꯆꯠ ꯁꯦꯡꯒꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯅꯥꯗ ꯂꯣꯏꯅ ꯇꯥꯏ ꯑꯁꯨꯝ ꯇꯧꯅ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯨꯔꯥꯎ ꯃꯈꯣꯡ ꯑꯗꯣ ꯌꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈꯣꯝꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯛꯅ ꯅꯤꯡꯁꯥꯁꯨ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯆꯧꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯌꯣꯄꯥꯛ ꯂꯧꯅꯤ ꯆꯠꯈ꯭ꯔꯒ ꯑꯗꯨ ꯀꯨꯏꯔꯩꯗꯨꯅ ꯀꯔꯤꯒꯤ ꯄꯥꯏꯈꯣꯝꯕꯗꯣ ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯌꯣꯄꯥꯛꯀ ꯂꯥꯏꯔꯤ ꯇꯥꯎ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯈꯨꯔꯥꯎ ꯃꯈꯣꯡꯗꯒꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯀꯅꯨ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯇꯧꯊꯣꯛꯂꯕꯗꯤ ꯈꯨꯊꯤꯅꯤ ꯍꯥꯏ ꯇꯣꯝꯆꯧꯅ ꯑꯃꯁꯨ ꯀꯤꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯊꯦꯝꯕꯨꯡꯒꯤ ꯃꯇꯨꯡꯗ ꯅꯪ ꯑꯃꯨꯛ ꯇꯧꯔꯛꯑꯕ꯭ꯔꯥ ꯍꯥ ꯄꯥꯏꯈꯣꯝꯕ ꯇꯣꯝꯆꯧꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯦ ꯃꯒꯨꯟ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯅꯦ ꯑꯗꯨꯅ ꯋꯥꯅ ꯆꯦꯜꯂꯛꯄꯒ ꯉꯥꯡꯂꯛꯏꯕꯗꯨꯒ ꯈꯣꯏꯗꯧ ꯊꯤꯠꯂꯕꯅꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ
ꯑꯁꯤꯕ ꯃꯤꯅ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯗꯣꯏꯅꯣ ꯑꯃꯨꯛꯇ ꯈꯜꯂ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯅꯪꯁꯨ ꯊꯋꯥꯏ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯕꯅꯤ ꯏꯇꯥꯎ ꯇꯥꯅꯤꯡꯗ꯭ꯔꯦꯗ ꯑꯣꯏꯗ ꯄꯥꯗꯕ ꯅꯪꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯎ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗꯕ꯭ꯔꯥ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯀꯃꯥꯏꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕ ꯋꯥꯐꯝꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝ ꯍꯜꯂꯒꯦ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯣ ꯑꯗꯨꯕꯨ ꯌꯣꯄꯥꯛꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯄꯨꯔꯒꯦ ꯍꯩ ꯄꯥꯡꯗꯕ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯀꯗꯥꯏ ꯌꯣꯄꯥꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯆꯠꯅꯕꯤꯁꯤ ꯀꯃꯥꯏꯅ ꯁꯃꯥꯏ ꯂꯩꯗꯨꯅ ꯄꯥꯡꯂꯝꯗꯅ ꯆꯠꯀꯅꯤ ꯅꯪ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯂꯗꯤ ꯇꯧꯖꯧꯔꯣ ꯁꯦ ꯌꯣꯄꯥꯛꯁꯦ ꯂꯍꯧꯔꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯅꯥꯏ ꯑꯩ ꯐꯅꯕ ꯇꯧꯖꯍꯧꯔꯒꯦ ꯅꯪꯅ ꯌꯣꯄꯥꯛꯄꯨꯗꯤ ꯂꯍꯧꯔꯦ ꯍꯥꯏꯕꯕꯨ ꯑꯩ ꯌꯨꯝꯗꯗꯤ ꯍꯟꯖꯤꯟꯈꯤꯔꯣꯏ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗ ꯄꯥꯎꯗꯝꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈꯣꯝꯕ ꯑꯗꯣ ꯇꯥ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗꯨꯗ ꯄꯥꯎꯗꯝꯕ ꯆꯠꯈ꯭ꯔꯦ ꯇꯣꯝꯆꯧꯅ ꯅꯨꯄꯥ ꯊꯣꯛꯇꯕꯁꯤꯡꯁꯤꯗꯤ ꯇꯛꯁꯤ ꯁꯣꯜꯍꯧꯏ ꯄꯥꯏꯈꯣꯝꯕꯗꯤ ꯈꯨꯟꯒꯤ ꯃꯆꯤꯟ ꯆꯠꯄꯁꯤꯡꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯕ ꯆꯠꯈꯤ ꯇꯣꯝꯆꯧꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯗ꯭ꯔꯤꯡ ꯂꯩꯕꯥꯛꯇꯣ ꯇꯧꯗꯧꯒꯤ ꯀ꯭ꯋꯥꯛ ꯑꯁꯤꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯍꯥꯟꯅ ꯌꯣꯄꯥꯛꯇꯨꯅ ꯀꯣꯊꯣꯛꯏ ꯀ꯭ꯋꯥꯛ ꯑꯁꯤꯕꯗꯣ ꯀꯣꯊꯣꯛꯂꯒ ꯈꯔ ꯂꯥꯞꯇꯛꯅ ꯂꯪꯏ इखंग खंगौदना नोंमदोल अतियादा मियेंग शानबा साहिंग नायिंग चाबा नोंमदो तेमसिंगना पाइबा ngamba langja kuba chekla dusu khongli chekla masu anirak ahumlak langna khongi chekla magi khonjel targa charangnaba phawba hore tomchou masada adubu kwa kasiba ma leibaduna saing aying leiba mafam thiba lakpani khalle magi charangnabado hek themjinbaga hujikti khutta yopak tu pai kurau mukhongduda lebak tawge tawe ahanba yotha hogalakpa safu umana magi mukhutuda mukhibdongna tawe aduga lebak ado yot tawbugi mot makhong yet thangbugi khongsagi saruk singduda oina soibadagi yansille ayo khangautre karamna mukhongduda safu kana yansinkhibano aiba sathina kanna yansinke makhutta pairamba yopak ado thadore aduga makhong asopado jejet paisille khongbi yet thangmadudi tharak yale madugi chaina khangbada ungima ingang paktaknare ina ikhongoina ngangna chele ayo ima haiduna chaina khangbu ngamdeduna kanna laure ayo mana dumna lawdu tabada manak adai leba mi singsu tarduna kaidobu yarabunu haiduna pakhatuna chensilai mayam chensilaktuna asopadu laikane taibung wakhal takidre tomchaudi chaina duna heman kiduna masa pumba pungpung pungsinkre mayamna mabu kauribado mak manana tade matamduda ma wantharingi wakhal taduna leiringi mangatenba mamangi mangduda ma kurau mukhongduda sengoina leptuna leiribado ure aduga tomchau yengna mamit mana sangtoktu naire karigumba amukasu malem lekan tauge khallaba yopaksina nathapak tian silak igi iram phatle khang kanagi ayaba yargana nangna mafamsida yopak yaliba nathwai mangningdrabadi mafamsida doktuna thuna chatkro karigumba he tonglaba handakti nangi thawai ai khuchina lawgani aduga nangu ai khuttagi kanbina kana leiroi sengoi wahi sing chairam laga mangki sengoi na mangki baga wakhal taram daba tomcho wakhal tare adubu ma wangang badi thoklamde momit manado chaptingna mathakta yengkhatuna le tomcho gi mama
ꯂꯥꯏꯕꯤꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯋꯥꯏ ꯋꯥꯔꯦ꯫ ꯑꯈꯪ-ꯑꯍꯩ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯏꯕ ꯍꯣꯡꯕ ꯂꯥꯛꯇꯨꯅ ꯂꯥꯌꯦꯡꯂꯦ꯫ ꯃꯤꯍꯨꯜꯗꯨ ꯄꯥꯏꯕꯗ ꯈꯪꯂꯦ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒꯤ ꯁꯥꯐꯨ ꯃꯁꯥꯗ ꯐꯪꯂꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯃꯥꯏꯕ ꯍꯣꯡꯕꯅ ꯏꯁꯤꯡꯗ ꯂꯩꯋꯥ ꯁꯣꯜꯂꯒ ꯄꯤꯊꯛꯄꯗꯒꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯝꯕꯗꯣ ꯐꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯋꯥ ꯑꯃ ꯁꯣꯟꯕꯗꯒꯤ ꯏ ꯈꯞꯈ꯭ꯔꯦ꯫ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡ ꯑꯗꯣ ꯊꯛꯂꯨꯕꯗꯒꯤ ꯃꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯏꯕ ꯍꯣꯡꯕꯗꯣ ꯃꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯂꯥꯛꯂꯒ ꯉꯁꯤꯗꯤ ꯇꯠꯅꯕ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯂꯦ꯫ ꯌꯣꯄꯥꯛ ꯇꯧꯗꯨꯅ ꯀꯨꯔꯥꯎ ꯃꯈꯣꯡꯗ ꯆꯠꯅꯕꯤꯒꯤ ꯊꯧꯔꯝ ꯄꯥꯡꯕꯗꯣ ꯉꯁꯤꯗꯤ ꯄꯥꯡꯂꯔꯣꯏꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯧꯔꯨꯔꯒꯗꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤ꯫ ꯍꯧꯖꯤꯛꯇꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ꯫ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯈꯔꯁꯨ ꯑꯐꯥꯎ ꯁꯥꯕ ꯃꯤꯌꯥꯏ ꯆꯜꯂꯛꯂꯕ ꯑꯃꯨꯖꯥꯎꯅ "ꯀꯩꯅꯣꯗ ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ? ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯃꯐꯝꯗꯣ ꯇꯧꯊꯣꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯂꯩꯀꯥꯏꯁꯦ ꯀꯅꯥꯝꯇ ꯂꯩꯕ ꯉꯝꯂꯔꯣꯏꯗ꯫ ꯑꯀꯤ ꯑꯈꯪꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯅꯤ"꯫ ꯃꯥꯏꯕ ꯍꯣꯡꯕꯅ "ꯑꯀꯤꯕꯗꯤ ꯀꯨꯏꯔꯦ ꯉꯁꯥꯏꯅ ꯅꯨꯄꯤꯁꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯥꯒꯤ ꯑꯩꯕꯤ ꯊꯋꯥꯏꯅ ꯍꯦꯛ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯥꯗꯤ ꯀꯨꯏꯔꯦ ꯁꯥꯐꯣꯡꯈꯤꯕ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯑꯃꯗ꯫ ꯑꯔꯥꯏꯕ ꯏꯆꯝ ꯆꯝꯕ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯃꯗꯤ ꯅꯠꯇꯦ, ꯃꯔꯧ ꯂꯩꯕ ꯁꯦꯡꯒꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅꯤ"꯫ ꯑꯃꯨꯖꯥꯎꯅ ꯈꯨꯝꯃꯦ꯫ "ꯊꯋꯥꯏ ꯁꯥꯐꯣꯡꯕ ꯍꯧꯔꯦ ꯍꯥꯏꯕ? ꯍꯩ ꯃꯥꯏꯕ ꯅꯍꯥ, ꯅꯪꯅ ꯐꯅꯕ ꯇꯧ꯫ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯌꯥꯝ ꯂꯥꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯅ ꯉꯥꯛꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯩꯒꯤ ꯋꯥꯗꯤ ꯅꯊꯧ ꯐꯖꯅ ꯇꯧ"꯫ ꯑꯃꯨꯖꯥꯎꯒꯤ ꯋꯥꯗꯨꯗ ꯍꯣꯡꯕꯗꯣ ꯋꯥ ꯉꯥꯡꯗꯧꯕ ꯇꯜꯂꯦ꯫ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯗꯤ ꯑꯣꯏ꯫ ꯂꯩꯕꯥꯛ ꯇꯧꯁꯤ ꯀꯔꯝ, ꯇꯧꯔꯨꯔꯒꯅ ꯀꯔꯤ? ꯇꯧꯕꯨ ꯇꯧꯔꯨꯔꯕ ꯑꯅꯤꯗꯨ ꯊꯣꯏꯅ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯔꯣꯏ, ꯆꯞ ꯃꯥꯟꯅꯒꯅꯤ ꯈꯜꯂꯤ ꯑꯍꯣꯡꯕ ꯂꯩꯇꯅ꯫ ꯇꯧꯒꯦꯇ ꯉꯝꯕ ꯃꯤꯔꯦꯜꯅꯤ, ꯏꯆꯝ ꯆꯝꯕ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜ ꯅꯠꯇꯦ꯫ ꯇꯣꯝꯆꯧꯕꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯆꯩꯅꯥ ꯑꯃ ꯄꯤꯕ ꯉꯝꯂꯒ ꯉꯁꯤꯒꯤ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯗ ꯀꯨꯔꯥꯎ ꯃꯈꯣꯡꯁꯦ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯨꯛꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯥ ꯈꯪꯂꯦ꯫ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯜꯂꯒ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯥ ꯌꯥꯝ ꯋꯥꯅ ꯈꯥꯡꯕ ꯇꯥꯏ ꯈꯜꯂꯦ꯫ ꯍꯣꯡꯕꯁꯨ ꯏꯆꯝ ꯆꯝꯕ ꯃꯥꯏꯕꯗꯤ ꯅꯠꯇꯦ, ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯇꯉꯥꯏ ꯐꯗꯅ ꯋꯥꯔꯦꯞꯁꯦ ꯂꯧꯔꯨꯕꯅꯤ꯫ ꯐꯠꯇꯕ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯁꯥꯐꯣꯡꯕ ꯍꯧꯔꯦ꯫ ꯃꯥꯅ ꯌꯧꯗꯕ ꯃꯐꯝ ꯂꯩꯇꯦ꯫ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯤꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒꯤ ꯃꯌꯥꯏꯗꯣ ꯄꯨꯊꯣꯛꯇꯨꯅ ꯏꯆꯝ ꯆꯝꯕ ꯃꯤꯕꯨ ꯑꯣꯠꯅꯤꯡꯉꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯍꯣꯡꯕꯅ ꯍꯥꯏꯕꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯌꯥꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯊꯥꯡ ꯅꯥꯏꯅ ꯐꯖꯇꯣꯝꯕꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ, ꯁꯦꯡꯒꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯂꯩꯔꯣꯟ ꯆꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯇꯝ ꯑꯍꯨꯝꯃꯨꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯁꯪꯕ ꯍꯥꯏꯗꯨꯅ ꯊꯤꯡꯕ ꯉꯝꯂꯨꯅꯤ ꯀꯔꯝꯅ ꯇꯥꯏꯕꯪꯅ? ꯈꯨꯕꯥꯝꯅꯨꯡꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯕ ꯇꯨꯔꯦꯜ ꯂꯩꯉꯣꯏ ꯀꯧꯕꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯃꯇꯝ ꯀꯧꯏ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯒꯤ ꯃꯪꯂꯛꯄ ꯅꯣꯡ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯃꯪꯂꯒ ꯂꯩꯕꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯥꯗꯤ ꯃꯊꯥꯗ ꯑꯣꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯜꯂꯤꯉꯩꯗꯒꯤ ꯂꯥꯡꯅꯔꯛꯇ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯀ ꯇꯥꯁꯤꯟꯕꯒ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯃꯤ ꯑꯃꯇ ꯐꯥꯎꯕ ꯆꯠꯅꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯠꯇ ꯐꯥꯎꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯄꯩ ꯃꯄꯩ ꯃꯔꯛꯇꯨꯗꯒꯤ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯤꯊꯣꯛꯆꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯉꯁꯤꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯤ ꯑꯌꯥꯝꯕ ꯆꯥꯛꯉꯟ ꯆꯥꯔꯒ ꯇꯨꯝꯅꯩ꯫ ꯅꯥꯎꯕ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯅꯥꯎꯕꯅ ꯃꯅꯥꯎꯄꯥ ꯈꯣꯡꯕꯗꯣ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯥꯛꯅꯈꯤꯕꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯈꯣꯝꯕꯗꯤ ꯉꯟꯇꯥꯅ ꯇꯨꯝꯕ ꯆꯪꯈꯤ꯫
ꯑꯗꯨꯕꯨ ꯅꯥꯎꯕꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯃꯩꯉꯥꯜꯗꯨꯗ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯅꯕ ꯃꯥꯒꯤ ꯊꯋꯥꯏꯅ ꯇꯥꯖꯕ ꯆꯩꯇꯦꯛ ꯑꯗꯣ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯏꯠꯂꯤ꯫ ꯃꯄꯥ ꯄꯥꯟꯗꯨꯝꯗꯤ ꯃꯤꯀꯣꯛ ꯑꯃꯃꯝ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯁꯪꯕ ꯆꯠꯈꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯃ ꯃꯈꯣꯏꯒꯤ ꯃꯃꯥ ꯇꯈꯦꯜꯂꯩꯅꯤ꯫ ꯇꯈꯦꯜꯂꯩꯅ "ꯅꯥꯎꯕ, ꯅꯪ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯥ? ꯉꯜꯂꯤꯗ ꯏꯃꯥ, ꯅꯄꯥꯁꯨ ꯑꯍꯤꯡ ꯍꯜꯂꯛꯑꯣꯏ, ꯏꯃꯥꯗꯤ ꯇꯨꯝꯕ ꯆꯪꯂꯅꯤ꯫ ꯅꯪꯅ ꯇꯨꯝꯈꯤꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯊꯣꯛꯄ ꯇꯧꯖꯍꯧꯔꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯆꯩꯇꯦꯛꯁꯦ ꯏꯠꯍꯧꯈꯤꯒꯦꯕ꯫ ꯑꯗꯣ ꯄꯪꯊꯦꯡ ꯊꯦꯡꯅꯗꯤ ꯂꯩꯔꯅꯨ, ꯅꯪꯁꯨ ꯉꯟꯇꯥꯅ ꯇꯨꯝꯃꯣꯀꯣ꯫ ꯇꯨꯝꯃꯝꯗꯥꯏꯗ ꯃꯩꯒꯗꯣ ꯃꯐꯝ ꯆꯥꯅ ꯊꯥꯜꯂꯝꯃꯨ꯫ ꯍꯣꯏꯑꯕ, ꯅꯪꯒꯤ ꯍꯣꯏ ꯍꯥꯏꯔꯒ ꯊꯣꯛꯄ ꯑꯃ ꯇꯧꯕꯗꯣ ꯌꯥꯔꯣꯏꯀꯣ꯫ ꯌꯦꯡꯉꯝꯃꯨ ꯐꯖꯅ, ꯅꯍꯥꯟꯃꯨꯛꯁꯨ ꯀꯥꯡꯈꯜ ꯃꯩ ꯆꯥꯛꯀꯦ ꯇꯧꯕꯗꯣ ꯁꯝꯅꯥꯗ ꯂꯤꯠꯂꯤꯗꯨꯅꯤ꯫ ꯏꯃꯥ, ꯇꯨꯝꯃꯨꯔꯣ, ꯑꯩ ꯐꯖꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯦ꯫ ꯇꯈꯦꯜꯂꯩ ꯃꯥꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯥꯎꯕꯅ ꯆꯩꯇꯦꯛꯇꯨ ꯄꯥꯏ ꯏꯠꯇꯨꯅ ꯂꯩꯍꯧꯏ ꯊꯥꯡꯖꯧꯗꯨꯒ꯫ ꯅꯨꯃꯤꯗꯥꯡꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯆꯩꯇꯦꯛ ꯑꯗꯣ ꯏꯠꯂꯗꯨꯅ ꯂꯩ ꯅꯥꯎꯕꯗꯣ꯫ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯌꯨꯝꯒꯤ ꯑꯍꯣꯕ ꯁꯥꯏꯖꯤꯟꯗꯒꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯇꯥꯡꯅ ꯂꯤꯠꯁꯤꯜꯂꯛꯏ꯫ ꯎꯅ ꯋꯥꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯐꯪꯕꯗ ꯊꯣꯛꯂꯛꯄ ꯃꯤꯔꯕ ꯈꯣꯟꯖꯦꯜ ꯃꯍꯥꯛ ꯃꯅꯥꯗ ꯇꯥꯏ꯫ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯃꯥꯕꯨꯁꯨ ꯍꯦꯛ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯀꯌꯥꯗꯤ ꯀꯤꯒꯟꯗꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯊꯋꯥ ꯋꯥꯁꯥꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯇꯧꯏ꯫ ꯏꯁꯩꯗꯨꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯆꯤꯟꯗ ꯉꯪꯕ ꯂꯦꯞꯄꯝꯗꯦ꯫ ꯃꯥꯒꯤ ꯇꯨꯡꯏꯟꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯒꯤ ꯃꯇꯧ ꯇꯝꯂꯗꯨꯅ ꯏꯁꯩ ꯉꯪꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜꯕꯨꯅ ꯅꯝꯊꯔꯝꯂꯒ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯏ꯫ ꯅꯥꯎꯕ, ꯏꯁꯩ ꯉꯪꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯅꯥꯎꯕ ꯉꯛꯂꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯍꯧꯖꯤꯛꯄꯨ ꯏꯁꯩ ꯉꯪꯂꯛꯂꯤꯕꯁꯦ ꯀꯗꯣꯝꯗꯒꯤꯅꯣ, ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯁꯛꯂꯛꯄꯗꯤ ꯃꯥꯜꯂꯦ꯫ ꯃꯈꯣꯜꯗꯣ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯥꯎꯕꯅ "ꯀꯅꯥꯅꯣ ꯃꯤꯒꯤ ꯌꯦꯅꯈꯥꯁꯤꯗ ꯑꯩꯒꯤ ꯏꯇꯧꯒ ꯇꯝꯗꯅ ꯏꯁꯩꯒ ꯉꯪꯂꯗꯅ?" ꯃꯤꯠꯀꯤ ꯂꯥꯏꯈꯤꯗꯕ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ꯫ ꯃꯩꯁꯤꯡ ꯆꯪꯗꯕ ꯅꯥꯎꯕꯗꯣ ꯈꯨꯠꯇ ꯊꯥꯡꯖꯧꯗꯨ ꯄꯥꯏ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯩ ꯄꯥꯏ꯫ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯂꯦꯞꯄ ꯅꯥꯏꯗꯦ, ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯈꯣꯡ ꯑꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯌꯦꯅꯈꯥ ꯇꯝꯅ ꯂꯥꯛꯄ ꯏꯁꯩ ꯉꯪꯂꯝꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯨꯁꯨꯛ ꯃꯨꯕ ꯍꯧꯗꯣꯡ ꯑꯃ ꯃꯃꯤꯠ ꯏꯂꯥꯎ ꯂꯥꯎꯈꯩ ꯌꯦꯅꯈꯥꯗꯨꯗ ꯂꯩꯕꯗꯣ ꯃꯩꯉꯥꯜꯗꯨꯗ ꯎꯔꯛꯏ꯫ ꯅꯥꯎꯕꯅ ꯀꯔꯦꯝꯅꯕꯣꯏ ꯍꯥꯏꯔꯛꯏ꯫ "ꯄꯥꯝꯕ ꯀꯩꯒꯤ? ꯃꯟꯗꯣꯝꯆꯥ ꯊꯣꯏ ꯍꯥꯏꯅꯔꯤꯕ ꯍꯧꯗꯣꯡ ꯅꯪ ꯑꯣꯏꯔꯦ꯫ ꯍꯧꯗꯣꯡꯅꯕꯨ ꯀꯃꯥꯏꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯁꯩ ꯉꯪꯗꯣꯏꯅꯣ? ꯑꯣꯏꯗꯕ ꯋꯥꯅꯤꯗ ꯃꯁꯦ." ꯅꯥꯎꯕꯅ ꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯃꯨꯛꯇꯪ ꯍꯧꯗꯣꯡꯗꯨꯅ ꯌꯥꯝ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯃꯥꯗꯤ ꯍꯧꯗꯣꯡꯁꯤꯅ ꯇꯧꯔꯤꯁꯦ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯈꯟ ꯃꯉꯣꯟꯗ ꯍꯧꯗꯣꯡ ꯑꯃꯅꯒ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄꯇꯥꯒꯨꯝ ꯊꯧꯗꯣꯡ ꯅꯨꯡ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯍꯧꯗꯣꯡꯗꯨ ꯇꯝꯅ ꯂꯪꯏ꯫ ꯃꯇꯝꯗꯨꯗ ꯃꯉꯥꯜ ꯂꯤꯁꯤꯡ ꯅꯥꯏꯔꯤ ꯑꯇꯤꯌꯥꯗ ꯅꯨꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨꯗ ꯍꯧꯗꯣꯡꯗꯨꯒꯤ ꯇꯨꯡꯗ ꯁꯦꯡꯒꯣꯏꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯥꯅꯤ, ꯁꯦꯡꯒꯣꯏꯅꯤ, ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯡꯒꯣꯏꯗꯤ ꯁꯤꯈ꯭ꯔꯦ꯫ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯁꯤꯗ ꯂꯦꯞꯂꯒ ꯂꯩꯒꯅꯤ? ꯑꯍꯤꯡꯕꯗꯒꯤ ꯇꯣꯈꯥꯏꯈ꯭ꯔꯕ ꯃꯍꯥꯛꯅ ꯑꯍꯤꯡꯕꯂꯛꯇ ꯇꯤꯟꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯅꯤ꯫ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯕꯒꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯇꯝꯅ ꯂꯥꯏ ꯑꯣꯏꯔꯔꯦ꯫ ꯀꯤꯔꯝꯗꯕ ꯅꯥꯎꯕꯗꯣ ꯁꯦꯡꯒꯣꯏ ꯎꯕꯗ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯦ꯫ ꯁꯦꯡꯒꯣꯏꯅ ꯅꯥꯎꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯁꯥꯏ ꯃꯥꯅ
ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯈꯣꯝꯕꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯥꯛꯅꯕꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯇꯝꯅꯅ ꯊꯣꯛꯂꯔꯕꯗꯨꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯥꯎꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯄꯥꯜꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯗꯤ ꯃꯥꯒꯤ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯈꯪꯉꯤ꯫ ꯍꯦꯟꯅ ꯈꯥꯗ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡ ꯇꯝꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯦ꯫ ꯅꯥꯎꯕ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯜꯂꯦ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥ ꯊꯣꯡ ꯂꯣꯟꯁꯤꯟꯕꯗ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯕꯤꯗꯣ ꯊꯣꯡꯕꯥ ꯑꯗꯨꯗ ꯃꯐꯝ ꯆꯥꯗꯨꯅ ꯆꯞꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯃꯔꯝ ꯑꯣꯏ ꯉꯥꯏꯍꯥꯛꯇꯤ ꯎꯡꯉꯤ, ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯆꯩꯅꯥꯗꯣ꯫ ꯐꯤꯗꯤꯡ ꯆꯣꯡꯉꯤ ꯃꯁꯥꯗꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯗꯣ ꯀꯟꯅ ꯅꯝꯃꯛꯏ, ꯍꯥꯡꯗꯣꯛ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯄꯥꯜꯗꯒꯤ, "ꯊꯣꯡ ꯍꯥꯡꯗꯣꯛ, ꯑꯩ ꯂꯥꯛꯑꯦ꯫ ꯅꯪꯅ ꯑꯩꯕꯨ ꯉꯁꯥꯏ ꯂꯥꯛꯍꯟꯅꯤꯡꯈꯤꯕꯗꯥꯏ? ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯅꯥꯊꯩꯒꯦ ꯍꯣꯠꯅꯔꯤ? ꯊꯣꯛꯂꯛꯑꯣ ꯃꯄꯥꯜꯗ, ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯣꯠꯂꯤ?" ꯑꯁꯨꯝꯅ ꯁꯦꯡꯒꯣꯏꯅ ꯃꯄꯥꯜꯗꯒꯤ ꯍꯥꯏꯔꯛꯄ꯫ ꯃꯗꯨ ꯇꯥꯕꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯥꯎꯕ꯫ ꯊꯣꯡꯗꯨꯁꯨ ꯇꯞꯅ ꯊꯤꯜꯂꯝꯕꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯑꯃ ꯀꯥꯏꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯝꯂꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯉꯔꯪ ꯉꯪꯕ ꯍꯦꯜꯂꯦ꯫ ꯁꯥꯐꯨꯗꯨꯁꯨ ꯀꯜꯂꯦ꯫ ꯊꯣꯡꯗꯨꯅ ꯍꯦꯟꯅ ꯀꯟꯅ ꯊꯤꯟꯕꯗꯒꯤ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯈꯣꯝꯕꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯑꯦ꯫ ꯆꯍꯤ 9 ꯆꯪꯕꯗ ꯉꯥꯏꯔꯤꯕ ꯈꯣꯝꯕꯗꯤ ꯑꯉꯥꯡꯒ ꯑꯣꯏꯔꯦ꯫ ꯊꯣꯡ ꯈꯨꯊꯤꯜꯂꯥꯛꯊꯤꯟꯁꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯅꯥꯎꯕꯗꯨꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞ, ꯊꯣꯡꯒꯤ ꯄꯨꯔꯣꯟꯗꯣ ꯅꯥꯟꯊꯣꯛꯇꯅꯕ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯇꯨꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯇꯔꯪ ꯑꯃ ꯇꯧꯏ꯫ ꯍꯨꯔꯥꯟꯕꯅ ꯊꯣꯡ ꯉꯝꯂꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ꯫ ꯇꯈꯦꯜꯂꯩꯅ ꯅꯥꯎꯕ ꯌꯦꯡꯂꯒ, "ꯀꯩꯗꯧꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯥꯎꯕ?" "ꯏꯃꯥ, ꯃꯄꯥꯜꯗꯒꯤ ꯏꯆꯦ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯅꯝꯂꯛꯏꯅꯦ." ꯈꯣꯝꯕꯗꯣ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯀꯥꯡꯊꯣꯜ ꯃꯈꯣꯡꯗꯨꯗ ꯂꯦꯞ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯛꯏ꯫ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯦꯡꯒꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ ꯊꯥꯡꯉꯩꯁꯤꯡꯅ ꯑꯍꯤꯡꯁꯤꯗ ꯂꯥꯛꯂꯕꯁꯤꯗꯗꯤ ꯈꯣꯝꯕꯗꯣ ꯀꯤꯃꯟꯕꯗꯒꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯂꯤ꯫ ꯎꯇꯨꯕꯤꯒꯨꯝ ꯇꯈꯦꯜꯂꯩꯁꯨ ꯊꯥꯖꯁꯤ ꯀꯗꯥꯏ, ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜꯒ ꯐꯛꯆꯤꯟꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯃꯅ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯂ ꯍꯥꯏꯕꯁꯤꯒꯤ ꯆꯃꯝꯅꯩ꯫ ꯈꯣꯝꯕꯅ ꯍꯧꯅ ꯀꯞꯂꯤ, ꯊꯣꯡꯁꯨ ꯀꯟꯅ ꯊꯤꯜꯂꯤ꯫ ꯅꯥꯎꯕ ꯊꯣꯡ ꯁꯦꯟꯅꯔꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ ꯑꯍꯤꯡ ꯑꯗꯣ꯫ ꯍꯟꯖꯤꯟ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨꯅꯤ, ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ꯫ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯒ ꯇꯥꯏꯅꯅ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯋꯥꯏꯅꯤ ꯉꯁꯤ ꯃꯁꯥꯅ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯁꯨ ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯉꯣꯟꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯈꯤꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯏꯔꯣꯏꯅꯔꯦ꯫ ꯑꯣꯠꯀꯦ, ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯣꯠꯀꯦ ꯈꯜꯂꯤ꯫ ꯁꯤꯕ ꯅꯥꯏꯗꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯃꯌꯥꯏ ꯃꯉꯥꯅ ꯏꯇꯤꯟꯗꯨꯅ ꯑꯣꯏꯈꯤꯕ ꯃꯁꯤꯕꯨ ꯇꯔꯥꯏꯅ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯍꯜꯂꯗ꯭ꯔꯥ? ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯉꯧꯈꯤꯒꯦ ꯈꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯆꯪꯁꯤꯜꯂꯒ ꯑꯣꯠꯀꯦ ꯈꯜꯂꯤ꯫ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯁꯤꯕ ꯃꯩ ꯀꯟꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯊꯣꯡ ꯊꯤꯟꯅ ꯍꯧꯖꯤꯛꯇꯤ ꯁꯦꯡꯒꯣꯏꯅ, "ꯈꯣꯝꯕꯥ, ꯑꯩꯅꯦ ꯈꯪꯗ꯭ꯔꯕꯣ? ꯆꯦꯆꯦ ꯁꯦꯡꯒꯣꯏꯅꯦ꯫ ꯏꯆꯦꯅ ꯏꯄꯥꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ꯫ ꯁꯝꯅꯞꯄꯤ ꯅꯞꯄꯨ ꯂꯥꯛꯑꯣ ꯏꯆꯦꯒꯤ ꯁꯝꯂꯥꯡꯁꯤꯗ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯛꯑꯣ, ꯊꯣꯔꯛꯑꯣ ꯂꯥꯛꯑꯣ꯫ ꯏꯅꯝꯃ ꯇꯈꯦꯜꯂꯩ, ꯅꯆꯥꯅꯤꯄꯥ ꯑꯇꯣꯟꯕꯗꯣ ꯃꯄꯥꯜꯗ ꯊꯥꯗꯣꯔꯛꯑꯣ." ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯁꯨꯝꯅ ꯇꯥꯅꯕ ꯍꯥꯏꯔꯛꯄ ꯈꯣꯝꯕꯗꯣ ꯋꯥ ꯂꯥꯎꯅ ꯀꯞꯈꯠꯂꯦ꯫ ꯇꯈꯦꯜꯂꯩꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ
ꯀꯞꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯃꯆꯤꯟ ꯕꯦꯜꯂꯤ ꯁꯦꯡꯒꯣꯏꯅ ꯊꯣꯡ ꯊꯤꯟꯕ ꯅꯝꯃꯛꯄꯗꯨ ꯂꯦꯞꯇꯦ ꯉꯁꯥꯏꯋꯥꯏꯗꯤ ꯊꯥꯖꯔꯝꯗꯕꯅꯤ ꯇꯈꯦꯜꯂꯩꯗꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯦ ꯐꯠꯇꯕ ꯊꯋꯥꯏꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯇꯈꯦꯜꯂꯩꯅ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯁꯦꯡꯒꯣꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯀꯤꯕꯒ ꯊꯀꯠꯄꯒꯗ ꯈꯣꯝꯕꯗꯣ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯑꯉꯥꯡꯅꯤꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯐꯛꯂꯥꯡ ꯁꯦꯎꯒꯥꯏꯔꯒ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯧꯅ ꯃꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯤ ꯇꯈꯦꯜꯂꯩꯅꯁꯨ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯦ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯔꯥꯆꯦꯟ ꯊꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯆꯥ ꯁꯣꯛꯀꯅꯤ ꯍꯥꯏꯔꯛꯄ ꯀꯗꯣꯝꯗꯒꯤꯅꯣ ꯃꯥꯡꯂꯨꯔꯕ ꯊꯧꯅ ꯍꯟꯖꯤꯜꯂꯛꯄꯨ ꯃꯁꯥꯗ ꯐꯥꯎꯏ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯇꯥꯛꯀꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯑꯃꯨꯛꯀꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯨꯅꯤ ꯅꯨꯡꯁꯤꯕꯂꯛꯇꯒꯤ ꯃꯁꯤꯅ ꯄꯨꯝꯊꯣꯏ ꯊꯣꯏꯕꯅꯤ ꯃꯆꯥ ꯈꯣꯝꯕꯒꯤꯗꯃꯛ ꯃꯁꯣꯝ ꯀꯥꯡꯂꯛꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯏꯆꯥꯕꯨ ꯏꯊꯥꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯒꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯂꯨꯈꯨꯝꯗ ꯉꯥꯔꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯊꯥꯡ ꯁꯥꯟꯅꯕꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛ ꯍꯛꯄ ꯊꯥꯡꯁꯦ ꯄꯨꯊꯣꯔꯛꯂꯕꯗꯤ ꯁꯦꯡꯒꯣꯏ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯅꯥꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯅꯝꯐꯨꯗꯣ ꯇꯧꯖꯔꯨꯆꯣ ꯁꯤꯗꯗꯤ ꯌꯥꯔꯣꯏꯌꯦ ꯀꯩꯗꯧꯅꯣ ꯇꯈꯦꯜꯂꯩꯅ ꯑꯁꯨꯝꯅ ꯆꯩꯍꯜꯂꯛꯄ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯊꯤꯜꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯇꯥꯈꯤꯗ꯭ꯔꯦ ꯈꯣꯝꯕꯁꯨ ꯃꯃꯥꯒꯤ ꯃꯊꯥꯗ ꯇꯨꯝꯊꯈ꯭ꯔꯦ ꯊꯣꯡꯗ ꯂꯩꯔꯝꯕ ꯅꯥꯎꯕꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯩ ꯈꯨꯠ ꯆꯠꯄꯒꯤ ꯆꯩꯅꯥꯒꯗꯣ ꯁꯦꯡꯒꯣꯏꯒꯤ ꯃꯌꯥꯏꯗꯨꯅ ꯀꯥꯎꯍꯟꯈꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤꯒꯤ ꯁꯦꯡꯒꯣꯏꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯃꯅꯥꯎꯄꯥꯕꯨ ꯂꯥꯛꯅꯔꯨꯔꯤꯕ ꯀꯔꯤꯒꯨꯝꯕ ꯂꯥꯛꯅꯔꯝꯗ꯭ꯔꯕꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯃꯣꯏ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯇꯈꯦꯜꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯅ ꯄꯥꯏꯊꯣꯔꯛꯂꯒ ꯅꯪꯍꯧꯔꯔꯤ ꯃꯇꯥꯒꯨꯝ ꯑꯗꯨꯒ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯔꯤ ꯁꯦꯡꯒꯣꯏꯅ ꯇꯣꯛꯑꯦ ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯦ ꯑꯩꯅ ꯑꯍꯤꯡꯕ ꯑꯣꯏꯔꯤꯉꯩꯗ ꯑꯩꯕꯨ ꯀꯔꯦꯝꯅꯈꯤꯕ ꯂꯥꯛꯅꯈꯤꯕ ꯀꯌꯥꯅꯤ ꯑꯩꯕꯨ ꯃꯤꯊꯥꯅꯈꯤꯗꯕꯅꯤ ꯑꯩꯕꯨ ꯂꯥꯛꯅꯈꯤꯕ ꯀꯌꯥꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯃꯁꯤꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯂꯩ ꯊꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯊꯕꯥ ꯂꯩꯔꯤ ꯃꯕꯣꯛ ꯇꯝꯉꯥꯟꯕꯤꯒꯤ ꯅꯥꯛꯇ ꯐꯩ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ ꯍꯌꯦꯡꯗ ꯉꯥꯏꯔꯗ ꯂꯨꯍꯣꯡꯕꯁꯨ ꯐꯩ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯀꯨꯏꯔꯛꯇ꯭ꯔꯦ ꯇꯥ ꯊꯦꯝꯕ ꯑꯃꯗꯤ ꯊꯕꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯩꯖꯤꯟꯗꯨꯅ ꯂꯩꯔꯨꯒꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯒꯤ ꯁꯩꯍꯧꯗ ꯊꯕꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯌꯥꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯗꯣ ꯅꯨꯡꯁꯤꯠꯂꯛꯇ ꯑꯍꯥꯡꯕ ꯂꯛꯇ ꯏꯇꯤꯟꯒꯤ ꯁꯥꯍꯨꯝ ꯑꯣꯏꯅ ꯑꯍꯤꯡ ꯋꯥꯡꯂꯦꯟꯁꯤꯗ ꯅꯤꯉꯣꯜ ꯀꯥꯗ ꯇꯨꯝꯂꯤ ꯅꯤꯡꯉꯥꯏꯗꯅ ꯈꯔ ꯂꯥꯞꯅꯕꯅ ꯂꯩꯀꯥꯏ ꯑꯗꯣ ꯊꯦꯝꯕ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯦꯡꯒꯣꯏꯒꯤ ꯃꯤꯁꯤ ꯊꯣꯛꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯗꯤ ꯊꯕꯥ ꯈꯪꯂꯝꯗꯦ ꯃꯁꯨ ꯃꯕꯦꯟꯇ ꯂꯩꯕ ꯌꯨꯝꯅꯤ ꯏꯁꯤꯀꯩ ꯃꯕꯣꯛ ꯄꯤꯁꯛꯁꯨ ꯇꯨꯝꯂꯤ ꯃꯤꯅ ꯌꯥꯝꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯥꯡꯗꯨꯗꯅꯤ ꯅꯤꯉꯣꯜ ꯀꯥꯒ ꯇꯥꯏꯅꯅ ꯂꯩꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯃꯌꯥꯒ ꯑꯣꯏꯔꯦ ꯊꯕꯥ ꯇꯥꯕ꯭ꯔꯣ ꯊꯕꯥ ꯁꯤ ꯊꯕꯥ ꯊꯕꯥ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯡꯅꯥꯎꯗꯨꯗ ꯀꯣꯛ ꯊꯤꯜꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯕꯗꯨꯗ ꯊꯕꯥꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯇꯨꯝꯂꯨꯕꯒꯤ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯃꯔꯛꯇ ꯑꯁꯨꯝꯅ ꯊꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯥꯗꯤ ꯉꯛꯄꯅ ꯃꯁꯥꯗꯣ ꯈꯝ ꯊꯦꯡꯉꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯄꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯤꯉꯣꯜ ꯈꯔꯥꯏ ꯊꯣꯡꯒꯥꯟ ꯂꯥꯟꯁꯤꯜꯂꯛꯇ꯭ꯔꯤꯕ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯅ ꯉꯁꯤ ꯈꯪꯍꯧꯗꯅ
ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯊꯣꯡꯅꯥꯎ ꯊꯤꯟꯗꯨꯅ ꯀꯧꯔꯛꯄ ꯋꯥꯍꯪ ꯆꯥꯝꯃ ꯏꯔꯣꯏꯅꯩ ꯃꯁꯥꯗ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯤꯀꯞ ꯊꯣꯛꯂꯕꯁꯨ ꯄꯥꯛ ꯍꯦꯛ ꯈꯨꯝꯗꯦ ꯃꯕꯣꯛꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯝ ꯃꯊꯦꯡꯗ ꯃꯤꯅ ꯀꯧꯕ ꯈꯨꯝꯒꯅꯨ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯃꯥꯅ ꯆꯤꯡꯅꯔꯤꯁꯦ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯊꯥꯖꯕ ꯃꯁꯥꯗ ꯊꯦꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯣꯡꯅꯥꯎꯗꯨꯁꯨ ꯊꯤꯟꯕ ꯂꯦꯞꯄꯝꯗꯦ ꯊꯕꯥ ꯊꯕꯥ ꯍꯥꯏꯅ ꯀꯧꯕꯁꯨ ꯂꯦꯞꯄꯝꯗꯦ ꯊꯕꯥ ꯃꯕꯣꯛ ꯄꯤꯁꯛ ꯍꯧꯗꯣꯛꯁꯤꯔ ꯈꯜꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯧꯗꯣꯛꯂꯨꯔꯒ ꯅꯨꯡꯉꯥꯏꯖꯗꯦ ꯃꯕꯣꯛꯇꯤ ꯏꯁꯤ ꯀꯩ ꯇꯨꯝꯗꯦ ꯉꯥ ꯐꯥꯕꯗ ꯋꯥꯖꯔꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯧꯗꯣꯛꯄ ꯇꯜꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯃꯇꯥꯡꯁꯤꯗ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯤꯅ ꯐꯩ ꯇꯜꯂꯒ ꯇꯣꯛꯆꯈꯤꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯔꯔꯣꯏ ꯈꯜꯂꯤ ꯆꯃꯝꯅꯩ ꯃꯁꯥꯗꯣ ꯇꯅꯤꯛꯄ ꯑꯀꯤꯕꯁꯨ ꯃꯁꯥꯗ ꯏꯔꯣꯏꯅꯗꯨꯅ ꯆꯠꯂꯤ ꯀꯔꯝꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯁꯥꯔꯤꯕꯅꯣ ꯈꯜꯂꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯊꯤꯟꯅ ꯊꯤꯟꯅ ꯊꯕꯥ ꯑꯩ ꯈꯪꯉꯤ ꯅꯪ ꯇꯨꯝꯗꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯔꯨꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯊꯕꯥꯒꯤ ꯃꯤಹುꯜꯗꯣ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯏ ꯊꯕꯥ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯉꯥꯏꯍꯥꯛꯇꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯄꯥꯜꯗꯒꯤꯁꯤꯅ ꯀꯔꯝꯅ ꯃꯥ ꯇꯨꯝꯗꯦ ꯈꯪꯂꯤꯕ ꯃꯁꯤꯗ ꯈꯟꯕꯗ ꯃꯥ ꯃꯤಹುꯜꯗꯣ ꯐꯥꯊꯕ ꯉꯝꯗꯦ ꯊꯦꯝꯕꯅ ꯃꯄꯥꯜꯗꯒꯤ ꯑꯃꯨꯛ ꯂꯩꯅꯥꯗꯒꯤ ꯍꯦꯟꯅ ꯊꯣꯠꯄꯤ ꯊꯃꯣꯏꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗꯤ ꯊꯧꯗꯨ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯜꯂꯝꯂꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤ ꯅꯪꯅ ꯎꯠꯂꯤꯁꯤꯔꯣ ꯐꯩ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯔꯅꯤ ꯍꯥꯏꯔꯗꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯁꯦꯡꯒꯣꯏꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯄꯤꯡ ꯂꯥꯎꯏ ꯃꯁꯥꯗ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝꯅ ꯐꯥꯎꯏ ꯁꯦꯡꯒꯣꯏ ꯄꯜꯂꯛꯄꯗ ꯃꯥꯅ ꯌꯥꯝꯅ ꯍꯩꯅꯗꯦ ꯁꯦꯡꯒꯣꯏꯁꯦ ꯉꯁꯥꯏꯋꯥꯏꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯅ ꯁꯦꯡꯒꯣꯏ ꯄꯜꯂꯛꯄꯗ ꯊꯥꯖꯕ ꯐꯥꯎꯔꯦ ꯁꯦꯡꯒꯣꯏꯒꯤ ꯍꯥꯛꯇꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯈꯥꯈꯤ ꯂꯣꯏꯕ ꯅꯥꯏꯗꯅ ꯈꯠꯅꯈꯤ ꯁꯥꯎꯅꯈꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯑꯍꯤꯡꯕ ꯑꯃꯒꯨꯝꯅ ꯑꯃꯃꯝ ꯆꯣꯡꯊꯣꯔꯛꯇꯨꯅ ꯊꯕꯥꯒꯤ ꯃꯐꯝꯗ ꯀꯥꯏꯍꯧꯕꯒꯨꯝ ꯊꯣꯛꯂꯦ ꯁꯦꯡꯒꯣꯏ ꯄꯜꯂꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇ꯭ꯔꯗꯨꯅ ꯊꯕꯥꯅ ꯇꯥ ꯊꯦꯝꯕꯥ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩꯅ ꯍꯩꯅꯗꯕ ꯃꯤꯒꯤ ꯃꯃꯤꯡꯗꯣ ꯄꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯐꯝꯗ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯕ ꯉꯥꯡꯕ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕꯗꯨꯗ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯑꯣꯟꯈꯠꯂꯛꯀꯅꯨ ꯂꯥꯟꯕꯅ ꯅꯪꯅ ꯂꯥꯜꯂꯒ ꯁꯦ ꯑꯩꯅ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯤꯁꯦ ꯑꯩꯅ ꯄꯟꯅꯤꯡꯗꯨꯅ ꯄꯟꯕ ꯅꯠꯇꯦ ꯅꯪꯅ ꯋꯥ ꯈꯪꯃꯟꯗꯕ ꯊꯋꯣꯏ ꯋꯥꯔꯣꯏꯗꯕꯗꯨꯒꯤ ꯄꯟꯕ ꯑꯩꯅ ꯄꯟꯒꯅꯨ ꯍꯥꯏꯔꯗꯤ ꯄꯜꯂꯅꯨ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯥꯛꯎ ꯍꯥꯏꯒꯦ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯣꯡꯃꯇ ꯑꯊꯦꯡꯕ ꯑꯃꯗ ꯂꯥꯛꯇꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯏꯁ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯅꯣꯕ ꯑꯍꯤꯡꯁꯤꯗ ꯀꯧꯊꯣꯔꯛꯂꯕꯅꯤꯅ ꯑꯩꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯐꯖꯩꯍꯦ ꯋꯥꯇꯥꯁꯤꯗꯤ ꯕꯦꯝꯃ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯂꯥꯛꯄꯒꯤ ꯊꯣꯛꯍꯟꯖꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯝꯇ ꯍꯪꯒꯦ ꯍꯪꯉꯨꯅꯦ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯁꯦ
ꯃꯐꯝ ꯃꯇꯝ ꯍꯥꯏꯗꯨꯅ ꯂꯩꯕ꯭ꯔꯥ? ꯑꯩꯅ ꯂꯥꯛꯏꯁꯦ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯑꯊꯦꯡꯕꯁꯤꯗ ꯑꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ, ꯑꯗꯣ ꯍꯥꯏꯅꯤ ꯍꯥꯏꯕ ꯃꯔꯝꯗꯣ ꯍꯥꯏꯌꯨ꯫ ꯃꯪꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ꯫ ꯑꯍꯤꯡꯁꯤꯗ ꯑꯩꯗꯤ ꯍꯥꯏꯔꯅꯤ, ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯅ꯫ ꯏꯕꯥꯅꯤ ꯍꯤ ꯇꯣꯡꯗꯨꯅ ꯂꯣꯛꯇꯥꯛꯇ ꯊꯝꯆꯦꯠ ꯆꯥꯕ ꯆꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯍꯤ ꯂꯥꯛꯁꯤꯟꯗꯨꯅ ꯅꯪ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯃꯀꯨ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯃꯪꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯍꯟꯕꯤꯔꯝꯂꯦ꯫ ꯃꯪꯒꯤ ꯋꯥꯕꯨ, ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯥꯏꯊꯣꯛꯅ ꯂꯧꯕ ꯃꯥꯜꯂꯤ ꯊꯕꯥ꯫ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯤꯕ, ꯑꯗꯨꯒ ꯅꯪꯒꯤ ꯃꯑꯣꯡꯁꯤꯅ ꯑꯩꯕꯨ ꯂꯥꯏꯊꯣꯛꯄ ꯃꯥꯜꯂꯤꯕ꯫ ꯀꯅꯥꯅ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ? ꯌꯥꯝꯅ ꯎꯠꯊꯣꯛꯄ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯂꯣꯟꯅ ꯊꯨꯞꯅ ꯊꯃꯣꯏꯗ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯌꯦꯡꯖꯔꯒ ꯊꯃꯣꯏꯒꯤ ꯂꯥꯡꯇꯛꯅꯕꯁꯦ ꯀꯣꯛꯂꯒ ꯄꯥꯈꯪ ꯏꯔꯥꯟꯌꯥꯏꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯉꯥꯏꯔꯝꯃꯨ, ꯑꯩ ꯊꯣꯛꯂꯛꯑꯒꯦ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯥꯡꯈꯟꯗꯣ ꯍꯥꯏꯗꯣꯔꯛꯏ꯫ ꯅꯨꯡꯁꯤꯕꯅ ꯊꯨꯝꯃꯠꯂꯕ ꯊꯃꯣꯏꯗꯣ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯅꯣꯡꯏꯜꯅ ꯊꯥꯕꯜ ꯃꯉꯥꯜ ꯎꯔꯒ ꯄꯨꯛꯅꯤꯡꯅ ꯅꯨꯡꯉꯣꯟꯗꯨꯅ ꯅꯣꯡꯏꯟꯅ ꯈꯣꯡꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯔꯦ꯫ ꯅꯨꯡꯁꯤ ꯊꯨꯡꯁꯥꯗ ꯇꯨꯁꯤꯜꯂꯕ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯂꯨꯞꯄꯗꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯑꯄꯦꯟꯕ ꯄꯣꯛꯂꯤꯕ꯫ ꯅꯨꯡꯁꯤꯕ ꯃꯥꯅ ꯅꯤꯡꯉꯣꯜ ꯃꯔꯥꯟꯌꯥꯏꯗ ꯂꯦꯞꯂꯔꯕ ꯑꯄꯦꯟꯕ ꯐꯥꯎꯈꯤꯗꯨꯅ ꯎꯅꯔꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯗꯣꯛꯂꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞ ꯆꯥꯔꯒꯤ ꯄꯨꯔꯣꯟ ꯁꯠꯀꯦ ꯇꯧꯕ ꯃꯕꯣꯛ ꯄꯤꯁꯛꯅ ꯊꯕꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯊꯣꯡ ꯍꯥꯡꯇꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯤꯡꯏ꯫ ꯄꯤꯁꯛ ꯑꯃꯗꯤ ꯊꯕꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯑꯕꯣ, ꯃꯥꯅꯤ, ꯂꯥꯡꯒꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯍꯤꯡꯁꯤꯗꯅꯦ꯫ ꯑꯕꯣ, ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯂꯦꯝꯅ ꯍꯜꯍꯟꯈ꯭ꯔꯒꯦ꯫ ꯅꯁꯨꯕꯨ ꯂꯝꯍꯦꯟꯕꯤꯅꯤ, ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯆꯩꯒꯦꯁꯨ ꯆꯩꯕꯤꯌꯨ꯫ ꯊꯣꯡꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯡꯇꯣꯛꯄꯤꯌꯨ꯫ ꯃꯥꯒꯤ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏ꯫ ꯑꯩ ꯎꯔꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯦ ꯀꯣꯛꯂꯒ ꯍꯟꯖꯈꯤꯅꯕ꯫ ꯍꯥꯏ ꯊꯕꯥ, ꯂꯥꯡꯒꯅꯨ ꯑꯍꯤꯡꯁꯤꯗ꯫ ꯑꯕꯣ, ꯁꯦꯕ, ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯅꯪ ꯃꯥ ꯎꯅꯔꯒ ꯅꯪꯒꯤ ꯑꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯒꯦ ꯍꯥꯏꯔꯣ? ꯀꯔꯤꯅꯣ ꯑꯕꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯃꯕꯣꯛꯀꯤ ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯕꯥ꯫ ꯅꯨꯡꯁꯤꯕꯅ ꯊꯨꯝꯃꯠꯂꯕ ꯆꯥꯡꯖꯧ ꯄꯥꯟꯗ ꯆꯦꯜꯂꯝꯕ ꯂꯥꯏꯖꯗꯣ ꯃꯔꯦꯞ ꯍꯟꯊꯈꯤ ꯃꯄꯥꯜꯗꯒꯤ꯫ ꯀꯩꯗꯧꯔꯦ ꯊꯕꯥ? ꯅꯪꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ? ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯣ? ꯊꯕꯥ ꯄꯥꯎꯈꯨꯝ ꯄꯤꯗꯨꯒꯤ ꯃꯆꯤꯟ ꯀꯥꯡꯂꯛꯏ꯫ ꯃꯕꯣꯛꯅ ꯈꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯤ꯫ ꯃꯄꯥꯜꯗꯒꯤꯅ ꯊꯕꯥ ꯊꯕꯥ, ꯊꯣꯡ ꯍꯥꯡꯇꯣꯛ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ꯫ ꯉꯁꯥꯏꯋꯥꯗꯤ ꯊꯤꯜꯂꯝꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯊꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯄꯤꯁꯛꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ, ꯀꯔꯝꯕ ꯏꯀꯥꯏ ꯈꯪꯗꯕ, ꯇꯤꯃꯨ ꯐꯠꯇꯕ, ꯂꯥꯏꯃꯨ ꯐꯠꯇꯕꯅꯣ? ꯅꯌꯥꯡꯂꯦꯟꯗꯨꯗ ꯀꯥꯡꯖꯩ ꯀꯥꯡꯉꯨꯁꯤꯅ ꯁꯥꯟꯊꯧꯔꯥ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯂꯥꯏ ꯃꯤꯅꯝ ꯆꯥꯕ, ꯏꯀꯥꯏ ꯈꯪꯗꯕ! ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯅꯈꯣꯏꯅ ꯃꯊꯛ ꯀꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯒ ꯂꯥꯏꯒ ꯑꯅꯤꯗꯤ ꯇꯣꯠꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄꯤꯁꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯦꯡꯒꯣꯏ ꯍꯥꯏꯕ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯤꯃꯗꯤ ꯈꯟꯕ ꯑꯃ ꯂꯩꯖꯩ, ꯃꯗꯨꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯤ, ꯃꯁꯨ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯊꯦꯝꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯃꯤꯁꯨ ꯂꯥꯏꯁꯨ ꯌꯦꯡꯁꯤꯜꯂꯤ, ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯌꯦꯡꯁꯤꯜꯂꯤꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕ ꯑꯃ ꯂꯩ꯫ ꯃꯤꯒꯤ ꯂꯥꯏꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ, ꯋꯥꯔꯤ ꯋꯥꯈꯣꯡ, ꯃꯤꯍꯧꯔꯣꯜꯒꯤ ꯋꯥꯔꯤ ꯀꯌꯥ ꯈꯪꯏ꯫ ꯇꯤꯡꯈꯨꯜ ꯂꯥꯏꯈꯨꯟ ꯈꯪꯕꯅ ꯃꯈꯣꯡꯁꯤꯡꯅ ꯃꯁꯨꯗ ꯌꯦꯠꯂꯤꯕ ꯂꯩꯃꯥꯡꯁꯦ
ꯀꯥꯡꯍꯨ ꯀꯥꯡꯖꯩ ꯇꯧꯔꯒ ꯇꯥꯟꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯦ꯫ ꯃꯄꯥꯜꯗ ꯊꯦꯝꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯁꯦꯡꯒꯣꯏ ꯑꯌꯥꯛꯄ ꯃꯤꯆꯩꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯍꯤꯡꯁꯤꯗ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯦꯝꯕꯅꯤ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤꯁꯤꯅ ꯈꯪꯂꯦ, ꯑꯗꯨꯕꯨ ꯃꯥ ꯁꯦꯡꯒꯣꯏꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯁꯦꯡꯒꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯊꯕꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯈꯤꯔꯣꯏ ꯈꯜꯂꯤ꯫ ꯉꯁꯤ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯂꯥꯛꯂꯕꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯟꯁꯤꯟꯅꯕꯗ ꯑꯣꯏꯔꯔꯣꯏ꯫ ꯍꯅꯨꯕꯤꯁꯤꯅ ꯊꯕꯥꯒꯤ ꯉꯥꯛꯂꯣ ꯑꯣꯏꯔꯦ ꯈꯪꯂꯕꯗ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯊꯤꯜꯂꯝꯕ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯄꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯄꯤꯁꯛꯅ "ꯑꯕꯣꯛꯀꯤꯕꯦꯝꯃ ꯊꯕꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯅꯁꯨ ꯄꯪꯉꯤꯗꯀꯣ꯫ ꯏꯁꯨ ꯊꯦꯝꯕ ꯅꯠꯇꯤꯌꯦ ꯑꯍꯤꯡꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯦ꯫ ꯀꯔꯝꯕ ꯑꯍꯤꯡꯕ ꯃꯤꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯪꯒꯤ ꯋꯥꯔꯤ ꯁꯥꯏ?" ꯊꯕꯥ ꯏꯊꯛꯇ ꯀꯠꯂꯗꯨꯅ "ꯀꯔꯤ ꯍꯥꯏꯕ ꯑꯕꯣ? ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯃꯤ ꯀꯧꯕꯗꯤ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯒꯤ ꯍꯧꯅꯁꯥꯅꯤ, ꯀꯥꯎꯒꯅꯨ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅ ꯀꯧꯕ ꯉꯥꯡꯕ ꯈꯨꯝꯒꯅꯨ ꯍꯌꯦꯡꯈꯩꯗꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨꯀꯣ." "ꯍꯣꯏ ꯑꯕꯣꯛ, ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯦ." ꯊꯕꯥꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯄꯤꯁꯛꯇꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯏ, ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯏꯟꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯌꯦꯡꯂꯨ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯊꯋꯥꯏ ꯆꯦꯛꯂꯥꯗꯣ ꯁꯦꯡꯒꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯨꯕ ꯃꯐꯝ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯥꯛꯏ꯫ ꯀꯨꯔꯥꯎ ꯃꯁꯥ ꯑꯃꯗ ꯃꯈꯣꯡꯗꯤ ꯊꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯦꯡꯒꯣꯏꯅ "ꯀꯔꯤꯅꯨꯡꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯨꯕ? ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯈꯤꯕꯗꯣ ꯌꯦꯡꯂꯣꯏ, ꯑꯩ ꯁꯨꯛꯌꯦꯡ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯏꯁꯥꯅ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯅꯤꯡꯉꯝꯗꯕ ꯅꯨꯡꯁꯤꯕ ꯃꯩꯆꯥꯛ ꯑꯗꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯤ ꯊꯕꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯇꯗꯤ ꯂꯧꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯕꯣꯛ ꯍꯟꯅꯨꯕꯤ ꯆꯤꯟꯐꯦꯡ ꯐꯕꯤꯗꯨꯅ ꯃꯔꯝ ꯑꯣꯏ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯁꯝꯅꯥꯗ ꯂꯤꯠꯂꯤ꯫ ꯀꯩꯗꯧꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯒ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯔꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯑꯩꯒꯤ ꯃꯩꯆꯥꯛꯁꯦ ꯀꯔꯝꯅ ꯃꯨꯊꯠꯀꯅꯤ? ꯑꯣꯏꯔꯔꯣꯏ ꯐꯤꯕꯝꯁꯤꯗꯗꯤ꯫ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗꯒꯤꯗꯤ꯫ ꯁꯦꯡꯒꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯗꯨꯅ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯗꯕ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯃꯌꯨꯝꯗ ꯁꯪꯂꯤꯕ ꯃꯤꯁꯤꯡ ꯑꯌꯥꯝꯕ ꯍꯧꯅ ꯂꯣꯏꯅ ꯇꯥꯏ꯫ ꯁꯣꯝꯗ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯁꯤꯕ ꯁꯪꯂꯤꯕ ꯑꯍꯜ ꯅꯍꯥꯁꯤꯡꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ "ꯇꯥꯕ꯭ꯔꯥ ꯀꯞꯄꯤꯁꯦ?" ꯇꯥꯏꯌꯦ." "ꯀꯅꯥꯅꯣ ꯀꯞꯄꯤꯁꯤꯕꯣ?" "ꯃꯥꯡꯗ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕꯁꯤꯅꯤ ꯀꯞꯂꯤꯕꯁꯦ." "ꯑꯦ, ꯁꯤꯗꯤ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ, ꯍꯛꯆꯥꯡꯁꯤꯅ ꯀꯃꯥꯏꯅ ꯀꯞꯇꯣꯏꯅꯣ?" "ꯀꯞꯂꯤꯕꯁꯦ ꯅꯤꯡꯉꯝꯗꯅ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ." "ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ." "ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ, ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯆꯣ, ꯀꯨꯔꯥꯎ ꯉꯥꯡꯕ ꯃꯈꯣꯡꯗꯨꯗ ꯂꯩꯔꯝꯒꯅꯤ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯗꯣ." "ꯍꯦꯃꯜꯂꯦ, ꯃꯥꯒꯤ ꯈꯨꯀꯞ ꯂꯥꯀꯞꯁꯦ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯗꯨꯗ ꯈꯔ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯂꯣꯏꯔꯒꯗꯕꯅꯤ꯫ ꯃꯊꯧꯕꯨ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯁꯦ ꯈꯔꯁꯨ ꯐꯈꯤꯒꯅꯤ, ꯅꯦꯝꯊꯈꯤꯒꯅꯤ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯁꯤꯒꯨꯝꯕ ꯃꯤꯔꯦꯜꯁꯤꯡꯁꯦ ꯂꯥꯏꯔꯦꯝꯂꯦꯟ ꯌꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯨꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯇꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫
ꯏꯅꯦ ꯐꯖꯇꯣꯝꯕꯤꯗꯨꯁꯨ ꯌꯥꯏ ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯂꯤꯅꯣꯕ ꯃꯥꯅ ꯁꯦꯡꯒꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯗꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯗ꯭ꯔꯥ ꯏꯅꯦ ꯐꯖꯇꯣꯝꯕꯤꯅ ꯃꯥꯅ ꯆꯠꯄꯗ ꯁꯦꯡꯒꯣꯏꯁꯦ ꯄꯨꯔꯝꯂꯕꯗꯤ ꯊꯣꯛꯂꯝꯃꯣꯏ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯊꯣꯛ ꯇꯝꯂꯝꯕꯒꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯅꯤ ꯁꯤꯗꯧꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟꯅ ꯀꯣꯟꯅꯤ ꯇꯧꯕꯇꯕꯨ ꯁꯦꯡꯒꯣꯏꯒꯤ ꯃꯤꯁꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯑꯁꯤꯕꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯂꯔꯣꯏ ꯑꯗꯨꯕꯨꯕ ꯇꯥꯔꯤꯕ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯤꯗꯤ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯏꯅꯦ ꯐꯖꯇꯣꯝꯕꯤꯗꯣ ꯂꯥꯛꯑꯒ ꯃꯥꯒꯤ ꯃꯤꯀꯞꯁꯤꯁꯨ ꯇꯣꯛꯈꯤꯕ ꯌꯥꯏꯍꯦ ꯑꯁꯨꯝꯅ ꯑꯁꯤꯕ ꯁꯪꯂꯤꯕꯁꯤꯡꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯒꯤ ꯋꯥ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯂꯦ ꯋꯥꯔꯤ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯑꯊꯦꯡꯕ ꯁꯤꯠꯄ ꯅꯨꯡꯁꯤꯠꯁꯨ ꯃꯇꯝ ꯅꯠꯇꯅ ꯍꯦꯟꯅ ꯀꯟꯅ ꯁꯤꯠꯂꯦ ꯃꯥꯂꯪ ꯈꯥꯒꯦꯟ ꯑꯅꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯁꯤꯠꯂꯦ ꯑꯇꯤꯌꯥꯁꯨ ꯃꯤꯀꯨꯞ ꯑꯃꯇ ꯀꯥꯡꯗꯅ ꯃꯃꯤꯠ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯑꯇꯤꯌꯥꯒꯤ ꯁꯛꯂꯣꯟꯒ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡꯆꯠꯀ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯏꯇꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯩ ꯈꯥꯛꯄ ꯂꯥꯎꯄ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯕꯗꯣ ꯁꯨꯃꯥꯡ ꯃꯊꯧꯄꯨꯡ ꯈꯥꯡꯌꯦꯟꯐꯝꯗꯨꯗ ꯊꯝꯂꯤꯕꯗꯣ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯈꯥꯛꯄ ꯂꯥꯎꯄ ꯃꯔꯛ ꯑꯗꯨꯗ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯐꯤ ꯑꯉꯧꯕꯗꯣ ꯅꯨꯡꯁꯤꯠꯇꯨꯅ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯅꯨꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯨꯁꯤꯛ ꯃꯨꯁꯜꯂꯕ ꯃꯔꯩꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯕ ꯁꯦꯡꯒꯣꯏꯒꯤ ꯐꯤꯕꯝ ꯑꯗꯣ ꯑꯁꯤꯕ ꯁꯪꯂꯤꯕ ꯃꯌꯥꯝꯗꯨ ꯎꯔꯝꯃꯤ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯇ꯭ꯔꯨꯛ ꯂꯥꯎꯔꯗꯅ ꯏꯔꯪ ꯂꯪꯈꯩ ꯃꯈꯣꯏ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯛꯄꯁꯨ ꯃꯥꯜꯂꯦ ꯐꯤꯕꯝ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯃꯤꯆꯥꯟꯅꯕ ꯉꯝꯗꯕ ꯌꯦꯡꯕ ꯉꯝꯗꯕꯁꯨ ꯌꯥꯎꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯤ ꯐꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯖꯤꯜꯂꯨꯕ ꯌꯦꯡꯕ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯁꯤꯅ ꯇꯣꯉꯥꯟ ꯍꯦꯛ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯩ ꯈꯨꯝꯖꯤꯜꯂꯒꯦ ꯈꯨꯝꯖꯤꯜꯂꯤꯉꯩꯗ ꯃꯃꯤꯠ ꯑꯅꯤꯁꯤꯁꯨ ꯄꯥꯡꯍꯟꯕꯤꯔꯝꯒꯅꯨ ꯉꯝꯃꯔꯣꯏꯗ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯑꯗꯨꯃꯗꯤ ꯃꯤꯠ ꯈꯨꯝꯖꯤꯟꯕꯤꯔꯝꯃꯨ ꯌꯥꯝꯅ ꯀꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯀꯤꯔꯗꯤ ꯌꯦꯡꯉꯨꯔꯅꯨ ꯑꯀꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯇꯥꯟꯅ ꯌꯦꯡꯂꯨꯔꯦ ꯏꯃꯥꯡꯁꯤꯗ ꯈꯤꯜꯂꯒ ꯊꯝꯂꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯌꯦꯡꯂꯣꯏꯗꯣꯏꯅꯣ ꯅꯣꯏꯁꯦ ꯅꯔꯩ ꯌꯥꯝꯅ ꯁꯥꯡꯉꯤꯍꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯤꯗ꯭ꯔꯦ ꯋꯥꯍꯩ ꯑꯁꯦ ꯃꯥꯏꯕ ꯍꯣꯡꯕꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯤꯕ ꯁꯪꯕ ꯂꯥꯛꯂꯤꯕ ꯑꯇꯩꯁꯤꯡꯗꯨꯅ ꯀꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯣ ꯍꯟꯅ ꯄꯥꯡꯗꯅꯕ ꯅꯥꯟꯊꯕꯤ ꯑꯗꯨꯝꯅ ꯅꯥꯟꯊꯕꯗꯨꯗ ꯃꯃꯤꯠ ꯐꯥꯎꯕꯗꯤ ꯄꯥꯡꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯉꯧꯕꯅ ꯈꯨꯝꯖꯤꯟꯕꯤ ꯅꯦ ꯍꯦꯛ ꯇꯥꯏ ꯃꯌꯥꯝꯗꯣ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯍꯣꯡꯕꯅ ꯑꯗꯨꯝꯅ ꯇꯧꯕꯒ ꯃꯥꯡꯒꯣꯟ ꯃꯆꯤꯗꯨꯗ ꯂꯩ ꯁꯨꯃꯥꯡꯗ ꯊꯝꯂꯤꯕ ꯑꯁꯤꯕ ꯁꯪꯕ ꯅꯍꯥ ꯑꯍꯜ ꯈꯔ ꯑꯃ ꯃꯥꯡꯒꯣꯟꯗꯨꯗꯁꯨ ꯈꯔ ꯃꯈꯣꯏ 30ꯃꯨꯛꯅ ꯍꯧꯅꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯁꯪꯂꯦ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯁꯨ ꯍꯦꯟꯖꯤꯟ ꯀꯟꯅ ꯁꯤꯠꯂꯦ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯐꯤ ꯉꯧꯕꯗꯨꯅ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯊꯨꯞꯆꯤꯜꯂꯒ ꯐꯝꯕ ꯀꯣꯔꯧꯒꯤ ꯃꯁꯥꯗ ꯐꯤ ꯉꯧꯕꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯅꯞꯄꯦ ꯀꯣꯔꯧ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯍꯤꯡ ꯑꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯏ ꯄꯥꯈꯠꯄ ꯊꯛꯀꯠꯄꯅ ꯃꯁꯥꯗꯣ ꯆꯨꯁꯤꯟꯈꯤ ꯐꯤ ꯉꯧꯕꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯈꯜꯂꯤ ꯃꯁꯥꯗ ꯐꯤ ꯑꯉꯧꯕꯗꯨꯅ ꯅꯞꯁꯤꯟꯈꯤꯕꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏ ꯇꯤꯜꯂꯥꯈꯨꯝꯕꯤ ꯆꯨꯕꯗꯧꯅ ꯃꯁꯥꯗꯣ ꯃꯔꯦꯡ ꯆꯠꯂꯦ ꯃꯍꯥꯛ ꯃꯁꯥꯅ ꯐꯤꯗꯨ ꯀꯟꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅ ꯁꯦꯡꯒꯣꯏ ꯍꯣꯏꯒꯤ ꯁꯨꯃꯥꯡꯒ ꯇꯥꯏꯅꯅ ꯍꯧꯕ ꯍꯩꯅꯧ ꯑꯆꯧꯕꯗꯨꯒꯤ ꯃꯁꯥ ꯋꯥꯡꯕꯗ ꯃꯉꯣꯟꯗ ꯀꯨꯞꯄ ꯑꯉꯧꯕ ꯐꯤꯗꯣ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯐꯤ ꯑꯉꯧꯕꯗꯣ ꯂꯦꯡ ꯆꯠꯂꯦ ꯃꯥꯂꯪ ꯁꯥꯎꯝ ꯐꯪꯕꯗ ꯅꯨꯡꯁꯤꯠꯅ ꯀꯥꯏꯍꯧꯔꯕ
ꯐꯥꯗꯣꯛꯂꯕ ꯅꯨꯖꯥ ꯀꯅꯥꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡ ꯃꯥꯜꯂꯦ꯫ ꯀꯣꯔꯧ ꯃꯁꯥꯗꯣ ꯊꯀꯠꯄꯅ ꯂꯣꯏꯔꯦ꯫ ꯍꯣꯡꯕꯅ ꯀꯣꯔꯧ ꯑꯗꯨ ꯐꯥꯊꯔꯤ꯫ ꯀꯣꯔꯧ ꯇꯥꯕ꯭ꯔꯥ? ꯄꯥꯛ ꯈꯨꯝꯗꯦ ꯀꯣꯔꯧꯁꯨ꯫ ꯍꯣꯡꯕꯅ ꯍꯥꯏꯔꯤꯕꯗꯣ ꯅꯥꯆꯪꯗꯦ꯫ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯕꯗꯇ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ ꯀꯣꯔꯧ ꯑꯗꯣ꯫ ꯑꯍꯤꯡꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯇꯞ ꯇꯥꯏ꯫ ꯀꯣꯔꯧ ꯇꯥꯕ꯭ꯔꯥ? ꯇꯥꯏꯌꯦ ꯇꯥꯗ꯫ ꯅꯁꯥꯗꯣ ꯆꯅꯤꯡ ꯇꯥꯅ ꯅꯤꯡꯁꯥ ꯑꯝꯇ ꯍꯣꯜꯂꯨ꯫ ꯇꯥꯗ ꯍꯣꯟꯒꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯇꯥꯗ ꯀꯩꯗꯧꯔꯕ? ꯑꯩꯁꯨ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯀꯨꯞꯄ ꯐꯤꯅ ꯑꯩꯉꯣꯟꯗ ꯁꯣꯛꯈꯤꯕꯁꯦ ꯁꯦꯡꯒꯣꯏꯗꯧꯅ ꯑꯩꯁꯨ ꯁꯤꯗꯣꯏꯔꯦ ꯇꯥꯗ꯫ ꯍꯥꯏꯍꯩꯗꯦꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯕꯨ, ꯀꯅꯥꯅ ꯍꯥꯏꯅꯦ? ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯌꯦ ꯇꯥꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯕꯣꯇꯣꯝꯕꯅ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯕꯣꯇꯣꯝꯕꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯌꯦꯡꯉꯨꯇꯨ, ꯁꯦꯡꯒꯣꯏꯁꯦ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯃꯤꯠ ꯑꯅꯤꯁꯦ ꯇꯥ ꯍꯣꯡꯕꯅ ꯎꯏꯁꯤꯜꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤꯗꯧꯅ ꯍꯥꯃꯨ ꯍꯥꯃꯨ ꯑꯃꯨꯛ ꯍꯟꯅ ꯀꯔꯝꯅ ꯄꯥꯡꯂꯝꯂꯤꯕꯅꯣꯕ? ꯏꯕꯣꯇꯣꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯡꯒꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯌꯦꯡꯉꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯃꯌꯥꯝꯗꯤ ꯑꯉꯛꯄ, ꯑꯀꯤꯕ ꯑꯅꯤꯅ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯀꯤꯕꯒꯤ ꯃꯤꯈꯥꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯤꯔꯝꯗꯕ ꯃꯤ ꯐꯥꯎꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯑꯀꯤꯕꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯟꯅ ꯍꯦꯟꯅ ꯑꯍꯤꯡꯕꯁꯤꯡꯕꯨ ꯑꯀꯤꯕ ꯃꯥꯅ ꯂꯥꯛꯆꯔꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯉꯥꯡꯅꯔꯛꯏ꯫ ꯀꯣꯔꯧꯅ ꯍꯥꯏꯕꯗꯒꯤ ꯃꯃꯤꯠꯁꯦ ꯈꯨꯝꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯅꯦ ꯃꯥꯅꯦ, ꯀꯣꯔꯧꯅ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯕꯣꯇꯣꯝꯕꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄ ꯑꯃꯨꯛ ꯎꯔꯛꯂꯦ꯫ ꯀꯣꯔꯧ, ꯅꯪꯅ ꯅꯠꯇ꯭ꯔꯣ ꯈꯨꯝꯖꯤꯜꯂꯨ ꯍꯥꯏꯈꯤꯕꯗꯣ? ꯍꯣꯏ ꯇꯥꯗ, ꯑꯩꯅꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯀꯤꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯒ ꯎꯔꯝꯃꯗꯤ ꯋꯥꯟꯊꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯕ ꯌꯥꯎꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯕꯨ ꯇꯧꯗꯦꯗ꯫ ꯃꯁꯥꯗ ꯀꯨꯞꯄ ꯐꯤ ꯑꯉꯧꯕꯁꯤꯅ ꯎꯇꯣꯜꯁꯤꯗ ꯌꯥꯟꯗꯨꯅ ꯐꯤꯔꯥꯜ ꯃꯇꯣꯜ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯗ ꯏꯔꯣꯏꯅꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯗꯕꯨ ꯀꯝꯗꯧꯗꯣꯏꯅꯣ ꯍꯥꯏꯕ? ꯎ ꯀꯥꯕ ꯍꯩꯕꯗꯤ ꯌꯥꯎꯏ, ꯑꯍꯤꯡꯁꯤꯗ ꯑꯁꯨꯛ ꯋꯥꯡꯕ ꯍꯩꯅꯧꯁꯤꯗ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯀꯥꯔꯒ ꯂꯧꯊꯗꯣꯏꯕ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯗ ꯃꯁꯦ꯫ ꯎ ꯀꯥꯕ ꯍꯥꯏꯕꯁꯦ ꯑꯍꯤꯡꯁꯤꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯐꯤ ꯑꯝꯇ ꯀꯨꯞꯇꯨꯅ ꯏꯐꯣꯡ ꯐꯣꯡꯅ ꯏꯍꯥꯡ ꯍꯥꯡꯕꯁꯤꯗ ꯊꯝꯂꯗ꯭ꯔꯥ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯐꯤꯕꯝ ꯑꯃꯗꯤ ꯁꯥꯊꯤꯅ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯐꯤ ꯑꯉꯧꯕꯕꯨ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯁꯤꯗ ꯀꯅꯥꯗꯒꯤꯅꯣ ꯍꯪꯂꯨꯗꯣꯏꯁꯦ? ꯑꯣꯏꯗꯕ ꯋꯥꯅꯤ꯫ ꯇꯥꯗ ꯍꯣꯡꯕ, ꯃꯈꯣꯏ ꯏꯃꯨꯡ ꯆꯪꯂꯒ ꯑꯇꯣꯞꯄ ꯐꯤ ꯑꯉꯧꯕ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯥ? ꯃꯤ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥꯅ ꯎꯄꯨ ꯐꯥꯛꯀꯅꯤ? ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯃꯅ ꯍꯥꯏ ꯂꯧꯔꯨꯒꯦ, ꯑꯃꯅ ꯍꯥꯏ ꯂꯧꯔꯨꯅꯨ, ꯑꯃꯅ ꯍꯥꯏ ꯏꯃꯨꯡꯗ ꯆꯪꯂꯒ ꯊꯤꯒꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯐꯤ ꯑꯉꯧꯕ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯕ ꯌꯥꯕ ꯐꯤ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ, ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯃꯅ ꯉꯥꯡꯕ ꯇꯥꯟꯅꯗꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯉꯥꯡ ꯑꯉꯥꯡꯕ ꯆꯥꯎꯅꯕ ꯃꯇꯥꯡꯅꯤ꯫ ꯃꯃꯤꯠꯁꯨ ꯐꯥꯛꯂꯦ꯫ ꯑꯗꯨꯝ ꯑꯁꯤꯕꯗꯨꯅ ꯎꯇꯤꯟꯒꯨꯝꯅ ꯃꯃꯤꯠ ꯂꯪꯂꯗꯨꯅ ꯃꯔꯩꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯐꯨ ꯃꯀꯛ ꯑꯗꯨꯗ ꯃꯣꯟꯈꯥꯡꯅꯗꯨꯅ ꯂꯩ꯫ ꯑꯀꯤꯕꯅ ꯂꯩꯄꯨꯡ ꯑꯃꯗ ꯈꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯏꯀꯨꯏ ꯀꯨꯏꯅ ꯐꯝꯕꯒꯨꯝꯅ ꯐꯥꯎꯏ꯫ ꯀꯣꯔꯧꯗꯤ ꯃꯃꯤꯠꯇꯨꯅ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯌꯦꯡ, ꯍꯩꯅꯧ ꯃꯇꯣꯟꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯉꯧꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯀꯥ ꯑꯀꯨꯝ ꯁꯥꯟꯅꯔꯤ꯫ ꯌꯦꯡꯗ ꯌꯦꯡꯁꯤꯜꯂꯨꯔꯒ ꯍꯩꯅꯧ ꯃꯇꯣꯟꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄ ꯂꯩꯕꯗꯧꯅꯁꯨ ꯃꯥꯜꯂꯦ꯫ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯁꯦꯡꯒꯣꯏꯗꯨ ꯃꯥꯜꯂꯤ
ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯀꯣꯔꯧꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, "ꯁꯦꯡꯒꯣꯏ ꯂꯩꯔꯦ ꯍꯩꯅꯧ ꯃꯇꯣꯟꯗ!" ꯃꯌꯥꯝꯗꯣ ꯍꯩꯅꯧ ꯃꯇꯣꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯉꯥꯡꯗ ꯉꯥꯡꯅꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯀꯣꯔꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯇꯟꯖꯥꯁꯤꯃꯛꯇꯗ ꯁꯦꯡꯒꯣꯏ ꯍꯣꯏꯒꯤ ꯏꯅ ꯀꯨꯞꯄ ꯌꯨꯝꯊꯛꯇꯨꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯈꯥꯡꯌꯦꯟꯐꯝꯗ ꯂꯩꯔꯤꯕ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯆꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯁꯨ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯂꯝꯕꯤ ꯊꯤꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯨꯃꯤꯟ ꯃꯤꯀꯨꯞ ꯑꯃ ꯂꯩꯔꯨꯔꯁꯨ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯔꯦ ꯑꯃꯨꯛ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯁꯥꯎꯕ ꯑꯀꯤꯕ ꯂꯣꯏꯅꯩ, ꯃꯔꯩ ꯇꯧꯅꯩ, ꯌꯦꯠꯅꯩ, ꯆꯩꯅꯩ, ꯆꯤꯟꯊꯥ ꯄꯧꯗꯥꯅꯗꯨꯅ ꯑꯍꯤꯡꯗꯨꯗ ꯈꯠꯅꯩ, ꯀꯤꯕꯅꯁꯨ ꯊꯛ ꯊꯛ ꯅꯤꯡꯅꯩ꯫ ꯆꯤꯡꯅꯕ ꯑꯃꯃꯝꯅ ꯃꯈꯣꯏ 30ꯗꯨꯒꯤ ꯃꯁꯥꯗ ꯂꯥꯡꯒꯣꯏ ꯆꯜꯂꯦ꯫ ꯑꯁꯤꯕꯁꯦ ꯍꯧꯗꯣꯡꯅ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯍꯧꯗꯣꯡꯗꯤ ꯅꯠꯇꯦ, ꯍꯧꯗꯣꯡ ꯑꯃꯨꯕꯤꯅꯤ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯁꯣꯏꯗꯅ ꯁꯦꯡꯒꯣꯏꯁꯦ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯅꯤ꯫ ꯈꯜꯂꯨꯕꯗ ꯃꯌꯥꯝꯗꯣ ꯍꯦꯟꯅ ꯏꯄꯥꯏ ꯍꯧꯏ ꯃꯁꯥꯗ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯨꯛ ꯂꯩꯔꯒ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯅꯥꯔꯣꯟꯗ ꯇꯨꯃꯤꯟ ꯂꯥꯛꯆꯈꯤꯕꯁꯤꯅ ꯄꯥꯈꯠꯄ ꯅꯤꯡꯉꯝꯗꯕ ꯑꯃ ꯑꯣꯏꯔꯦ꯫ ꯍꯣꯡꯕꯅ, "ꯃꯌꯥꯝ ꯄꯥꯈꯠꯀꯅꯨ, ꯄꯥꯈꯠꯂꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯐꯖꯅ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯐꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯥꯟꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯍꯣꯡꯕ ꯀꯔꯤꯝꯇ ꯂꯩꯇꯦ." ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯍꯥꯏꯅꯔꯛꯏ꯫ "ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯗ, ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ? ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯣꯔꯧꯒ ꯏꯕꯣꯇꯣꯝꯕꯒꯅ ꯀꯥꯟꯅꯗꯕꯗ ꯋꯥ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯁꯦꯟꯅꯕ ꯋꯥꯠꯍꯧꯕꯅ ꯍꯧꯗꯣꯡꯅ ꯀꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯏꯔꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯅꯤ." ꯀꯨꯔꯥꯎ ꯃꯈꯣꯡꯗ ꯁꯦꯡꯒꯣꯏꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯐꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯀꯣꯔꯧꯒ ꯏꯕꯣꯇꯣꯝꯕꯒꯗ ꯇꯥꯏꯅꯕꯁꯨ ꯂꯥꯟꯒꯅꯤ꯫ ꯍꯧꯗꯣꯡ ꯍꯥꯏꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯥ? ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯁꯦꯡꯒꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ, ꯏꯃꯨꯡꯗ ꯁꯦꯡꯒꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯌꯥꯝ ꯍꯧꯅ ꯇꯥꯔꯦ꯫ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯅ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯁꯩꯍꯧ ꯑꯃ, ꯋꯥꯍꯧ ꯑꯃ ꯉꯁꯥꯏꯋꯥꯏꯗꯤ ꯂꯥꯞꯅ ꯁꯨꯝ ꯇꯥꯔꯝꯂꯒ ꯍꯧꯗꯣꯡ ꯑꯃ ꯂꯥꯛꯂꯝꯕꯗꯒꯤꯗꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯃꯥꯒꯤ ꯏꯋꯥꯏ ꯏꯅꯤꯜ ꯅꯤꯜꯂꯛꯄꯁꯦ ꯉꯛꯄꯗ ꯅꯠꯇꯅ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯗꯣ ꯈꯠꯅ ꯆꯩꯅꯔꯝꯕ ꯇꯧꯔꯝꯕꯗꯣ ꯇꯣꯛꯈ꯭ꯔꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯀꯣꯔꯧ ꯏꯃꯨꯡꯗ ꯁꯦꯡꯒꯣꯏꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯑꯃꯗ, ꯊꯋꯥꯏꯅ ꯑꯃꯗ, ꯑꯁꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ꯫ ꯇꯥꯏꯕꯪ ꯄꯥꯜꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ, ꯁꯛꯂꯣꯟ ꯌꯥꯝꯕ ꯑꯀꯤꯕꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯄꯨꯊꯣꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯀꯤꯕꯗꯣ ꯃꯤꯠꯌꯦꯡꯗ ꯀꯦꯀꯨ ꯐꯣꯡꯂꯔꯦ꯫ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯦ꯫ ꯊꯋꯥꯏ ꯀꯧꯕ ꯃꯥꯅ, ꯑꯀꯤꯕ ꯀꯧꯕ ꯃꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯀꯞꯂꯤꯕ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯍꯣꯡꯕ ꯋꯥꯈꯜ ꯑꯃ ꯇꯧꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯨꯏꯅ ꯑꯍꯤꯡ ꯂꯦꯟꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯐꯖꯇꯣꯝꯕꯤ ꯍꯜꯂꯛꯄ ꯉꯥꯏꯕ ꯌꯥꯔꯔꯣꯏ ꯈꯪꯉꯤ꯫ ꯐꯤꯕꯝꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯁꯥꯗ ꯇꯠꯇꯅ ꯏꯊꯤꯜ ꯐꯥꯎꯔꯦ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯣꯡꯍꯧ ꯈꯪꯕ ꯍꯣꯡꯕꯗꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯍꯨꯜꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯨꯟꯕꯗꯧꯅ ꯇꯧꯏ꯫ ꯇꯨꯍꯥꯎ ꯇꯨꯔꯤꯛ ꯈꯨꯗꯤꯡꯗ ꯑꯀꯤꯕꯅ ꯃꯁꯥ ꯃꯔꯦꯡ ꯖꯔ ꯖꯔ ꯐꯟꯗꯣꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯏꯪꯈꯣꯜꯗꯨꯗ ꯍꯧꯕ ꯎ ꯋꯥꯁꯤꯡ ꯑꯗꯣ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯃꯊꯟꯇ
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯨꯗꯦꯛꯄꯒꯨꯝ꯫ ꯑꯀꯤꯕ ꯃꯥꯒꯤ ꯂꯩꯖꯕ ꯑꯉꯝꯕ ꯐꯨꯗꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯔꯛꯂꯤꯕ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯕ ꯃꯈꯣꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯃꯁꯥ ꯑꯃ ꯃꯊꯟꯇ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯄꯗ ꯎꯕꯗ ꯊꯧꯕ ꯀꯧꯕ ꯅꯤꯄꯥ ꯑꯃꯅ ꯍꯣꯡꯕ ꯌꯦꯡꯂꯒ, "ꯇꯥꯗꯥ, ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯅ ꯐꯝꯂꯒ ꯆꯥꯎꯆꯠ ꯌꯦꯡꯕꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ." ꯍꯣꯡꯕꯅ, "ꯅꯪꯅ ꯑꯩꯁꯦ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯂꯩꯔꯕꯣꯏ ꯅꯤꯡꯂꯕꯣ? ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ?" ꯊꯧꯕꯅ ꯈꯣꯟꯗꯨ ꯈꯔ ꯀꯜ ꯎꯁꯤꯠ ꯊꯑꯣꯏꯗꯅ, "ꯇꯥꯗꯥ, ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯈꯟꯕ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯈꯟꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ." "ꯊꯧꯕꯥ, ꯑꯩꯁꯦ ꯋꯥꯈꯜ ꯂꯩꯇꯕ ꯃꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯈꯥꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯕꯣ ꯑꯩꯁꯦ, ꯍꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ? ꯏꯕꯣ, ꯅꯪꯉꯣꯟꯗꯒꯤ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯥꯜꯂꯤꯕ ꯑꯩꯅꯤꯅꯦ." ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯍꯣꯡꯕꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄꯗꯒꯤꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯧꯕꯗꯣ꯫ ꯊꯧꯕ ꯋꯥ ꯉꯥꯡꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯔꯛꯄꯗꯨꯗꯗꯤ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯍꯣꯡꯕꯅ, "ꯃꯌꯥꯝ ꯑꯝꯇ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯐꯤꯕꯝꯁꯦ ꯇꯞꯅ ꯇꯞꯅ ꯂꯨꯁꯤꯜꯂꯛꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯔꯣꯏ꯫ ꯏꯅꯦ ꯐꯖꯇꯣꯝꯕꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯁꯣꯏꯗꯅ ꯑꯣꯟꯕ ꯇꯥꯔꯦ." ꯍꯣꯡꯕꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯣ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯪꯈꯠꯈ꯭ꯔꯦ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯍꯦꯛ ꯀꯥꯟꯊꯣꯛꯈꯤꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯒ ꯑꯣꯟꯕ ꯂꯥꯏ ꯐꯠꯇꯕ ꯇꯝꯅꯂꯥꯏ ꯃꯈꯜ ꯑꯃ, ꯀꯣꯔꯧꯒꯤ ꯃꯩꯁꯥ ꯎꯕ ꯌꯥꯗꯕ, ꯑꯃꯝꯕꯗ ꯃꯇꯤꯛ ꯍꯦꯟꯕ ꯃꯌꯥꯏ ꯂꯩꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯃꯅ, "ꯊꯥꯖꯗꯦꯗ, ꯑꯣꯟꯒꯦꯗꯤ ꯉꯁꯥꯏꯅ ꯑꯣꯟꯕ ꯌꯥꯗ꯭ꯔꯣ? ꯍꯧꯗꯣꯡꯅ ꯍꯦꯛ ꯀꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯇꯧꯗ ꯐꯤ ꯉꯧꯕꯅ ꯀꯨꯞꯇꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤꯁꯤꯗ ꯀꯔꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯒꯦ?" ꯑꯃꯅ, "ꯍꯩ, ꯅꯥꯇꯣꯟꯖꯥꯎ, ꯄꯨꯛꯆꯥꯎ, ꯅꯥꯔꯨꯝꯗꯨꯗ ꯁꯦꯠꯂꯛꯀꯅꯤ꯫ ꯆꯥꯛꯌꯥꯝ ꯆꯥꯕꯒꯤ ꯅꯕꯨꯛꯇꯨꯅ ꯍꯨꯏꯇ꯭ꯔꯤꯃꯨꯛꯀꯪ ꯄꯪꯁꯤꯜꯂꯕꯣ ꯅꯪꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯈꯪꯗꯕꯁꯤꯕꯨ?" ꯃꯕꯨꯛ ꯆꯥꯎꯕ, ꯃꯅꯥꯇꯣꯟ ꯆꯥꯎꯕ ꯄꯨꯛꯆꯥꯎꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯩꯕꯤꯔꯦ꯫ ꯍꯣꯡꯕꯅ, "ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯣꯊꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯀꯥꯏꯗꯨꯅ ꯃꯉꯥꯎ ꯊꯤꯕ ꯏꯁꯤꯡꯅ ꯍꯥꯊꯔꯛꯇ꯭ꯔꯤꯉꯩ ꯂꯧꯅꯝꯕꯥꯟ ꯁꯦꯝꯍꯧꯁꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯃꯌꯥꯝ?" ꯍꯣꯡꯕꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯀꯤꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯥꯞ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡꯒ ꯇꯥꯏꯅꯅ ꯂꯩꯕ ꯃꯪꯐꯝꯗꯨꯗ ꯂꯩꯔꯣꯟ ꯆꯟꯅꯕ ꯈꯣꯡꯗꯣꯏ ꯎꯍꯜ ꯇꯝꯅꯕ ꯊꯧꯔꯥꯡ ꯂꯩ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯋꯥꯒꯤ ꯁꯒꯥꯏꯗ ꯍꯥꯞ ꯄꯨꯔꯛꯄꯗ ꯃꯈꯨꯠ ꯑꯅꯤꯗꯣ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛꯇꯨꯗ ꯃꯩꯕꯨꯜ ꯑꯃꯃꯝꯒ ꯐꯤꯕꯝ ꯑꯃꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯑꯊꯦꯡꯕ ꯑꯌꯤꯡꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯈꯣꯜꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯅꯥꯀꯣꯡꯒ ꯄꯥꯟꯅꯅ ꯌꯩꯁꯤꯜꯂꯛꯏ꯫ ꯍꯧꯔꯤꯕ ꯎꯄꯥꯜ ꯎꯄꯥꯜ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤ꯫ ꯅꯨꯡꯁꯤꯠꯅ ꯆꯨꯝꯅ ꯁꯤꯠꯆꯕꯗ ꯎꯅꯥ ꯋꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯦꯡ ꯂꯦꯡ ꯆꯠꯆꯕꯗꯨ ꯐꯥꯎꯕ ꯇꯥꯕꯗ ꯑꯇꯥꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯕꯨ ꯊꯣꯛꯂꯕ ꯈꯟꯕꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯍꯟꯗꯦ꯫ ꯁꯦꯡꯒꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥꯡꯗꯣꯔꯛꯂꯦ꯫ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝꯅ ꯋꯥꯒꯤ ꯁꯒꯥꯏꯗꯨꯗ ꯀꯣꯟꯅꯅ ꯂꯥꯛꯄ ꯃꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯀꯨꯔꯥꯎ ꯑꯉꯥꯡꯕ ꯍꯧꯕ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯄꯥꯗꯨ ꯌꯧꯕꯗ ꯃꯌꯥꯝꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯑꯃ ꯐꯥꯎꯔꯛꯏ꯫ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯍꯣꯡꯕꯗꯤ ꯈꯪꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯪꯗ ꯃꯪꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃ
ꯇꯥꯏꯕꯪꯄꯥꯜꯗ ꯃꯪꯐꯥꯎꯅꯔꯛꯀꯗꯧꯔꯦ꯫ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯌꯥꯏ ꯂꯩꯕ ꯍꯦꯜꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯊꯋꯥꯏꯒꯤ ꯁꯔꯨꯛ ꯑꯃ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯃꯥꯒꯤ ꯃꯄꯥ ꯂꯥꯅ ꯂꯥꯛꯄꯗ ꯀꯨꯔꯥꯎ ꯃꯈꯣꯡꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯏ ꯑꯁꯤꯕꯗꯣ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗ ꯆꯪꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯍꯣꯡꯕꯅ "ꯃꯌꯥꯝ ꯈꯣꯡꯊꯥꯡ ꯇꯞꯊꯕꯤꯒꯅꯨ, ꯀꯨꯔꯥꯎ ꯑꯉꯥꯡꯕ ꯃꯈꯣꯡꯁꯦ ꯈꯔ ꯊꯨꯅ ꯂꯥꯜꯂꯒ ꯆꯠꯁꯦ." ꯍꯣꯡꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩ ꯈꯣꯡꯂꯩ ꯊꯨꯅ ꯃꯄꯥꯗꯣ ꯈꯔ ꯊꯨꯅ ꯂꯥꯟꯊꯣꯛꯂꯒ ꯆꯠꯂꯧꯅꯕ ꯇꯧꯏ꯫ ꯍꯥꯏꯅ ꯃꯄꯥꯗꯣ ꯂꯥꯟꯊꯣꯛꯈꯤꯕꯅ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡꯒꯤ ꯃꯪꯐꯝ ꯂꯩꯕꯗꯨ ꯌꯧꯔꯦ꯫ ꯃꯗꯨ ꯌꯧꯕꯒ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯦ ꯃꯁꯥ ꯃꯎ ꯐꯕ ꯅꯍꯥ ꯃꯈꯣꯏ ꯈꯔꯅ꯫ ꯃꯣꯏꯖꯥꯎ ꯍꯧꯏ ꯎ ꯑꯀꯪꯕ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯒ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥꯅ ꯃꯩꯕꯨꯜ ꯆꯥꯎꯅ ꯊꯥꯗꯨꯅ ꯃꯪꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯈꯔ ꯉꯥꯟꯅꯕ ꯍꯥꯏꯗꯨꯅ ꯃꯩꯖꯥꯎ ꯊꯥꯔꯕꯁꯨ ꯑꯀꯤꯕꯅ ꯑꯀꯣꯏꯕꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯑꯃꯠꯇ ꯑꯣꯏꯅꯕ ꯃꯤꯆꯪ ꯆꯪꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯟ ꯍꯧꯔꯛꯂꯦ꯫ ꯑꯀꯤꯕꯅ ꯃꯅꯥ ꯄꯨꯡꯂꯕ ꯎꯄꯥꯜꯒꯤ ꯃꯔꯨꯝ ꯃꯌꯥꯗ ꯇꯥꯡꯖꯐꯝ ꯂꯧꯗꯨꯅ ꯂꯩ꯫ ꯁꯦꯡꯒꯣꯏ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯇꯧꯈꯤꯕꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯃꯣꯡꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯗꯣ ꯄꯦꯗ꯭ꯔꯦꯛ ꯃꯈꯣꯜꯁꯤꯡꯗꯣ ꯑꯇꯥꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕꯒꯨꯝ ꯐꯥꯎꯍꯜꯂꯦ꯫ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯇꯝꯅꯔꯥꯏ ꯑꯣꯟꯗꯨꯅ ꯇꯝꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯍꯥ ꯈꯔꯗꯣ ꯍꯥꯏꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯩꯕꯥꯛ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯩꯔꯣꯟ ꯆꯟꯕ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯦ꯫ ꯃꯩ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯞꯂꯒ ꯃꯪꯒꯨꯝꯕ ꯌꯥꯎꯔꯨꯕ ꯃꯈꯩ ꯃꯩ ꯑꯣꯛꯂꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯈꯤ꯫ ꯑꯍꯤꯡ ꯆꯕꯨꯛ ꯍꯦꯟꯗꯣꯔꯛꯂꯕ ꯃꯇꯝꯗ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯣ ꯅꯣꯡ ꯑꯣꯏꯅ ꯆꯨꯕ ꯍꯧꯔꯛꯂꯦ ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ꯫ ꯊꯤꯜꯂꯤ ꯅꯣꯡꯂꯤꯛꯅ ꯃꯆꯤꯟ ꯇꯨꯝꯕ ꯏ ꯑꯃꯗꯤ ꯇꯨꯝꯅꯧ ꯃꯇꯣꯟꯗ ꯂꯥꯏꯖꯤ ꯏꯁꯤꯡ ꯄꯛꯂꯦ꯫ ꯌꯥꯝ ꯀꯟꯅ ꯆꯨꯕ ꯅꯣꯡꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯍꯤꯡꯁꯤꯃꯛꯇꯗ ꯊꯦꯝꯕ ꯃꯪ ꯑꯃ ꯃꯪꯉꯤ꯫ ꯃꯪꯗꯨꯗ ꯊꯕꯥꯒ ꯃꯥꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯕꯗꯧꯅ ꯇꯧꯏ꯫ ꯂꯨꯍꯣꯡꯕ ꯊꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯅꯤ ꯃꯪꯂꯤꯕ ꯃꯪ ꯑꯗꯣ꯫ ꯗꯣꯂꯥꯏꯗꯒꯤ ꯊꯕꯥꯒꯤ ꯃꯣꯠ ꯁꯦꯡꯒꯣꯏ ꯑꯣꯏꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯡꯒꯣꯟ ꯀꯥꯒꯦ ꯇꯧꯕꯗ ꯀꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯕꯅ ꯁꯦꯡꯒꯣꯏꯕꯨ ꯈꯥꯝꯃꯤ꯫ "ꯉꯥꯏꯈꯣ ꯁꯦꯡꯒꯣꯏ, ꯈꯣꯡ ꯀꯥꯟꯁꯤꯜꯂꯛꯀꯅꯨ, ꯀꯅꯥꯒꯤ ꯑꯌꯦꯕ ꯌꯥꯎꯔꯒꯅꯣ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕ? ꯀꯔꯤꯅꯣ ꯇꯥꯊꯦꯝꯕ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯉꯛꯁꯝꯁꯤꯗ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯈꯤꯕ? ꯃꯤꯅꯝꯕ ꯉꯥꯡꯅꯨ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯨꯟꯗꯣ ꯍꯨꯛꯈꯤꯕ ꯂꯩꯇꯦ꯫ ꯇꯥꯅꯤꯡꯗꯦ, ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯅ ꯏꯔꯥꯜ ꯂꯪꯁꯤꯟꯅꯨ꯫ ꯇꯥꯊꯦꯝꯕ, ꯑꯩꯕꯨ ꯃꯤꯅꯝꯕ ꯇꯥꯍꯟꯕꯤꯅꯨ꯫ ꯁꯦꯡꯒꯣꯏ, ꯑꯩꯅ ꯀꯨꯟꯗꯣ ꯍꯨꯛꯈꯤꯕꯗꯤ ꯊꯕꯥꯒꯤ ꯉꯛꯁꯝꯗꯅꯤ, ꯅꯪꯉꯣꯟꯗ ꯅꯠꯇꯦ꯫ "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯟꯊꯤ ꯊꯣꯛꯈꯩ ꯁꯥꯎꯔꯤꯁꯦ꯫ ꯆꯠꯈ꯭ꯔꯣ ꯁꯦꯡꯒꯣꯏ, ꯆꯠꯂꯣꯏ꯫ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ, ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯪꯅ ꯉꯛꯁꯝꯁꯤꯗ ꯀꯨꯟꯗꯣ ꯍꯨꯛꯈꯤꯕꯅꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ, ꯃꯩꯊꯥꯕꯤ, ꯅꯪꯒꯨꯝꯕꯤ ꯑꯃ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯅꯪ ꯉꯛꯁꯝꯗꯣ ꯄꯥꯏꯗꯨꯅ ꯏꯟꯗ꯭ꯔꯤꯉꯩ ꯅꯪ ꯆꯠꯍꯧꯕꯅ ꯐꯅꯤ꯫ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯇꯧꯔꯕꯅꯤꯅ ꯑꯩꯗꯤ ꯇꯥꯜꯂꯕꯁꯨ ꯆꯠꯂꯔꯣꯏ." ꯁꯦꯡꯒꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯃꯩ ꯍꯧꯔꯦ ꯊꯦꯝꯕꯗꯣ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯦ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯒꯦ ꯇꯧꯕꯗ ꯁꯦꯡꯒꯣꯏꯒꯤ ꯃꯀꯣꯛꯇꯣ ꯊꯣꯛ ꯂꯥꯎꯅ ꯀꯦꯜꯂꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯦ꯫ ꯃꯤꯀꯞ ꯈꯪꯇꯣꯛꯂꯛꯏ ꯊꯦꯝꯕ ꯃꯇꯥꯡ ꯑꯗꯨꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯇꯧꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ꯫ ꯊꯦꯝꯕꯅ "ꯃꯪꯂ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁꯨꯛ ꯊꯤꯅ ꯃꯪꯕ ꯃꯀꯨ ꯃꯪꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇꯁꯨ ꯃꯪꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ꯫ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯍꯟꯗ꯭ꯔꯦ꯫
ꯂꯨꯍꯣꯡꯕ ꯈꯔꯇꯪ ꯉꯥꯏꯔꯛꯂꯕ ꯃꯇꯝꯁꯦ ꯃꯤꯁꯨ ꯂꯥꯏꯁꯨ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯁꯦꯡꯒꯣꯏꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕꯁꯨ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯍꯧꯗꯦ꯫ ꯄꯥꯕꯅ ꯍꯜꯂꯛꯄꯁꯨ ꯑꯩꯗꯤ ꯉꯟꯇꯥꯅ ꯇꯨꯝꯈꯤꯕꯅ ꯈꯪꯍꯧꯗꯦ꯫ ꯍꯣꯏ, ꯄꯥꯕꯕꯨꯗꯤ ꯑꯁꯤꯕꯒꯤ ꯆꯠꯈꯤ, ꯍꯜꯂꯛꯂꯝꯃꯅꯤ ꯍꯧꯖꯤꯛꯄꯨꯗꯤ꯫ ꯃꯤꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯊꯦꯝꯕꯗꯣ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯊꯦꯝꯅ ꯊꯦꯝꯅ ꯍꯤꯡꯂꯤꯉꯩꯒꯤ ꯁꯦꯡꯒꯣꯏꯒ ꯉꯥꯡꯅ ꯁꯛꯅꯈꯤꯕ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃ ꯃꯃꯤꯠꯇ ꯁꯪ-ꯁꯪꯅ ꯎꯔꯦ꯫ ꯉꯥꯡꯅ ꯁꯛꯅꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯦ, ꯃꯤꯠꯃꯥꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯑꯦ꯫ ꯇꯥ ꯊꯦꯝꯕ, ꯅꯈꯣꯏ ꯀꯣꯟꯊꯣꯡ ꯋꯥꯡꯕꯗ ꯍꯧꯕ ꯑꯉꯥꯡꯕ ꯀꯨꯔꯥꯎꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯊꯣꯏꯅ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝꯅ ꯑꯗꯨꯝ ꯃꯤꯔꯥꯏꯔꯗ꯭ꯔꯥ? ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯅꯦ ꯈꯜꯂꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯫ ꯈꯟꯕꯤꯌꯨ ꯍꯥꯏꯈꯤꯗꯦ ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯜꯂꯣꯏꯅ꯫ ꯅꯪꯒ ꯑꯩꯒꯁꯤꯕꯨ ꯄꯣꯛꯃꯤꯟꯅꯕ꯭ꯔꯕ? ꯑꯩ ꯃꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯍꯣꯏ, ꯅꯨꯡꯁꯤ, ꯃꯕꯨꯡ ꯑꯃꯅ ꯃꯆꯜ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕꯒꯨꯝ꯫ ꯑꯩꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯇꯥ ꯊꯦꯝꯕ ꯅꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯄꯤꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯀꯥꯗ, ꯁꯤꯟꯅꯥꯏꯐꯝꯗ, ꯇꯨꯔꯦꯜ ꯆꯥꯡꯖꯨꯡ ꯃꯄꯥꯜꯗ, ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ, ꯊꯥꯖꯗ, ꯊꯥꯕꯜꯗ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯤꯈꯤꯕ꯫ ꯇꯥꯅꯤꯡꯗꯦ ꯁꯦꯡꯒꯣꯏ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯪꯗꯤ ꯇꯥ ꯊꯦꯝꯕ꯫ ꯑꯩꯒꯤ ꯑꯆꯨꯝꯕ ꯌꯋꯥꯁꯦ ꯅꯪꯒꯤ ꯅꯥꯀꯣꯡ ꯍꯥꯀꯠꯆꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯐꯝꯗ ꯊꯨꯝꯍꯤ ꯆꯦꯜꯂꯕꯣ? ꯁꯦꯡꯒꯣꯏ, ꯆꯠꯍꯧꯔꯣ꯫ ꯉꯁꯤ ꯆꯠꯈꯤꯕꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯌꯨ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯅꯕꯨꯡꯃꯛꯅꯤ ꯈꯟꯕ ꯉꯝꯗ꯭ꯔꯗꯤ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯁꯨꯝ ꯇꯥ ꯂꯩꯔꯗꯤ ꯊꯃꯣꯏꯗꯣ ꯍꯦꯟꯅ ꯀꯥꯏꯔꯛꯀꯅꯤ꯫ ꯆꯠꯍꯧꯔꯣ ꯁꯦꯡꯒꯣꯏ, ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯊꯕꯥꯒꯤꯅꯤ꯫ ꯇꯥ ꯊꯦꯝꯕ, ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯒꯦꯀꯣ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯨꯔꯥꯎ ꯃꯈꯣꯡꯁꯤꯗ, ꯅꯈꯣꯏ ꯀꯣꯟꯊꯣꯡ ꯋꯥꯡꯕꯒꯤꯁꯤꯗ ꯑꯩ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯏꯇꯣꯝ ꯁꯤꯒꯅꯤ꯫ ꯑꯗꯨꯒ ꯊꯕꯥ ꯑꯃꯗꯤ ꯇꯥ ꯊꯦꯝꯕꯒꯤ ꯃꯐꯝꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯊꯦꯝꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯦꯝꯕ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯃꯪꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯃꯪꯕ ꯍꯧꯅꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯪꯁꯤꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯅꯤꯡꯂꯤꯕꯅ? ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ? ꯁꯤꯈ꯭ꯔꯕ ꯃꯤꯅ ꯑꯃꯨꯛ ꯅꯧꯅꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯜꯂꯛꯄ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯁꯦ ꯀꯥꯟꯅꯗꯕ ꯋꯥꯅꯤ꯫ ꯀꯥꯟꯅꯗꯕ ꯋꯥꯁꯤꯗ ꯑꯩꯅ ꯀꯣꯛ ꯁꯥꯕꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤ ꯂꯩꯒꯦ? ꯊꯦꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯤ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯥꯟꯅꯗꯕꯗ ꯃꯪ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯣ ꯇꯨꯝꯕ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯅꯤꯡꯗꯣꯜ ꯄꯣꯝꯃꯤ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯆꯔꯥꯡꯅꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯄꯥꯜꯗꯒꯤ ꯇꯥ ꯊꯦꯝꯕ꯫ ꯊꯦꯝꯕꯗꯣ ꯄꯨꯡꯉ ꯉꯛꯏ꯫ ꯇꯥ ꯊꯦꯝꯕ, ꯇꯥ ꯊꯦꯝꯕꯧ, ꯇꯥ ꯊꯦꯝꯕꯧ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟꯅ ꯀꯧꯔꯛꯏ꯫ ꯊꯦꯝꯕꯗꯣ ꯈꯨꯝꯁꯤ ꯀꯗꯥꯏ, ꯈꯨꯝꯂꯣꯏꯁꯤ ꯀꯗꯥꯏ, ꯃꯇꯥꯡꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩ꯫ ꯃꯅꯥꯅ ꯇꯥꯔꯤꯕꯗꯣ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯅ ꯑꯃꯨꯛ ꯇꯥ ꯊꯦꯝꯕ, ꯑꯩ ꯊꯕꯥꯅꯤ꯫ ꯑꯕꯣꯛꯇꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯤ ꯂꯩꯖꯗꯦ꯫ ꯅꯪ ꯑꯃꯨꯛꯇ ꯌꯥꯔꯗꯤ ꯊꯣꯛꯂꯛꯑꯣ꯫ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯆꯦ ꯏꯅꯦꯝꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯈꯣꯡꯂꯩ ꯈꯖꯤꯛ ꯊꯨꯔꯣ ꯇꯥ ꯊꯦꯝꯕ꯫ ꯊꯕꯥꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯤ꯫ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯊꯦꯝꯕꯁꯨ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯊꯣꯛꯂꯛꯏ꯫
ꯃꯥꯡꯒꯣꯟ ꯀꯥꯈꯠꯄ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯔꯒ꯫ ꯊꯕꯥꯅ "ꯂꯥꯛꯑꯣ ꯇꯥ ꯊꯦꯝꯕ, ꯆꯠꯁꯦ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯔꯨꯕ ꯑꯃꯁꯨ ꯂꯩꯕꯅꯤ, ꯃꯗꯨ ꯍꯧꯍꯧꯔꯦ, ꯃꯥꯒꯤ ꯂꯦꯡꯕꯤ ꯊꯤꯟꯕꯤꯗꯣ"꯫ ꯊꯦꯝꯕꯅ "ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ"꯫ ꯊꯕꯥ ꯑꯃꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯁꯥꯗꯣ ꯃꯐꯝ ꯃꯔꯥꯡ ꯑꯃꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯈꯔ ꯆꯠꯂꯒ ꯊꯦꯝꯕꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯃꯥꯅ ꯆꯠꯂꯤꯕ ꯂꯣꯏꯅꯔꯤꯕꯁꯤꯡ ꯑꯁꯦ ꯃꯈꯨꯠꯇ ꯃꯩ ꯑꯃꯇꯁꯨ ꯌꯥꯎꯗꯦ, ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯔꯤ꯫ ꯃꯥꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕꯁꯤꯡ ꯑꯗꯣ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯂꯤ꯫ ꯋꯥꯈꯜ ꯂꯩꯕ ꯊꯦꯝꯕꯅꯤ ꯆꯠꯅ ꯆꯠꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕ, ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯍꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕꯁꯤꯡ ꯑꯁꯦ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯆꯠꯄ ꯃꯥꯜꯂꯤ꯫ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯄꯒꯨꯝꯅ ꯐꯥꯎꯏ꯫ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯁꯤꯕ ꯅꯣꯡꯊ꯭ꯔꯩ ꯑꯉꯥꯡꯕ ꯄꯔꯦꯡ ꯑꯗꯣ ꯐꯣꯡ ꯐꯣꯡ ꯁꯥꯏ꯫ ꯑꯁꯨꯝꯅꯕꯨ ꯃꯁꯥꯗ ꯑꯁꯥꯕ ꯐꯥꯎꯍꯜꯂꯕ, ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯁꯥꯐꯨ ꯑꯃꯅ ꯃꯁꯥꯗ ꯏꯔꯣꯏꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ꯫ ꯃꯪꯗ ꯁꯦꯡꯒꯣꯏ ꯎꯔꯝꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯃꯔꯤ ꯏꯔꯩ ꯂꯩꯅꯕꯗꯧꯅ ꯐꯥꯎꯏ꯫ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃ ꯃꯔꯤ ꯏꯔꯩ ꯂꯩꯅꯕꯗꯧꯅ ꯐꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡꯁꯦ ꯆꯠꯄꯗ ꯃꯈꯣꯡꯗꯣ ꯀꯥꯡꯈꯣꯡ ꯄꯥꯟꯕꯗꯧꯅ ꯇꯧꯏ꯫ ꯄꯥꯝꯕꯣꯝꯗ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯗꯨꯒ ꯃꯥꯡꯗ ꯎꯔꯤꯁꯤꯡꯗꯨꯒ ꯊꯦꯝꯕ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯆꯤꯝꯕꯥꯜꯗꯤ ꯀꯥꯡꯗꯅ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯦ꯫ "ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯍꯧꯕꯅ ꯐꯔꯗ꯭ꯔꯥ? ꯀꯩꯅꯣꯝꯅꯤ, ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯇꯥꯔꯕꯁꯨ ꯍꯌꯦꯡꯗ ꯂꯨꯍꯣꯡꯒꯗꯕ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯃꯁꯥꯒꯤ ꯌꯨꯝꯊꯪꯅꯕꯗ ꯄꯥꯎ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯐꯅꯁꯨ ꯂꯥꯞꯅꯔꯤ ꯂꯩꯀꯥꯏ ꯂꯥꯟꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯩꯁꯤꯗ ꯃꯩꯁꯨ ꯑꯝꯇ ꯌꯥꯎꯗꯅ ꯊꯕꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯊꯕꯥꯒ ꯃꯥꯒ ꯂꯣꯏꯅꯔꯛꯄꯗ ꯑꯁꯨꯝꯅ ꯈꯛ ꯇꯧꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤꯉꯩ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯃꯇꯤꯛ ꯇꯔꯥ ꯊꯣꯛꯅ ꯑꯇꯤꯌꯥꯗꯣ ꯐꯥꯛꯂꯛꯏ꯫ ꯃꯉꯥꯜꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯃꯥꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯦ꯫ ꯃꯥꯒꯤ ꯆꯤꯡꯅꯔꯝꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯁꯨꯝ ꯇꯨꯡ ꯍꯜꯍꯧꯏ, ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯈꯖꯤꯛ ꯂꯥꯏꯔꯤꯛ ꯍꯩꯖꯤꯟꯐꯝ ꯃꯄꯥꯗꯨ ꯌꯧꯔꯕꯗ ꯃꯌꯨꯝ ꯌꯧꯅꯕ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯤ ꯊꯦꯝꯕ꯫ ꯅꯃꯨ ꯇꯥꯏꯕꯪꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯊꯦꯝꯕ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫